ꯃꯄꯥ ꯑꯃꯅ ꯃꯆꯥꯅꯨꯄꯤꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯗ꯭ꯔꯕꯗꯤ ꯏꯆꯥꯅꯨꯄꯤ ꯄꯤꯔꯣꯏ ꯃꯆꯥꯅꯨꯄꯤꯒ ꯅꯨꯡꯁꯤꯅꯖꯔꯤꯕ ꯅꯨꯄꯥꯗꯨꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯊꯕꯛ ꯐꯪꯉꯕꯗꯤ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯒꯅꯤ ꯍꯥꯏꯔꯤ ꯂꯦꯡꯁꯟꯕꯤꯔꯛꯁꯤ ꯃꯌꯥꯝ ꯃꯉꯥꯡ ꯄꯥꯈꯪꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯤꯂꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯕꯨꯜꯆꯨꯛ ꯃꯥꯐ ꯍꯥꯏꯕꯗꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯗ ꯔꯟꯖꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯖꯔꯤꯕꯤ ꯇꯤꯠꯂꯤ ꯄꯨꯗꯨꯅ ꯃꯌꯨꯝꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯆꯦꯟꯊꯣꯔꯛꯈꯤ ꯑꯊꯦꯡꯕ ꯑꯍꯤꯡ ꯃꯤ ꯇꯥꯗꯕ ꯂꯝꯕꯤꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯪ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯔꯟꯖꯟꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯔꯦ ꯈꯟꯕꯗ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯉꯪꯂꯤ ꯑꯗꯨꯒ ꯇꯤꯠꯂꯤꯗꯤ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯦ ꯋꯥꯈꯜ ꯖꯥꯠ ꯖꯥꯠ ꯈꯜꯂꯗꯨꯅ ꯇꯤꯠꯂꯤꯅ ꯍꯥꯏꯔꯤ ꯑꯩꯅ ꯆꯦꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯕꯕꯥꯅ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯔꯟꯖꯟꯅꯁꯨ ꯇꯤꯠꯂꯤꯕꯨ ꯊꯦꯝꯖꯤꯜꯂꯗꯨꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯕꯕꯥꯅꯗꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯀꯩꯁꯨ ꯇꯧꯔꯣꯏ ꯋꯥꯈꯜ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ ꯍꯥꯏꯔꯤ ꯇꯤꯠꯂꯤꯅ ꯑꯃꯨꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯏꯔꯛꯏ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯔꯣ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯔꯣ ꯔꯟꯖꯟꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯜꯂꯒ ꯑꯣꯏꯅ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯈꯤꯕꯗꯣ ꯑꯩꯁꯨ ꯌꯥꯝꯅ ꯀꯤꯖꯅ ꯄꯥꯈꯠꯅ ꯅꯪꯕꯨ ꯂꯧꯕ ꯅꯪꯒꯤ ꯅꯦꯝꯗ ꯂꯥꯛꯈꯤꯕꯅꯤ ꯑꯩꯁꯨ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏ ꯑꯃꯗ ꯈꯥꯝꯂꯝꯃꯤ ꯇꯤꯠꯂꯤꯅꯁꯨ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯩꯅ ꯑꯃꯨꯛ ꯑꯅꯧꯕ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯔꯦ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯅꯤ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯔꯣ ꯇꯤꯠꯂꯤ ꯑꯃꯗꯤ ꯔꯟꯖꯟ ꯃꯌꯨꯝꯗ ꯍꯟꯅꯤ ꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯇꯤꯠꯂꯤꯅ ꯍꯥꯏꯔꯛꯏ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯌꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯏꯇꯣꯝꯗ ꯈꯣꯡꯅ ꯆꯠꯆꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯒꯦ ꯇꯧꯔꯝꯃꯤ ꯔꯟꯖꯟꯁꯨ ꯇꯤꯠꯂꯤ ꯆꯠꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ ꯍꯥꯏꯗꯨꯅ ꯇꯤꯠꯂꯤꯕꯨ ꯀꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯃꯨꯛꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯒꯥꯔꯤꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯄꯨꯂꯤꯁ ꯑꯃꯅ ꯅꯕꯥꯅꯤꯗꯤ ꯀꯩꯗꯧꯅꯔꯤꯕ ꯍꯥꯏꯅ ꯍꯪꯂꯛꯈꯤ ꯔꯟꯖꯟꯁꯨ ꯄꯥꯈꯠꯄꯅ ꯍꯦꯟꯃꯟꯕꯗꯒꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯨꯝꯗꯣꯔꯛꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯔꯟꯖꯟ ꯑꯃꯗꯤ ꯇꯤꯠꯂꯤꯕꯨ ꯃꯈꯣꯏꯒꯤ ꯑꯣꯁꯤꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ ꯔꯟꯖꯟꯅ ꯑꯣꯁꯤ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯃꯁꯥ ꯌꯥꯅꯗꯨꯅ ꯅꯨꯡꯁꯤꯅꯔꯒ ꯆꯦꯟꯖꯕꯅꯤ ꯍꯥꯏꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯔꯤ ꯑꯣꯁꯤ ꯑꯗꯨꯅ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤ ꯌꯥꯅꯔꯒ ꯆꯦꯟꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯂꯤꯕꯅꯣ ꯔꯟꯖꯟ ꯑꯃꯗꯤ ꯇꯤꯠꯂꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯠꯇ ꯑꯣꯏꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕ ꯄꯨꯂꯤꯁꯃꯦꯟ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯅꯝꯗꯨꯅ ꯐꯥꯔꯒ ꯄꯨꯕꯤꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯁꯤꯖꯤꯟꯈꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯄꯥꯝꯃꯤꯕꯒꯦ ꯇꯤꯠꯂꯤꯅ ꯃꯌꯨꯝꯗ ꯍꯟꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯑꯗꯨꯒ ꯔꯟꯖꯟꯅꯗꯤ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯃꯇꯝ ꯑꯃꯠꯇꯗ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯂꯛꯏ ꯃꯣꯏ ꯑꯅꯤꯒꯤ ꯄꯥꯎꯈꯨꯝꯁꯤ ꯇꯥꯕꯗ ꯄꯨꯂꯤꯁ ꯑꯗꯨꯗꯤ ꯁꯥꯎꯔ ꯃꯥꯜꯂꯦ ꯑꯩꯁꯨ ꯌꯨꯝ ꯆꯠꯅꯤꯡꯉꯕꯅꯤ ꯅꯈꯣꯏ ꯑꯅꯤ ꯀꯩ ꯇꯧꯗꯣꯏꯅꯣ ꯍꯥꯏꯔꯣ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯍꯥꯏꯔꯛꯏ ꯄꯨꯂꯤꯁ ꯁꯥꯎꯈ꯭ꯔꯦ ꯈꯪꯂꯗꯨꯅ ꯔꯟꯖꯟꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅꯤ ꯌꯨꯝꯗ ꯆꯠꯂꯒ ꯂꯨꯍꯣꯡꯕ ꯄꯥꯝꯃꯦ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯅꯤ ꯊꯥꯗꯣꯛꯄ ꯌꯥꯔꯔꯣꯏ ꯅꯃꯥ ꯅꯄꯥ ꯀꯧꯔꯒ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯑꯣꯏꯅ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯇꯤꯠꯂꯤꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯃꯥꯡꯗ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯇꯤꯠꯂꯤꯒꯤ ꯃꯄꯥ ꯃꯤꯁ꯭ꯔꯥꯒꯤ ꯃꯁꯦꯟ ꯅꯨꯄꯥꯅ ꯍꯥꯏꯔꯤ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯍꯥꯏꯖꯕꯅꯤ ꯇꯤꯠꯂꯤꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯣ ꯃꯊꯣꯡ ꯆꯥꯗꯕ ꯑꯉꯥꯡꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛꯇꯤ ꯐꯖꯔꯦꯅꯦ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯄꯨꯝꯅꯃꯛ ꯅꯆꯥꯅꯨꯄꯤꯅ ꯂꯣꯏꯅꯃꯛ ꯌꯣꯟꯊꯣꯛꯑꯦ ꯇꯥꯟꯖꯥ ꯑꯁꯤꯗ ꯔꯟꯖꯟꯒꯤ ꯃꯄꯥꯅꯁꯨ ꯍꯥꯏꯔꯛꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯖꯠꯀꯤ ꯃꯇꯥꯡꯒꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯁꯤ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯃꯐꯝ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯁꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯃꯌꯦꯡ ꯇꯥꯔꯔꯣꯏ ꯃꯤꯁ꯭ꯔꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯔꯟꯖꯟꯒꯤ ꯃꯄꯥ ꯇꯤꯋꯥꯔꯤꯗ ꯍꯥꯏꯔꯛꯏ ꯇꯤꯋꯥꯔꯤ ꯅꯪꯒꯤꯕꯨ ꯀꯔꯤ ꯏꯖꯠ ꯂꯩꯖꯗꯅ ꯏꯖꯠ ꯂꯩꯕ ꯁꯥꯗꯨꯅ ꯋꯥ ꯉꯥꯡꯂꯤꯅꯣ ꯑꯩꯅ ꯆꯤꯟ ꯀꯥꯡꯊꯣꯔꯛꯂꯕꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯨꯡꯆꯣꯞ ꯆꯣꯞꯆꯅꯤ ꯇꯤꯋꯥꯔꯤꯁꯨ ꯍꯟꯕ ꯂꯩꯔꯝꯗꯦ ꯃꯤꯁ꯭ꯔꯥ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯃꯤꯁ꯭ꯔꯥꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯪꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯅꯤ ꯅꯪꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯑꯆꯥꯔ ꯌꯣꯟꯕꯒꯤ ꯀꯔꯕꯥꯔ ꯑꯗꯨꯅ ꯅꯪꯕꯨ ꯍꯤꯡꯖꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯤꯒꯤ ꯃꯔꯟ ꯆꯥꯕ ꯇꯤꯋꯥꯔꯤꯁꯨ ꯌꯥꯝꯅ ꯁꯥꯎꯔꯦ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯅꯆꯥꯅꯨꯄꯤꯁꯦ ꯅꯪꯅ ꯃꯇꯝ ꯆꯥꯅ ꯋꯥꯔꯛ ꯋꯥꯇꯦꯝꯅꯕꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯑꯝꯃꯣꯏꯗꯕꯅꯤ ꯃꯤꯁ꯭ꯔꯥꯅꯁꯨ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯂꯤ ꯏꯆꯥꯅꯨꯄꯤꯗꯤ ꯂꯥꯟꯖꯗꯕꯤꯅꯤ ꯀꯩꯁꯨ ꯈꯪꯖꯗꯕꯅꯤ ꯅꯆꯥꯅꯨꯄꯥ ꯉꯥꯎꯁꯤꯟꯅꯕꯗꯨꯅ ꯏꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯗꯨꯅ ꯄꯨꯈꯤꯕꯅꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯟꯁꯇꯦꯕꯜ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯀꯧꯁꯤꯜꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯨꯔꯛꯄ ꯃꯇꯝꯗ ꯑꯣꯁꯤꯅ ꯍꯪꯂꯛꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯔꯤꯕꯒꯦ ꯃꯤꯁ꯭ꯔꯥꯅ ꯈꯨꯝꯂꯛꯏ ꯂꯝꯍꯦꯟꯕ ꯅꯨꯄꯥꯁꯤ ꯐꯥꯖꯜꯂꯨ ꯃꯥꯕꯨ ꯖꯦꯜꯗ ꯊꯝꯃꯨ ꯇꯤꯋꯥꯔꯤꯅꯁꯨ ꯑꯃꯨꯛ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯂꯛꯏ ꯏꯆꯥꯅꯨꯄꯥ ꯈꯛꯇ ꯅꯠꯇꯦ ꯃꯔꯥꯜ ꯂꯩꯔꯤꯕꯁꯦ ꯏꯆꯥꯅꯨꯄꯥꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯛꯂꯤꯕ ꯅꯆꯥꯅꯨꯄꯤꯗꯤ ꯃꯔꯥꯜ ꯂꯩꯇꯕ꯭ꯔꯥ ꯏꯃꯨꯡ ꯑꯅꯤꯅ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯅ ꯑꯃꯗ ꯆꯩꯅꯔꯤꯕꯗꯣ ꯄꯨꯝꯅꯃꯛ ꯐꯥꯊꯔꯕ ꯃꯇꯨꯡꯗ ꯑꯣꯁꯤꯅ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯤꯔꯝ ꯑꯁꯤꯗ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯁꯖꯦꯁꯟ ꯍꯥꯏꯔꯒꯗꯤ ꯅꯨꯄꯤ ꯃꯆꯥꯁꯨ ꯅꯨꯄꯥ ꯃꯆꯥꯁꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯄꯨꯡ ꯐꯥꯔꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯆꯦꯟꯊꯣꯛꯈꯤꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯨꯍꯣꯡꯊꯣꯛꯄꯤꯅꯕ ꯇꯧꯔꯣ ꯃꯤꯁ꯭ꯔꯥꯅ ꯍꯥꯏꯔꯛꯏ ꯊꯕꯛꯁꯨ ꯀꯩꯁꯨ ꯇꯧꯗꯕ ꯄꯥꯈꯪ ꯐꯥꯔꯕ ꯐꯥꯎꯕ ꯃꯃꯥ ꯃꯄꯥꯅ ꯊꯥꯛꯇꯨꯅ ꯂꯩꯔꯤꯕ ꯀꯇꯟ ꯑꯁꯤꯗ ꯏꯆꯥꯅꯨꯄꯤ ꯀꯝꯗꯧꯅ ꯄꯤꯒꯅꯤ ꯔꯟꯖꯟꯅ ꯈꯨꯝꯂꯛꯏ ꯀꯇꯟꯒꯥꯗꯤ ꯍꯥꯏꯔꯛꯀꯅꯨ ꯁꯔꯀꯥꯔꯒꯤ ꯊꯕꯛ 3ꯒꯤ ꯐꯣꯝ ꯊꯥꯖꯤꯟꯈ꯭ꯔꯕꯅꯤ ꯃꯤꯁ꯭ꯔꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯅꯪꯅ ꯊꯕꯛꯀꯤ ꯐꯣꯝ ꯊꯥꯖꯤꯜꯂꯤ ꯍꯥꯏꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯤ ꯆꯍꯤ 4ꯗꯤ ꯁꯨꯔꯛꯑꯦꯗꯅ ꯑꯝꯇꯗꯤ ꯑꯣꯏꯗꯦ
ꯇꯥꯟꯖꯥ ꯑꯁꯤꯗ ꯇꯤꯠꯂꯤꯅꯁꯨ ꯃꯄꯥꯗ ꯀꯦꯠꯁꯤꯟꯅꯔꯗꯨꯅ ꯍꯥꯏꯔꯤ, "ꯕꯕꯥ, ꯃꯇꯝ ꯈꯔꯗꯪꯒ ꯉꯥꯏꯈꯤꯁꯤ, ꯔꯟꯖꯟ ꯁꯣꯏꯗꯅ ꯊꯕꯛ ꯇꯧꯔꯛꯀꯅꯤ." ꯃꯤꯁ꯭ꯔꯥꯗꯤ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ, ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯊꯥꯖꯟꯖꯔꯛꯀꯅꯤ." ꯇꯥꯟꯖꯥ ꯑꯁꯤꯗ ꯔꯟꯖꯟꯁꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨ ꯍꯧꯒꯠꯇꯨꯅ ꯇꯤꯠꯂꯤꯗ ꯈꯨꯠ ꯊꯥꯕ ꯌꯥꯔꯣꯏ ꯃꯤꯁ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯊꯧꯅꯥ ꯐꯕ ꯁꯥꯗꯨꯅꯗꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯁꯥ ꯃꯇꯣꯝꯗ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯄ ꯃꯇꯝꯗꯅ ꯐꯥꯒꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯤ, "ꯄꯨꯂꯤꯁꯀꯤ ꯃꯃꯥꯡꯗ ꯃꯤ ꯐꯨꯕ ꯐꯠꯇꯦ ꯍꯥꯏꯕꯅꯤ." ꯃꯌꯥꯝꯅ ꯁꯪꯒꯠꯅꯔꯤꯕ ꯂꯥꯎꯅꯔꯤꯕ ꯑꯗꯨ ꯈꯥꯝꯖꯤꯜꯂꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯁꯥꯎꯕꯅ ꯀꯔꯤꯁꯨ ꯋꯥꯔꯣꯠꯁꯤꯟ ꯄꯨꯔꯛꯄ ꯌꯥꯔꯣꯏ, ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯃꯇꯝ ꯈꯔꯗꯪ ꯄꯤꯕꯤꯌꯨ ꯍꯥꯏꯔꯤꯕꯁꯦ ꯃꯇꯝ ꯈꯔ ꯄꯤꯕꯤꯔꯣ." ꯃꯤꯁ꯭ꯔꯥꯁꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, "ꯊꯥ ꯑꯃꯒꯤ ꯃꯇꯝ ꯄꯤꯒꯦ, ꯊꯥ ꯑꯃꯁꯤꯗ ꯊꯕꯛ ꯇꯧꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯅꯥꯛꯇ ꯅꯁꯛ ꯎꯠꯂꯛꯀꯅꯨ, ꯅꯁꯛ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯄ ꯇꯥꯔꯕꯗꯤ ꯅꯪꯕꯨ ꯍꯥꯠꯇꯣꯛꯑꯒ ꯒꯪꯒꯥꯗ ꯊꯥꯗꯒꯅꯤ." ꯔꯟꯖꯟꯅꯗꯤ ꯊꯥ ꯑꯃꯗ ꯀꯩ ꯊꯕꯛ ꯇꯧꯗꯣꯏꯅꯣ, ꯃꯇꯝ ꯌꯥꯝ ꯇꯦꯟꯃꯜꯂꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯇꯤꯠꯂꯤꯅ ꯑꯃꯨꯛ ꯃꯄꯥꯗ ꯀꯦꯠꯁꯤꯟꯅꯔꯗꯨꯅ ꯍꯥꯏꯔꯤ, "ꯊꯥ ꯑꯃꯁꯤꯗꯤ ꯌꯥꯝ ꯇꯦꯟꯃꯜꯂꯦ, ꯊꯥ 2 ꯑꯣꯏꯅ ꯄꯤꯕꯤꯔꯣ." ꯃꯆꯥꯅꯨꯄꯤꯅ ꯀꯦꯠꯁꯤꯟꯅꯔꯗꯨꯅ ꯍꯥꯏꯔꯛꯂꯕꯅꯤꯅ ꯃꯤꯁ꯭ꯔꯥꯁꯨ ꯌꯥꯗꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯔꯟꯖꯟꯗ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯅꯅꯕ ꯊꯥ 2ꯒꯤ ꯃꯇꯝ ꯄꯤꯔꯛꯈꯤ꯫ ꯔꯟꯖꯟꯗꯤ ꯃꯊꯥ ꯁꯥꯕꯗꯣ ꯂꯣꯏꯈ꯭ꯔꯦ꯫ ꯊꯥ 2 ꯃꯅꯨꯡꯗꯕꯨ ꯀꯔꯤ ꯇꯧꯗꯣꯏꯅꯣ? ꯒ꯭ꯌꯥꯁꯀꯤ ꯁꯤꯂꯤꯟꯗꯔ ꯑꯍꯟꯕ ꯑꯃ ꯂꯧꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯊꯥ 2 ꯍꯦꯟꯅ ꯆꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯀꯤ ꯃꯃꯥꯡꯗ ꯌꯥꯁꯟꯅꯈ꯭ꯔꯕꯅꯤꯅ ꯃꯤꯁ꯭ꯔꯥꯒꯤ ꯅꯨꯄꯤꯅ ꯃꯆꯥꯅꯨꯄꯤ ꯇꯤꯠꯂꯤꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯟꯖꯟꯒꯤ ꯃꯌꯨꯝꯗ ꯃꯄꯥꯅꯦ, ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃ ꯑꯅꯤ ꯄꯨꯟꯁꯤꯟꯗꯨꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯌꯨ ꯈꯔ ꯈꯔ ꯊꯛꯆꯤꯟꯅꯔꯒ ꯊꯥ 2ꯒꯤ ꯃꯅꯨꯡꯗ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯀꯝꯗꯧꯅ ꯊꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯟꯖꯟꯒꯤ ꯃꯃꯥꯟꯅꯕ ꯀꯤꯆꯟꯅ ꯍꯥꯏꯔꯛꯏ, "ꯊꯥ 2ꯒꯤ ꯃꯅꯨꯡꯗꯗꯤ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛ ꯑꯃ ꯐꯥꯎꯕ ꯐꯪꯉꯣꯏ, ꯀꯗꯥꯏꯗꯒꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯗꯣꯏꯅꯣ?" ꯏꯃꯨꯡꯒꯤ ꯅꯨꯄꯥꯁꯤꯡꯅ ꯎꯔꯥꯎ ꯊꯔꯥꯎ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯟꯖꯟꯒꯤ ꯃꯃꯥꯅ ꯂꯥꯎꯔꯛꯏ, "ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯍꯜꯂꯛꯂꯤꯕꯗꯣ? ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯏꯖꯠꯀꯥꯁꯦ ꯑꯃꯠꯇ ꯌꯦꯡꯗ꯭ꯔꯕ꯭ꯔꯣ?" ꯇꯥꯟꯖꯥ ꯑꯁꯤꯗ ꯔꯟꯖꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯔꯟꯖꯟꯒꯤ ꯃꯆꯟꯅꯨꯄꯤ ꯆꯪꯂꯛꯇꯨꯅ ꯍꯪꯂꯛꯏ, "ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯈꯣꯏꯅ ꯑꯗꯨꯛ ꯂꯨꯅ ꯁꯥꯟꯅꯔꯝꯃꯤꯗꯨꯅ?" ꯍꯥꯟꯅꯗꯒꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯔꯤꯕ ꯔꯟꯖꯟꯅ ꯍꯥꯏꯔꯛꯏ, "ꯅꯪꯉꯣꯟꯗ ꯍꯥꯏꯔꯒ ꯀꯩꯁꯨ ꯀꯥꯟꯅꯒꯗꯕ ꯅꯠꯇꯦ, ꯑꯉꯥꯡꯅ ꯃꯐꯝꯁꯤꯗ ꯂꯩꯔꯅꯨ, ꯆꯠꯂꯣ" ꯍꯥꯏꯔꯛꯏ꯫ ꯆꯠꯂꯝꯗꯥꯏꯗ ꯔꯟꯖꯟꯒꯤ ꯃꯆꯟꯅꯨꯄꯤꯅ ꯍꯥꯏꯔꯝꯃꯤ, "ꯊꯥ 2ꯒꯤ ꯃꯅꯨꯡꯗ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯄꯤꯕꯤꯕ ꯉꯝꯒꯗꯕ ꯃꯤ ꯑꯃꯗꯤ ꯑꯩꯒ ꯈꯪꯅꯕ ꯂꯩ, ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯕꯅꯤꯅ ꯆꯠꯂꯒꯦ." ꯊꯕꯛ ꯄꯤꯕ ꯉꯝꯕ ꯄꯜꯂꯛꯄꯁꯤꯗ ꯔꯟꯖꯟ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯆꯟꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ, "ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯗꯤ ꯃꯁꯛ ꯐꯖꯕꯤꯅꯤ, ꯃꯔꯝ ꯃꯣꯛꯄꯤꯅꯤ" ꯍꯥꯏꯗꯨꯅ ꯊꯦꯝꯕ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯔꯟꯖꯟꯒꯤ ꯃꯆꯟꯅꯨꯄꯤꯒꯤ ꯃꯃꯤꯡ ꯀꯦꯔꯤ ꯀꯧꯏ꯫ ꯔꯟꯖꯟꯅ ꯃꯆꯟꯅꯨꯄꯤꯗ ꯍꯪꯂꯛꯏ, "ꯅꯪꯒ ꯈꯪꯅꯕ ꯀꯅꯥꯕꯨ ꯂꯩꯒꯦꯅꯦ?" ꯀꯦꯔꯤꯅ ꯈꯨꯝꯂꯛꯏ, "ꯍꯌꯦꯡ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯂꯒ ꯎꯅꯔꯨꯁꯤ." ꯀꯦꯔꯤꯅ ꯃꯕꯨꯡꯒꯤ ꯊꯕꯛꯀꯤꯗꯃꯛꯇ ꯎꯅꯔꯨꯁꯤ ꯍꯥꯏꯔꯨꯔꯤꯕ ꯅꯨꯄꯥꯗꯨ ꯃꯍꯥꯛꯀꯤꯗꯤ ꯕꯣꯏꯐ꯭ꯔꯦꯟꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯟꯖꯟ ꯃꯆꯟꯅꯨꯄꯤ ꯑꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯄꯨꯗꯨꯅ ꯁꯨꯁꯤꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯗꯤ ꯁꯨꯁꯤꯜꯅ ꯏꯂꯥꯏ ꯂꯥꯏꯈꯩ ꯍꯥꯏꯗꯣꯔꯛꯏ, "ꯊꯥ 2ꯗꯗꯤ ꯀꯃꯥꯏꯅ ꯊꯕꯛ ꯄꯤꯕ ꯉꯝꯗꯣꯏꯅꯣ?" ꯍꯥꯟꯅꯗꯒꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯔꯤꯕ ꯔꯟꯖꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯍꯧꯒꯠꯂꯒ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯨꯁꯤꯜꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏꯒꯤ ꯊꯕꯛꯁꯤꯗꯤ ꯚꯒꯋꯥꯟ ꯅꯠꯇ꯭ꯔꯒꯗꯤ ꯀꯅꯥꯝꯇꯅ ꯉꯝꯃꯔꯣꯏ." ꯔꯟꯖꯟꯒꯤ ꯃꯃꯥꯟꯅꯕ ꯀꯤꯁꯟꯅ ꯍꯥꯏꯔꯛꯏ, "ꯚꯒꯋꯥꯟꯗꯗꯤ ꯑꯩꯈꯣꯏ ꯍꯥꯏꯖꯕ ꯌꯥꯕ ꯍꯥꯏꯖꯔꯨꯔꯕꯅꯤ, ꯉꯁꯤ ꯐꯥꯎꯕ ꯑꯣꯏꯗ꯭ꯔꯤ. ꯚꯒꯋꯥꯟ ꯍꯥꯏꯗꯤ ꯏꯁꯣꯔ ꯍꯥꯏꯕꯅꯤ." ꯑꯗꯨꯕꯨ ꯁꯨꯁꯤꯜꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯍꯥꯏꯔꯤꯕ ꯚꯒꯋꯥꯟꯁꯤꯗꯤ ꯃꯊꯛꯇ ꯂꯩꯕ ꯚꯒꯋꯥꯟꯗꯨ ꯅꯠꯇꯦ, ꯚꯒꯋꯥꯟ ꯀꯧꯕ ꯅꯨꯄꯥꯗꯨꯅꯤ. ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯦꯡꯕꯗꯤ ꯚꯒꯋꯥꯟ ꯗꯥꯁ ꯀꯧꯕꯅꯤ." ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯨꯁꯤꯜꯒ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯗꯨꯅ ꯚꯒꯋꯥꯟ ꯗꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯒ ꯎꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛ ꯚꯒꯋꯥꯟ ꯗꯥꯁꯇ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯚꯒꯋꯥꯟ ꯗꯥꯁꯅ ꯃꯍꯥꯛꯀꯤ ꯆꯦ ꯆꯥꯡꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯣꯔꯝ 3 ꯊꯥꯖꯤꯟꯈꯤꯕꯗꯨꯒꯤ ꯃꯅꯨꯡꯗ ꯏꯔꯤꯒꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟ ꯍꯥꯏꯕꯗꯤ ꯏꯁꯤꯡꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯈꯟꯒꯗꯕ ꯔꯤꯖꯜ ꯑꯗꯨꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯃꯤꯡ ꯁꯦꯝꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ, ꯃꯤ 15 ꯈꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯦꯄ꯭ꯂꯤꯀꯦꯁꯟ 3 ꯑꯗꯨꯗꯤ ꯍꯟꯗꯛ ꯆꯍꯤꯗ ꯑꯦꯛꯖꯥꯝꯒꯤ ꯔꯤꯖꯜ ꯍꯥꯏꯗꯣꯛꯑꯣꯏ." ꯔꯟꯖꯟꯁꯨ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤꯅꯤ ꯍꯥꯏꯗꯨꯅ ꯚꯒꯋꯥꯟ ꯗꯥꯁꯇ ꯍꯥꯏꯖꯔꯤ꯫ ꯃꯥꯅ ꯇꯤꯠꯂꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ, ꯃꯍꯥꯛ ꯐꯪꯍꯧꯗ꯭ꯔꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯚꯒꯋꯥꯟ ꯗꯥꯁꯇ ꯍꯥꯏꯔꯤ꯫ ꯋꯥꯔꯤ ꯃꯨꯟꯅ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯚꯒꯋꯥꯟ ꯗꯥꯁꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛꯇꯣ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯔꯅꯤ, ꯅꯪꯅ ꯊꯕꯛ ꯖꯣꯏꯅꯤꯡ ꯇꯧꯗ꯭ꯔꯤꯉꯩꯗ ꯂꯨꯄꯥ ꯂꯥꯈ 3 ꯑꯃ." ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯔꯟꯖꯟꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ꯫ ꯊꯕꯛꯁꯨ ꯄꯤꯕꯤꯔꯦ, ꯑꯗꯨꯒ ꯂꯨꯄꯥ ꯂꯥꯈ 3 ꯑꯃꯁꯨ ꯄꯤꯕꯤꯗꯧꯔꯦ, ꯅꯪꯗꯤ ꯑꯁꯦꯡꯕ ꯏꯁꯣꯔꯅꯤ ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯂꯤ꯫ ꯚꯒꯋꯥꯟ ꯗꯥꯁꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯄꯤꯒꯗꯕ ꯅꯠꯇꯦ, ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯀꯗꯕꯅꯤ, ꯑꯗꯨꯒ ꯂꯥꯈ 2 ꯑꯃꯅ ꯑꯦꯗꯚꯥꯟꯁꯇ ꯍꯥꯟꯅ ꯄꯤꯒꯗꯕꯅꯤ, ꯅꯪꯒꯤ ꯔꯤꯖꯜ ꯌꯥꯎꯅꯅꯕ." ꯔꯟꯖꯟꯗꯤ ꯃꯁꯤ ꯇꯥꯔꯨꯕꯗ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈꯠꯈ꯭ꯔꯦ꯫ ꯚꯒꯋꯥꯟ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ, "ꯅꯪꯕꯨ ꯁꯨꯁꯤꯜꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯄꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯈꯟꯗꯨꯅ ꯂꯥꯈ 3 ꯈꯛꯇꯪ ꯂꯧꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯈ 10 ꯇꯥꯗꯕꯅꯤ." ꯔꯟꯖꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥ ꯂꯥꯈ 2 ꯗꯨꯗꯤ ꯀꯝꯗꯧꯅ ꯄꯤꯕ ꯉꯝꯒꯅꯤ?" ꯚꯒꯋꯥꯟꯅ ꯍꯥꯏꯔꯛꯏ, "ꯏꯁꯣꯔꯗ ꯈꯛꯇꯪ ꯊꯥꯖꯕ ꯊꯝꯃꯒ ꯊꯕꯛ ꯐꯪꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ, ꯅꯪꯅꯁꯨ ꯈꯔ ꯍꯣꯠꯅꯕ ꯗꯔꯀꯥꯔ ꯇꯥꯏ."
ꯀꯗꯥꯏꯗꯒꯤꯅꯣ ꯅꯪꯅ ꯑꯉꯝꯕ ꯎꯄꯥꯏ ꯇꯧꯗꯨꯅ ꯂꯨꯄꯥ ꯂꯥꯛ 2ꯁꯦ ꯄꯨꯊꯣꯔꯛꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯒꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛꯇꯤ ꯁꯣꯏꯗ꯭ꯔꯦ ꯃꯗꯨ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯑꯩꯒꯤ ꯃꯃꯥꯡ ꯊꯪꯕ ꯀꯥꯗ ꯂꯩꯔꯤꯕ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯑꯁꯤꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 400 ꯄꯤꯔꯒ ꯀꯣꯆꯤꯡ ꯌꯥꯎꯔꯣ ꯆꯍꯤ 4-5 ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯒ ꯑꯦꯛꯖꯥꯝ ꯊꯥꯔꯣ ꯑꯦꯛꯖꯥꯝꯗ ꯐꯥꯎꯔꯒꯅ ꯐꯔꯦ ꯐꯥꯎꯗ꯭ꯔꯒꯅ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯅꯪꯕꯨ ꯄꯤꯌꯣꯟ ꯑꯣꯏꯅ ꯍꯥꯞꯄꯤꯒꯦ ꯔꯟꯖꯟꯁꯨ ꯇꯟꯖꯥ ꯑꯁꯤ ꯅꯥꯟꯊꯣꯛꯍꯟꯅꯤꯡꯗꯗꯨꯅ ꯚꯒꯋꯥꯟ ꯗꯥꯁꯇ ꯍꯥꯏꯔꯛꯏ ꯏꯔꯤꯒꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯁꯦꯂꯦꯛꯁꯟ ꯂꯤꯁ ꯑꯗꯨ ꯊꯣꯛꯍꯟꯈꯤꯒꯅꯨ ꯂꯨꯄꯥ ꯂꯥꯛ 2ꯗꯣ ꯀꯗꯥꯏꯗꯒꯤꯅꯣ ꯑꯃ ꯇꯧꯔꯒ ꯁꯣꯏꯗꯅꯃꯛꯀꯤ ꯊꯤꯅꯅꯕ ꯑꯝꯇ ꯍꯣꯠꯅꯈꯤꯒꯦ ꯃꯆꯤꯟꯗꯗꯤ ꯄꯩꯁꯥ ꯊꯤꯔꯨꯒꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯊꯤꯔꯨꯗꯣꯏꯅꯣ ꯈꯜꯂꯨꯕꯗꯅ ꯔꯟꯖꯟꯗꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯒ ꯍꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯟꯖꯟ ꯑꯃꯗꯤ ꯇꯤꯠꯂꯤ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯎꯅꯕ ꯃꯇꯝꯗ ꯔꯟꯖꯟꯅ ꯍꯥꯏꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯏꯀꯥꯏꯔꯞ ꯇꯧꯅ ꯍꯥꯏꯔꯤ ꯇꯤꯠꯂꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯜꯂꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯣ ꯅꯪꯗꯤ ꯃꯈꯥ ꯇꯥꯅ ꯈꯜꯂꯨꯗ꯭ꯔꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯊꯥ 2 ꯑꯩꯅ ꯊꯕꯛ ꯐꯪꯕ ꯉꯝꯍꯧꯗ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯇꯤꯠꯂꯤꯅ ꯆꯩꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯊꯕꯛ ꯑꯃ ꯍꯧꯗ꯭ꯔꯤꯉꯩꯗ ꯅꯦꯒꯦꯇꯤꯚ ꯍꯥꯟꯅ ꯈꯟꯕꯁꯦ ꯃꯁꯤ ꯍꯦꯛꯇ ꯇꯧꯔꯛꯏ ꯑꯗꯨꯃꯥꯏꯅ ꯈꯜꯂꯗꯤ ꯀꯝꯗꯧꯅ ꯊꯕꯛ ꯑꯣꯏꯒꯅꯤ ꯚꯒꯋꯥꯟ ꯗꯥꯁꯅ ꯅꯪꯒꯤ ꯊꯕꯛ ꯄꯤꯔꯅꯤ ꯍꯥꯏꯗꯥꯏꯅꯦ ꯔꯟꯖꯟ ꯍꯥꯏꯔꯛꯏ ꯄꯤꯕꯨꯗꯤ ꯄꯤꯅꯤ ꯍꯥꯏ ꯑꯗꯨꯕꯨ ꯂꯨꯄꯥ ꯂꯥꯛ 3 ꯍꯥꯟꯅ ꯄꯤꯌꯨ ꯍꯥꯏꯔꯤ ꯑꯗꯨꯒ ꯂꯥꯛ 2 ꯑꯃꯅ ꯑꯦꯗꯚꯥꯟꯁꯇ ꯇꯤꯠꯂꯤꯗꯤ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯍꯥꯏꯔꯛꯏ ꯂꯥꯛ 3ꯇꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯕꯕꯥꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇ ꯄꯤꯒꯗꯧꯔꯤꯕ ꯑꯋꯨꯟꯄꯣꯠꯁꯤꯡ ꯑꯗꯨꯅ ꯍꯦꯟꯅ ꯌꯥꯝꯈ꯭ꯔꯕꯅꯤ ꯔꯟꯖꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨꯗꯤ ꯐꯔꯦꯅꯦ ꯑꯗꯣ ꯂꯥꯛ 2 ꯑꯦꯗꯚꯥꯟꯁꯇ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯝꯗꯧꯗꯣꯔꯤꯕ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯇꯤꯠꯂꯤꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯁꯨ ꯅꯠꯇꯦ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯅꯤꯡꯉꯥꯏ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯔꯟꯖꯟꯁꯨ ꯈꯨꯝꯂꯛꯏ ꯑꯩꯁꯨ ꯍꯣꯠꯅꯕ ꯌꯥꯕꯗꯤ ꯍꯣꯠꯅꯔꯤꯕꯅꯤ ꯇꯤꯠꯂꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯠꯅꯕꯗ ꯉꯝꯗ꯭ꯔꯒꯗꯤ ꯀꯅꯥꯗꯒꯤꯅꯣ ꯑꯃ ꯄꯨꯕꯗꯤ ꯌꯥꯗꯕ꯭ꯔꯥ ꯅꯪꯒꯤ ꯈ꯭ꯔꯣꯁ ꯄꯨꯅꯅꯕ ꯍꯣꯠꯅꯕꯗ ꯏꯄꯥꯗꯒꯤ ꯄꯩꯁꯥ ꯂꯧꯃꯟꯗꯅ ꯏꯄꯥꯗꯣ ꯄꯩꯁꯥꯒ ꯑꯃꯠꯇ ꯄꯥꯏꯗ꯭ꯔꯕꯅꯤ ꯔꯟꯖꯟꯅ ꯈꯨꯝꯂꯛꯏ ꯄꯩꯁꯥꯕꯨ ꯄꯨꯒꯦ ꯈꯜꯂꯕꯗꯤ ꯑꯃꯗꯒꯤ ꯍꯦꯛꯇ ꯏꯂꯥꯏ ꯂꯥꯏꯅ ꯄꯨꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯤꯅ ꯄꯤꯔꯛꯇꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯄꯪꯁꯤꯟꯅꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯁꯦꯡꯅꯃꯛꯀꯤꯕꯨ ꯄꯪꯂꯤꯕ꯭ꯔꯥ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤꯗ ꯔꯟꯖꯟꯗ ꯁꯥꯎꯁꯤ ꯀꯗꯥꯏ ꯁꯥꯎꯔꯣꯏꯁꯤ ꯀꯗꯥꯏ ꯃꯊꯥ ꯁꯥꯅ ꯃꯁꯥ ꯃꯇꯣꯝꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯆꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯟꯖꯟ ꯑꯃꯗꯤ ꯇꯤꯠꯂꯤ ꯁꯅꯥ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯇꯤꯠꯂꯤꯅ ꯃꯍꯥꯛꯅ ꯂꯣꯠꯇꯨꯅ ꯄꯨꯔꯛꯂꯤꯕ ꯁꯅꯥꯒꯤ ꯂꯤꯛꯇꯨ ꯄꯨꯊꯣꯔꯛꯏ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯔꯟꯖꯟꯅ ꯍꯪꯂꯛꯏ ꯀꯅꯥꯒꯤ ꯁꯅꯥꯅꯣ ꯁꯤꯗꯤ ꯇꯤꯠꯂꯤꯅ ꯈꯨꯝꯂꯛꯏ ꯏꯃꯥꯒꯤꯅꯤ ꯑꯩꯅꯕꯨ ꯂꯨꯍꯣꯡꯂꯕꯗꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯔꯛꯑꯅꯤ ꯑꯩꯒꯤ ꯑꯗꯨꯝ ꯑꯣꯏꯗꯧ ꯂꯩꯔꯕꯅꯤ ꯔꯟꯖꯟ ꯍꯥꯏꯔꯛꯏ ꯇꯤꯠꯂꯤ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯒꯨꯝꯁꯤ ꯃꯁꯤꯒꯤ ꯋꯥꯁꯦ ꯀꯩꯒꯨꯝꯕ ꯏꯃꯨꯡ ꯃꯅꯨꯡꯅ ꯈꯪꯅꯔꯛꯂꯕꯗꯤ ꯂꯨꯍꯣꯡꯕꯁꯦ ꯃꯇꯝ ꯂꯦꯞꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯀꯥꯏꯔꯅꯤ ꯇꯤꯠꯂꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯇꯧꯔꯔꯣꯏꯒꯦ ꯅꯪꯒꯤ ꯏꯃꯥꯒꯤ ꯁꯅꯥꯗꯨꯅ ꯄꯨꯔꯣ ꯃꯗꯨ ꯊꯝꯃꯒ ꯅꯪꯒꯤ ꯊꯕꯛ ꯇꯧꯅꯅꯕ ꯂꯨꯄꯥ ꯂꯥꯛ 2ꯗꯨ ꯑꯣꯏꯅ ꯄꯤꯈ꯭ꯔꯁꯤ ꯔꯟꯖꯟ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯃꯥꯒꯤꯗꯤ ꯑꯩ ꯄꯣꯠ ꯆꯩ ꯁꯣꯛꯄ ꯉꯝꯃꯣꯏ ꯑꯩꯈꯣꯏ ꯃꯥꯗꯤ ꯌꯥꯝ ꯁꯥꯊꯤꯕꯅꯤ ꯑꯩꯗ ꯅꯠꯇꯅ ꯕꯕꯥꯁꯨ ꯌꯥꯎꯅ ꯐꯨꯒꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯅꯪꯅ ꯄꯨꯔꯛꯏꯕ ꯅꯈꯣꯏ ꯃꯥꯒꯤ ꯂꯤꯛꯇꯨ ꯑꯣꯏꯅ ꯊꯝꯃꯁꯤ ꯇꯤꯠꯂꯤꯁꯨ ꯔꯟꯖꯟꯒꯤ ꯃꯇꯧ ꯑꯁꯤꯗ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅꯃꯛꯀꯤ ꯂꯨꯍꯣꯡꯕ ꯄꯥꯝꯂꯤꯕꯁꯦ ꯑꯩ ꯏꯇꯣꯝꯗꯔꯥ ꯍꯥꯏꯕ ꯐꯥꯎꯕ ꯅꯪꯒꯤ ꯅꯇꯧꯁꯤꯗ ꯁꯨꯝ ꯈꯟꯕ ꯍꯧꯔꯛꯑꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯗꯨꯀꯥꯟ ꯃꯅꯨꯡ ꯆꯪꯂꯛꯄ ꯃꯇꯝꯗ ꯇꯤꯠꯂꯤꯅ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯁꯅꯥꯒꯤ ꯂꯤꯛꯇꯨ ꯄꯤꯔꯗꯨꯅ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯗ ꯁꯅꯥ ꯊꯝꯒꯦ ꯍꯥꯏꯔꯤ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅ ꯁꯅꯥꯒꯤ ꯂꯤꯛꯇꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯁꯤꯒꯤ ꯁꯅꯥꯁꯤꯗꯤ ꯃꯃꯥꯡ ꯊꯥꯗ ꯃꯤꯁ꯭ꯔꯥꯅ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯗꯒꯤ ꯂꯩꯈꯤꯕ ꯁꯅꯥꯅꯤ ꯃꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇ ꯁꯅꯥꯒꯤ ꯂꯤꯛ 2 ꯑꯃꯁꯨ ꯑꯣꯔꯗꯔ ꯇꯧꯔꯝꯕꯅꯤ ꯑꯗꯣ ꯅꯪꯅ ꯁꯅꯥ ꯊꯝꯒꯦ ꯂꯥꯛꯂꯤꯁꯤꯕꯨ ꯏꯃꯨꯡꯗ ꯀꯔꯤ ꯀꯔꯤ ꯊꯣꯛꯄ ꯌꯥꯎꯒꯦ ꯇꯤꯠꯂꯤꯅ ꯍꯥꯏꯔꯛꯏ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯅꯤ ꯑꯩꯒ ꯍꯟꯗꯛ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯒꯤ ꯗꯨꯀꯥꯟꯗ ꯁꯅꯥ ꯊꯝꯂꯝꯃꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯅꯉꯣꯟꯗ ꯁꯅꯥ ꯊꯝꯒꯦ ꯍꯥꯏꯕꯗ ꯅꯪꯅ ꯄꯩꯁా ꯄꯤꯔꯛꯇꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯔꯅꯤ ꯂꯨꯍꯣꯡꯕꯕꯨ ꯀꯥꯏꯔꯕꯗꯤ ꯕꯕꯥꯅ ꯅꯈꯣꯏꯒꯤ ꯗꯨꯀꯥꯟꯗ ꯑꯣꯔꯗꯔ ꯇꯧꯔꯝꯂꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯣ ꯂꯧꯔꯔꯣꯏ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯁꯨ ꯇꯤꯠꯂꯤꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯀꯔꯤꯅꯣ ꯈꯪꯂ ꯃꯥꯜꯂꯦ ꯑꯗꯨꯅ ꯍꯪꯂꯛꯏ ꯀꯌꯥ ꯄꯥꯝꯃꯤꯅꯣ ꯇꯤꯠꯂꯤꯅꯗꯤ ꯄꯩꯁꯥ ꯈꯔ ꯍꯦꯟꯅ ꯌꯥꯝꯅ ꯂꯧꯅꯤꯡꯉꯤ ꯂꯨꯄꯥ ꯂꯥꯛ 3 ꯆꯥꯡ ꯑꯗꯨꯕꯨ ꯔꯟꯖꯟ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯂꯨꯄꯥ ꯂꯥꯛ 2ꯗꯒꯤ ꯍꯦꯟꯅ ꯂꯧꯔꯣꯏ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅꯁꯨ ꯂꯨꯄꯥ ꯂꯥꯛ 2 ꯄꯤꯔꯛꯏ ꯔꯟꯖꯟ ꯃꯥꯒꯤ ꯊꯕꯛ ꯇꯧꯔꯒꯅꯤ ꯍꯥꯏꯕ ꯑꯁꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯊꯃꯣꯏꯗ ꯄꯦꯟꯖꯔꯤ ꯌꯥꯝꯅꯁꯨ ꯍꯔꯥꯎꯖꯔꯤ ꯃꯍꯥꯛꯀꯤ ꯄꯦꯟꯖꯕ ꯃꯥꯒꯤ ꯍꯔꯥꯎꯖꯕ ꯃꯇꯧ ꯑꯗꯨ ꯎꯔꯒꯅ ꯇꯤꯠꯂꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯦꯟꯖꯔꯤ ꯔꯟꯖꯟ ꯃꯥꯒꯤ ꯊꯕꯛ ꯇꯧꯅꯅꯕ ꯚꯒꯋꯥꯟꯗ ꯄꯩꯁꯥ ꯄꯤꯔꯨꯔꯕ ꯃꯇꯨꯡꯗ ꯔꯟꯖꯟ ꯑꯃꯗꯤ ꯇꯤꯠꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯅꯧꯕ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯄꯨꯟꯁꯤ ꯑꯗꯨꯒꯤꯗꯃꯛꯇ ꯐꯖꯕ ꯃꯪꯂꯥꯟ ꯀꯌꯥ ꯑꯃ ꯃꯪꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯣꯡꯃ ꯑꯌꯨꯛ ꯉꯟꯇꯥ ꯑꯃ ꯔꯟꯖꯟꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯀꯤꯁꯟ ꯑꯃꯗꯤ ꯔꯟꯖꯟꯒꯤ ꯃꯈꯨꯔꯥ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯂꯒ ꯔꯟꯖꯟꯕꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯧꯗꯣꯛꯂꯛꯏ ꯔꯟꯖꯟꯁꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯍꯧꯒꯠꯂꯗꯨꯅ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯂꯩꯔꯒꯦ ꯍꯥꯏꯅ ꯍꯪꯂꯛꯏ ꯔꯟꯖꯟꯒꯤ ꯃꯃꯥꯟꯅꯕ ꯀꯤꯁꯟ ꯑꯃꯗꯤ ꯃꯈꯨꯔꯥ ꯑꯗꯨꯗꯤ ꯔꯟꯖꯟꯗ ꯋꯥꯗꯨ ꯍꯧꯗꯣꯛꯄ ꯉꯝꯗꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯏꯟꯅꯔꯕ ꯃꯇꯨꯡꯗ ꯔꯟꯖꯟꯒꯤ ꯃꯃꯥꯟꯅꯕ ꯀꯤꯁꯟꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯄꯩꯁꯥ ꯄꯤꯔꯨꯔꯤꯕ ꯚꯒꯋꯥꯟꯗꯣ ꯅꯪꯒꯤ ꯄꯩꯁꯥ ꯄꯨꯔꯒ ꯆꯦꯟꯈ꯭ꯔꯦ ꯔꯟꯖꯟꯒꯤ ꯃꯈꯨꯔꯥꯅ ꯍꯥꯏꯔꯛꯏ ꯚꯒꯋꯥꯟꯅ ꯆꯦꯟꯈꯤꯕ ꯅꯨꯃꯤꯠ 3 ꯁꯨꯔꯦ ꯃꯥꯒꯤ ꯑꯣꯐꯤꯁ ꯊꯣꯡ ꯍꯥꯡꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯑꯣꯐꯤꯁ ꯃꯅꯥꯛꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯍꯪꯕ ꯌꯥꯕꯗꯤ ꯍꯪꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯈꯪꯉꯦ ꯍꯥꯏꯕ ꯀꯅꯥꯝꯇꯅ ꯍꯥꯏꯔꯛꯈꯤꯗꯦ ꯔꯟꯖꯟ ꯄꯨꯝꯅꯃꯛ ꯃꯥꯡ ꯇꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯔꯟꯖꯟ ꯐꯃꯨꯡꯗ ꯂꯩꯔꯝꯕꯗꯒꯤ ꯍꯥꯊꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ ꯇꯤꯠꯂꯤꯅ ꯑꯩꯕꯨ ꯍꯥꯠꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯊꯨ ꯆꯦꯜꯂꯛꯇꯨꯅ ꯚꯒꯋꯥꯟꯒꯤ ꯑꯣꯐꯤꯁ ꯂꯩꯐꯝ ꯑꯗꯨꯗ ꯃꯈꯣꯏ 6 ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯚꯒꯋꯥꯟ ꯗꯥꯁꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯁꯣ ꯑꯆꯧꯕ ꯑꯃ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯦ ꯔꯟꯖꯟꯗꯤ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯗꯨꯅ ꯚꯒꯋꯥꯟ ꯗꯥꯁꯀꯤ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯚꯒꯋꯥꯟ ꯗꯥꯁ ꯍꯥꯏꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯗꯨꯅ ꯀꯣꯏꯀꯧ ꯀꯧꯔꯤ
ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯗ ꯚꯒꯋꯥꯟ ꯗꯥꯁꯀꯤ ꯃꯔꯝꯗ ꯍꯪꯂꯨꯔꯕꯁꯨ ꯀꯅꯥꯝꯇ ꯈꯪꯗꯦ, ꯚꯒꯋꯥꯟ ꯗꯥꯁ ꯎꯈꯤꯗꯕ ꯀꯨꯏꯔꯦ ꯍꯥꯏꯅ ꯈꯨꯝꯗꯣꯛꯅꯔꯛꯂꯤ꯫ ꯑꯁꯥ ꯄꯨꯝꯅꯃꯛ ꯀꯥꯏꯔꯕ ꯔꯟꯖꯟꯅ ꯃꯁꯥ ꯃꯇꯣꯝꯗ ꯍꯥꯏꯖꯔꯤ, ꯍꯧꯖꯤꯛꯇꯤ ꯀꯃꯥꯏꯅ ꯄꯩꯁꯥ ꯂꯧꯔꯨꯅꯤ? ꯚꯒꯋꯥꯟ ꯗꯥꯁꯇ ꯄꯩꯁꯥ ꯄꯤꯈꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯪꯅ ꯈꯪꯅꯕ ꯋꯥꯅꯤ꯫ ꯃꯥꯅ ꯆꯦꯟꯈ꯭ꯔꯕꯅꯤꯅ ꯀꯅꯥꯗꯒꯤ ꯄꯩꯁꯥ ꯑꯃꯨꯛ ꯂꯧꯔꯨꯅꯤ? ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯟꯖꯟꯅ ꯇꯤꯠꯂꯤ ꯎꯅꯗꯨꯅ ꯃꯉꯣꯟꯗ ꯇꯥꯔꯤꯕ ꯗꯁꯥꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯇꯤꯠꯂꯤꯅ ꯅꯤꯡꯕ ꯀꯥꯏꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯊꯕꯛ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯁꯨ ꯃꯥꯡꯈ꯭ꯔꯦ, ꯄꯩꯁꯥꯁꯨ ꯃꯥꯡꯂꯦ, ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯏꯃꯥꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨ ꯐꯥꯎꯕ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯔꯟꯖꯟꯒꯤ ꯆꯣꯏꯗꯤ ꯆꯣꯈꯠꯇ ꯏꯇꯧ ꯇꯧꯗꯨꯅ ꯃꯁꯥꯒꯤ ꯁꯦꯔꯦꯁ ꯇꯥꯖꯗꯕ ꯏꯉꯥꯎꯗ ꯉꯥꯎꯁꯤꯟꯅꯗꯨꯅ ꯂꯩꯕ ꯃꯇꯧ ꯑꯗꯨꯗ ꯄꯦꯟꯖꯗ꯭ꯔꯕ ꯃꯥꯂꯦ ꯉꯁꯤꯗꯤ ꯇꯤꯠꯂꯤꯁꯨ ꯃꯊꯃꯣꯏꯗ ꯋꯥꯔꯦꯞ ꯑꯃ ꯂꯧꯔꯕꯒꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯕꯕꯥꯅ ꯊꯥꯈꯤꯕ ꯃꯇꯝ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ, ꯅꯪꯅꯁꯨ ꯊꯕꯛ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯎꯗ꯭ꯔꯦ, ꯑꯗꯨꯒ ꯏꯕꯥꯅꯤ ꯆꯦꯜꯂꯒ ꯂꯨꯍꯣꯡꯁꯤ ꯍꯥꯏꯕꯁꯨ ꯅꯪꯅꯁꯨ ꯏꯌꯥ ꯌꯥꯅꯤꯡꯗꯕꯒꯨꯝ ꯇꯧꯔꯤ, ꯀꯤꯖꯕꯒꯨꯝꯁꯨ ꯇꯧꯔꯤ꯫ ꯔꯟꯖꯟ ꯃꯍꯥꯛꯀꯤ ꯄꯥꯡꯗꯕ ꯑꯣꯏꯖꯗꯕ ꯃꯇꯧ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯇꯤꯠꯂꯤꯗ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗꯅ ꯃꯃꯥꯏ ꯅꯣꯟꯊꯔꯗꯨꯅ ꯐꯝꯂꯤ꯫ ꯔꯟꯖꯟꯒꯤ ꯋꯥꯍꯩ ꯑꯃꯗ ꯅꯣꯛꯆꯕ, ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗ ꯀꯞꯆꯔꯝꯕ ꯇꯤꯠꯂꯤ ꯉꯁꯤꯗꯤ ꯔꯟꯖꯟꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯕꯒꯨꯝ ꯃꯥꯏꯊꯣꯡꯗ ꯀꯞꯄꯁꯨ ꯅꯣꯛꯄꯁꯨ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤꯁꯨ ꯑꯃꯠꯇ ꯎꯠꯇꯅ ꯔꯟꯖꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯂꯦ, ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ, ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯕꯥꯔꯇꯣꯟ ꯅꯉꯣꯟꯗ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯔꯛꯀꯦ, ꯁꯣꯏꯗꯅꯃꯛꯀꯤꯗꯤ ꯂꯥꯛꯎꯀꯣ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯇꯤꯠꯂꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯔꯟꯖꯟꯁꯨ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯈꯤꯕꯗꯨ ꯈꯥꯝꯖꯕ ꯉꯝꯗꯅ ꯂꯩꯍꯧꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯟꯖꯟꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯪꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯪꯗꯨꯅ ꯂꯩꯕ ꯃꯇꯧ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯈꯨꯔꯥꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯃꯪꯉꯒ ꯋꯥꯈꯜ ꯊꯣꯛꯇꯅ ꯂꯩꯕꯒꯤ ꯃꯍꯨꯠꯄꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯂꯒ ꯇꯤꯠꯂꯤꯗꯣ ꯑꯣꯏꯅ ꯐꯥꯔꯨꯔꯁꯤ꯫ ꯑꯗꯨꯒ ꯔꯟꯖꯟꯅꯗꯤ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯋꯥꯁꯤꯡ ꯑꯁꯦ ꯇꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯔꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯅ ꯐꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯣꯇꯦꯜ ꯃꯄꯨꯒꯤ ꯃꯆꯥꯅꯨꯄꯥꯅ ꯃꯈꯣꯏꯗ ꯂꯗꯨ ꯄꯤꯔꯛꯏ, ꯂꯥꯏ ꯈꯨꯔꯨꯝꯃꯨꯕꯒꯤꯅꯤ ꯍꯥꯏꯗꯨꯅ꯫ ꯀꯤꯁꯟꯅ ꯍꯪꯉꯤ, ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯈꯨꯔꯨꯝꯂꯨꯔꯤꯕꯅꯣ? ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯃꯟꯗꯤꯔꯗ ꯂꯥꯏ ꯈꯨꯔꯨꯝꯃꯨꯕꯒꯤꯅꯤ, ꯀꯔꯤꯒꯨꯝꯕ ꯍꯟꯗꯛ ꯏꯁꯨ ꯅꯨꯄꯥ ꯑꯃ ꯐꯪꯖꯔꯕꯗꯤ ꯂꯨ ꯁꯤꯠ ꯅꯥꯟꯅ ꯀꯣꯛꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯗ ꯅꯤꯖꯔꯝꯂꯕꯅꯤ꯫ ꯃꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯟꯖꯟꯒꯤ ꯃꯃꯥꯟꯅꯕ ꯀꯤꯁꯟꯅꯁꯨ ꯍꯥꯏꯔꯛꯏ, ꯔꯟꯖꯟ, ꯅꯪꯁꯨ ꯏꯁꯣꯔꯗ ꯅꯪꯒꯤ ꯊꯕꯛꯄꯨ ꯐꯪꯂꯕꯗꯤ ꯀꯔꯤꯅꯣꯃ ꯇꯧꯖꯒꯅꯤ ꯍꯥꯏꯗꯨꯅ ꯏꯁꯣꯔꯗ ꯅꯤꯔꯒꯦꯔꯥ? ꯔꯟꯖꯟꯅ ꯈꯨꯝꯂꯛꯏ, ಲಾಯ್ದꯁꯨ ꯃꯤꯗꯁꯨ ಅಮತ್ತ ಥಾಜಬ ಥಮ್ಲರೋಯ್ ಥಾಜಬ ಥಂಬ ಯಾಬ ಥಮ್ಲುರೆ ಅದುಬು ngasi ಫಾꯎꯕ ಅಮತ್ತ ಒಯ್ದ್ರಿ ರಂಜನ್ ಮಹಾಕಿ ಮಮಾನಬ ಅಮದಿ ಮಖುರಾನ ಹಾಯಿರಿಬಸಿಂಗ ಅದು ತಾರಮ್ದನ ನಿಂಗ್ಬ ಕಾಯ್ನ ಹೌಗಲ್ಲದುನ ಚಟ್ಕಿ ಅಮುಕ್ ಹನ್ನ ಕನಾಮ್ತದ ಥಾಜಬ ಥಮ್ಲರೋಯ್ ಅಮುಕ್ ಹನ್ನಸು ಟ್ರೈ ತೌರರೋಯ್ ಹಾಯ್ನ ಮಥಂಗಿ ಸಿಂದನ ರಂಜನ್ ಅಯುಕ್ nganta ಹೌಗತುನ ಮಹಾದೇವ ಖುರಂಬ ಲಕ್ಲಮಿ ಈಶ್ವರ್ಗಿ ಮಮಾಂಗದ ಖುರು ಖುದ ಕುನ್ನ ಫಮ್ಲದುನ ಪುಕ್ನಿಂಗ್ ಚಂಗ್ನ ಲೈ ಖುರಂನದುನ ಹಾಯ್ರಿ अथौब मतमदा सरकारगी थबा अमा आइबु तौहनबिरबदी आइसु सोयदनमकि लु कोक्थोकनी अमु खंथरुरगा हाइरई आइना लु कोक्प तारबदी आइगी इपा लैखिद्रबरा हाइदुना मीना हंगनरअनी लु कोक्पदी यादे हाइदुना अमु मसा मतमदा हाइजरी मरम अदुना अमु हन्ना ईश्वरदा मागी थबक तौहनबिरबदी निंगथौ काबा नुमित 13 ईश्वरगिदमकता चरा हेनगनी हाइरी मचिंददी हाइदोउरे अदुबु अमु निंगसिंगलक्ले निंगथौ काबा 13 चरा हेनबा हाइबसिदी नुपीसिंगना मागी मपुरोबगी याइफा थौनिगिदमकता ईश्वरगी मफमदा निजबा मतमदा तौनबा थबकनी मसीसु अमुक तौथोकले रंजन महाकी थबकगिदमकता ईश्वरदा करी कथोकनी ईश्वरदा करी हाइजगनी हाइब खंगदना मथा सादुना लेरमी मागी मतुंगदा ईश्वर खुरुमजगनी हाइदुना ngairba miyoising aduna kuimankhre haiduna launarapadagi रंजनसु ईश्वरगी मफमदा महा अमुहना लाक्चखिगे हाइदुना हाइरमलगा मफम अदुदगी थोखी मसी मतुंगदना रंजन मथा साना थोलप मतमदा मंदिरगी ममांगदा लेरमलिबा पंडित अदुगी मनाक्ता चंगलगा पंडित अदुदा हंगलई पंडित जी ईश्वरदा बोर अमा निजबा मतमदा करी वहाई हाइरगदी बोर अदु सोयदनमकि फंगनी पंडित अदुना अहानबो ओइना मागी दक्षिणा पिरो हाइदुना दक्षिणा हाना लौरमी अदुगा अमु मखा तारई मंदिरगी मपांदा पफम फंबी मयाम असी मरक्तगी संगोम खरा लौरुरो अदुगा ईश्वरगी मफमदा संगोम अदु कटलबा मतुंगदा ईश्वरगी मफमदगी नंगना निनिंगलिबदो थमोय सेंगना निजरो नंगना निजरिबा अदु फंगजरबदी अफबा थबा अमा तौगनी हाइदुना ईश्वरगी मफमदा थमोय सेंगना हाइजदुना निजरो रंजन दि मसी तारबा मतमदा मसीदी यामना लाइबा थबकनीने आई चलुखिगे हाइदुना पंडित पु खुरुमलमलबा मतुंगदा बोर नीबा चंखरे मथंगी सेंदना रंजन गी ममाना मागे आचार सुंबगी कारबारदा थबक सुबा यारिबे मियोइसिंग अदुदा कमदौना थबक तौगनी ताक्तुना लेरमी अदुबु मागी नाकंदा सुक्थदुना फमलिबा मचानुपा ओबा मतमदा मचानुपागी मनाक्ता चंगलदुना हाइरी थोइने हेना खंजलुरनु थबकिबु अमामुक ट्राई तौरगा लोइरे अमा सोइदना फंगजनी अंगांग वरिंगे मतमदगी हौना लारिक पारिबनी लारिक तमलिबनी हाइदुना लारिकता होनदुना लाखी होनबसु लेप्तना लाक्ली अदुबु असु यामना थवाई यावना पुनिंग चंगना होनजरबसु ngasi फाबा माय पाक्तबा मी मयाम अमा लेरी वाना होनजरबसु सुमनतंगी असोइबा अमा खक्तना माय पाकपा ngamdaduna लेरिबनी अदुबु माय पाकपा ngamdre असोइबा अमा लेखरे हाइदुना पुंसी हिंगबा तोकदबदि नत्ते होनबा लेपकदबसु नत्ते हिरम अमदना माय पाकपा अदुगा हिरम अतोपा अमदना अमुक मायथीबा नंगबा हाइबसिदी पुंसी खोंगचटकी हौना सानी
ꯇꯟꯖꯥ ꯑꯁꯤꯗ ꯔꯟꯖꯟꯒꯤ ꯃꯄꯥ ꯇꯤꯋꯥꯔꯤꯅ ꯍꯥꯏꯔꯛꯏ ꯐꯣꯟ ꯂꯥꯛꯏꯗꯣ ꯑꯝꯇ ꯄꯥꯏꯈꯠꯂꯨꯗꯅ ꯑꯦꯛꯁꯔꯁꯥꯏꯁꯀ ꯇꯧꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯔꯟꯖꯟꯅ ꯐꯣꯟ ꯄꯥꯏꯔꯨꯕ ꯃꯇꯝꯗꯗꯤ ꯚꯒꯋꯥꯟ ꯗꯥꯁꯅ ꯍꯥꯏꯔꯛꯏ ꯉꯁꯥꯏꯗꯒꯤ ꯐꯣꯟ ꯇꯧꯕꯅꯤ ꯐꯣꯟ ꯁꯨꯡꯄꯥꯏ ꯄꯥꯏꯗꯦ ꯀꯗꯥꯏꯗ ꯂꯩꯔꯨꯔꯒꯦ ꯅꯪꯕꯣ ꯚꯒꯋꯥꯟ ꯗꯥꯁꯀꯤ ꯃꯈꯣꯟ ꯇꯥꯕ ꯃꯇꯝꯗ ꯔꯟꯖꯟꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯚꯒꯋꯥꯟ ꯅꯠꯇꯦ ꯅꯪꯗꯤ ꯄꯨꯔꯥ ꯍꯤꯡꯆꯥꯕꯅꯤ ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯔꯛꯑꯣ ꯊꯦꯡꯅꯕ ꯃꯐꯝꯗ ꯅꯪꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯠꯇꯣꯛꯀꯅꯤ ꯚꯒꯋꯥꯟ ꯗꯥꯁꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩ ꯍꯥꯠꯅꯅꯕ ꯁꯣꯝꯗ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯊꯕꯛ ꯈꯟꯅꯅꯕ ꯍꯥꯏꯗꯨꯅ ꯂꯈꯅꯧ ꯇꯥꯅ ꯀꯣꯏꯆꯠ ꯆꯠꯂꯨꯔꯤ ꯏꯔꯤꯒꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯊꯕꯛ ꯈꯟꯅꯅꯕ ꯃꯤꯒꯤ ꯂꯤꯁꯠ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁꯦꯝꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯅꯪꯒꯤ ꯅꯃꯤꯡ ꯑꯃꯨꯛ ꯍꯥꯞꯆꯜꯂꯨꯕ ꯍꯥꯏꯕꯗꯨ ꯑꯂꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯅꯅꯕ ꯁꯤꯜꯂꯝꯃꯕꯅꯤ ꯔꯟꯖꯟ ꯃꯥꯅ ꯇꯥꯔꯤꯕꯁꯤꯡ ꯑꯗꯨ ꯊꯥꯖꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯏ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯩꯒꯤ ꯊꯕꯛꯀꯤ ꯃꯇꯥꯡꯗꯣ ꯚꯒꯋꯥꯟ ꯗꯥꯁꯅ ꯍꯥꯏꯔꯛꯏ ꯅꯪ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯐꯪꯉꯕꯅꯤ ꯅꯪꯒꯤ ꯏꯃꯦꯜꯗ ꯃꯦꯁꯦꯖ ꯂꯥꯛꯑꯝꯃꯅꯤ ꯏꯃꯦꯜꯗꯣ ꯌꯦꯡꯉꯣ ꯑꯗꯨꯒ ꯖꯣꯏꯅꯤꯡ ꯇꯧꯗ꯭ꯔꯤꯉꯩꯗ ꯂꯨꯄꯥ ꯂꯥꯛ 3 ꯄꯤꯅꯅꯕꯗꯣ ꯍꯧꯖꯤꯛꯇꯒꯤ ꯊꯧꯔꯥꯡ ꯇꯧꯁꯟꯕ ꯍꯧꯔꯣ ꯔꯟꯖꯟ ꯃꯥꯒꯤ ꯊꯕꯛ ꯈꯟꯕꯒꯤ ꯏꯃꯦꯜ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯍꯔꯥꯎꯕꯅ ꯖꯒꯣꯏ ꯁꯥꯔꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯃꯃꯥ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯃꯥ ꯊꯕꯛ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯑꯁꯣꯝꯗꯅ ꯇꯤꯠꯂꯤꯒꯤ ꯃꯌꯨꯝꯗꯗꯤ ꯇꯤꯠꯂꯤꯒꯤ ꯃꯄꯥ ꯃꯤꯁ꯭ꯔꯥꯅ ꯃꯆꯥꯅꯨꯄꯤ ꯇꯤꯠꯂꯤꯒꯤꯗꯃꯛꯇ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯑꯃꯒ ꯃꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯀꯧꯗꯨꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯝꯃꯤ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯇꯤꯠꯂꯤꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯤ ꯅꯨꯄꯥ ꯑꯁꯤꯒ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯔꯨꯆꯣ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯑꯒ ꯑꯗꯨꯕꯨ ꯇꯤꯠꯂꯤꯅꯗꯤ ꯒꯙꯥ ꯃꯥꯟꯕ ꯅꯨꯄꯥꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯃꯣꯏ ꯍꯥꯏꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯔꯟꯖꯟꯒꯤ ꯀꯣꯜ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯇꯤꯠꯂꯤꯒꯤ ꯃꯆꯟꯅꯨꯄꯤꯅ ꯐꯣꯟ ꯄꯥꯏꯅꯅꯕ ꯐꯣꯟ ꯄꯨꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯇꯤꯠꯂꯤꯒꯤ ꯃꯆꯟꯅꯨꯄꯤꯅ ꯔꯟꯖꯟꯒꯤ ꯐꯣꯟ ꯄꯥꯏꯔꯗꯨꯅ ꯔꯟꯖꯟꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯐꯣन ꯇꯧꯔꯛꯂꯤꯕꯅꯣ ꯉꯁꯤꯗꯤ ꯇꯤꯠꯂꯤꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯇꯤꯠꯂꯤꯕꯨ ꯌꯦꯡꯕ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯂꯥꯛꯏ ꯑꯗꯨꯕꯨ ꯔꯟꯖꯟꯅꯗꯤ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯗꯨꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅ ꯍꯥꯏꯔꯛꯏ ꯇꯤꯠꯂꯤ ꯑꯃꯗꯤ ꯅꯪꯒꯤ ꯅꯄꯥꯗ ꯍꯥꯏꯌꯣ ꯂꯨꯍꯣꯡꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯍꯧꯔꯣ ꯑꯩ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯐꯪꯉꯕꯅꯤ ꯇꯤꯠꯂꯤꯒꯤ ꯃꯆꯟꯅꯨꯄꯤꯁꯨ ꯏꯆꯦꯗ ꯄꯥꯎ ꯇꯝꯃꯨꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯇꯤꯠꯂꯤꯗ ꯌꯥꯝꯅ ꯇꯞꯅ ꯔꯟꯖꯟꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯝꯂꯝꯃꯤ ꯉꯁꯥꯏ ꯃꯈꯩ ꯏꯁꯨꯛꯇ ꯁꯨꯛꯊꯗꯨꯅ ꯐꯝꯂꯝꯕ ꯇꯤꯠꯂꯤ ꯔꯟꯖꯟꯒꯤ ꯄꯥꯎ ꯇꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯧꯒꯠꯂꯛꯈꯤ ꯑꯗꯨꯒ ꯔꯟꯖꯟꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯔꯟꯖꯟꯒꯤ ꯃꯆꯤꯟꯗꯒꯤ ꯃꯥꯒꯤ ꯊꯕꯛ ꯐꯪꯂꯦ ꯍꯥꯏꯕꯗꯣ ꯇꯥꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯇꯤꯠꯂꯤ ꯍꯔꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯤ ꯃꯌꯥꯝ ꯂꯩꯔꯤꯕꯗꯣ ꯎꯈꯤꯗ꯭ꯔꯦ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯥꯎ ꯇꯝꯂꯤ ꯔꯟꯖꯟ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯑꯃꯣꯏ ꯄꯦꯟꯕ ꯃꯈꯩ ꯅꯣꯛꯆꯗꯨꯅ ꯃꯄꯥꯗ ꯄꯥꯎ ꯇꯝꯂꯤ ꯑꯗꯨꯕꯨ ꯇꯤꯠꯂꯤꯒꯤ ꯃꯄꯥꯅꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯔꯟꯖꯟꯗ ꯄꯤꯈꯤꯕ ꯃꯇꯝ ꯊꯥ 2ꯒꯤ ꯃꯇꯝ ꯍꯦꯟꯗꯣꯔꯛꯑꯦ ꯑꯗꯨꯅ ꯔꯟꯖꯟ ꯅꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯅꯪꯕꯨ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯑꯣꯏꯅ ꯂꯨꯍꯣꯡꯒꯗꯕꯅꯤ ꯑꯗꯨꯕꯨ ꯇꯤꯠꯂꯤꯅ ꯑꯃꯨꯛ ꯃꯄꯥꯗ ꯀꯦꯠꯁꯤꯟꯅꯔꯗꯨꯅ ꯍꯥꯏꯔꯤ ꯅꯣꯡꯃ ꯅꯤꯅꯤ ꯈꯛꯇꯪ ꯊꯦꯡꯗꯕꯒꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏꯗꯣꯔꯤꯕꯅꯣ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯕꯨ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯑꯄꯪꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯁꯤꯗ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯤꯁ꯭ꯔꯥꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯃꯥꯕꯨ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥꯗꯨꯗ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯐꯤꯚꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯑꯔꯣꯏꯕ ꯎꯄꯥꯏ ꯑꯣꯏꯅ ꯇꯤꯠꯂꯤꯅ ꯃꯍꯥꯛꯄꯨ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯗꯨꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯈꯣꯏ ꯏꯃꯨꯡꯗ ꯂꯨꯍꯣꯡꯂꯛꯄ ꯇꯥꯔꯕꯗꯤ ꯑꯩꯅ ꯍꯦꯛ ꯃꯧ ꯑꯣꯏꯕ ꯅꯨꯃꯤꯠꯇꯒꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯑꯣꯠꯀꯦ ꯌꯦꯡꯉꯨ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯅꯆꯥꯅꯨꯄꯥꯁꯦ ꯑꯩꯅ ꯀꯃꯥꯏꯅ ꯊꯕꯛ ꯁꯤꯖꯤꯟꯅꯩ ꯃꯥꯕꯨ ꯀꯃꯥꯏꯅ ꯑꯣꯠꯀꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯌꯦꯡꯉꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯤꯁ꯭ꯔꯥꯅꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯗꯨꯒꯨꯝꯕ ꯊꯛꯁꯤ ꯀꯥꯁꯤ ꯅꯥꯏꯗꯕ ꯋꯥ ꯍꯥꯏꯒꯅꯨ ꯍꯥꯏꯗꯨꯅ ꯈꯥꯝꯖꯤꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯄꯥ ꯃꯆꯥ ꯑꯃꯨꯛ ꯃꯔꯩ ꯌꯦꯠꯅꯕ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯅꯤꯅꯤ ꯈꯛꯇꯪ ꯊꯦꯡꯗꯕꯒꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏꯗꯣꯔꯤꯕꯅꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯁ꯭ꯔꯥꯗꯤ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯍꯦꯟꯗꯣꯛꯑꯦ ꯍꯥꯏꯗꯨꯅ ꯔꯟꯖꯟ ꯑꯃꯗꯤ ꯇꯤꯠꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯗꯣ ꯌꯥꯗꯦ ꯆꯩꯔꯛ ꯑꯁꯤꯗ ꯇꯤꯠꯂꯤꯒꯤ ꯃꯃꯥꯅꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯊꯦꯝꯖꯤꯜꯂꯗꯨꯅ ꯍꯥꯏꯔꯤ ꯔꯟꯖꯟ ꯍꯥꯏꯔꯤꯕ ꯑꯉꯥꯡꯗꯣ ꯅꯤꯁꯥ ꯄꯁꯥ ꯆꯥꯕ ꯌꯥꯝꯅꯁꯨ ꯐꯠꯇꯕ ꯑꯉꯥꯡ ꯅꯠꯇꯦ ꯅꯆꯥꯅꯨꯄꯤꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯑꯗꯨꯒ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃꯁꯨ ꯇꯧꯖꯔꯕꯅꯤꯅ ꯂꯨꯍꯣꯡꯕꯁꯤ ꯌꯥꯕꯤꯔꯁꯤ ꯃꯃꯥꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯄꯁꯤꯗ ꯇꯤꯠꯂꯤꯁꯨ ꯇꯟꯖꯥ ꯂꯧꯔꯗꯨꯅ ꯍꯥꯏꯔꯤ ꯑꯩꯗꯤ ꯏꯃꯥꯅ ꯌꯥꯔꯕꯅꯤꯅ ꯂꯨꯍꯣꯡꯕꯒꯤ ꯀꯦꯕ ꯍꯧꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ ꯇꯤꯠꯂꯤꯕꯨ ꯌꯦꯡꯕ ꯂꯥꯛꯈꯤꯕ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯏꯃꯨꯡ ꯑꯗꯨꯁꯨ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤ ꯅꯈꯣꯏꯗ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯔꯟꯖꯟꯒꯤ ꯃꯃꯥꯁꯨ ꯔꯟꯖꯟꯒꯤ ꯃꯃꯥꯟꯅꯕ ꯃꯆꯟꯅꯨꯄꯤꯁꯤꯡꯒ ꯂꯣꯏꯅꯅ ꯑꯊꯨꯝ ꯑꯍꯥꯎ ꯄꯨꯔꯗꯨꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯗꯣꯟ ꯊꯤꯟꯗꯨꯅ ꯇꯤꯠꯂꯤꯕꯨ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯕ ꯂꯥꯛꯂꯝꯃꯤ ꯏꯃꯨꯡ ꯑꯅꯤꯒꯤ ꯃꯃꯥ ꯑꯣꯏꯕꯁꯤꯡꯗꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯌꯥꯁꯤꯟꯅꯔꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯦꯡꯒꯣꯟꯅꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯔꯟꯖꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯁꯨ ꯃꯨꯈꯥꯏꯗꯨꯅ ꯗꯥꯟꯁꯀ ꯇꯧꯔꯒ ꯆꯪꯉꯛꯏ ꯌꯨꯋꯥꯔꯤꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯤ ꯅꯀꯨꯕꯣꯛꯀꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯖꯔꯨꯔꯣ ꯑꯗꯨꯕꯨ ꯃꯤꯁ꯭ꯔꯥꯅꯗꯤ ꯈꯣꯏꯔꯝꯃꯅꯨ ꯌꯥꯔꯦ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯍꯟꯗꯦ ꯑꯗꯨꯕꯨ ꯇꯤꯠꯂꯤꯒꯤ ꯃꯃꯥꯅꯗꯤ ꯔꯟꯖꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯉꯣꯟꯗ ꯈꯣꯏꯔꯝꯃꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯍꯜꯂꯝꯃꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯁꯤꯟꯅꯈ꯭ꯔꯕꯅꯤꯅ ꯃꯤꯁ꯭ꯔꯥꯁꯨ ꯃꯥꯅ ꯁꯥꯎꯖꯩ ꯍꯥꯏꯕꯗ ꯉꯥꯏꯔꯦ ꯌꯥꯁꯤ ꯀꯔꯥꯏ ꯌꯥꯔꯣꯏꯁꯤ ꯀꯔꯥꯏ ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯗꯅ ꯃꯊꯥ ꯁꯥꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯤꯁ꯭ꯔꯥꯁꯨ ꯌꯥꯅꯤꯡꯗ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯟꯅ ꯍꯥꯏꯔꯕꯅꯤನ ꯔꯟꯖꯟ ꯑꯃꯗꯤ ꯇꯤꯠꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯗꯣ ꯃꯗꯨꯒꯤ ꯃꯇꯝ ꯂꯦꯞꯅꯅꯕ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯃꯌꯥꯝ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ
ꯑꯗꯨꯕꯨ ꯇꯤꯠꯂꯤ ꯑꯃꯗꯤ ꯔꯟꯖꯟ ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯤ ꯀꯔꯝꯕ ꯃꯆꯨꯒꯤ ꯐꯤꯔꯣꯜ ꯁꯦꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯄꯥꯟꯖꯤ ꯑꯗꯨꯅ ꯇꯤꯠꯂꯤ ꯑꯃꯗꯤ ꯔꯟꯖꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯨꯊꯤ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯆꯥꯅꯨꯄꯥ ꯔꯟꯖꯟꯒꯤꯗꯤ ꯑꯐꯕ ꯅꯨꯃꯤꯠ ꯑꯃꯠꯇꯕꯨ ꯄꯤꯗꯦ꯫ ꯃꯥꯒꯤ ꯂꯨꯍꯣꯡꯕꯁꯦ ꯂꯥꯛꯂꯤꯕ ꯇꯥꯡ 30 ꯑꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯃꯊꯪ ꯆꯍꯤꯒꯤ ꯑꯣꯛꯇꯣꯕꯔ ꯇꯥꯡ 30ꯒꯤ ꯃꯇꯨꯡꯗ ꯂꯨꯍꯣꯡꯕ ꯇꯥꯕꯅꯤ"꯫ ꯔꯟꯖꯟ ꯍꯥꯏꯔꯛꯏ, "ꯇꯥꯡ 30ꯗ ꯑꯣꯏꯅ ꯇꯧꯔꯁꯤ"꯫ ꯑꯗꯨꯕꯨ ꯃꯤꯁ꯭ꯔꯥꯒꯤ ꯃꯁꯦꯟ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯉꯁꯤꯅ ꯇꯥꯡ 12ꯅꯤ, ꯇꯥꯡ 30ꯗ ꯀꯃꯥꯏꯅ ꯂꯨꯍꯣꯡꯗꯣꯏꯅꯣ? ꯅꯨꯄꯤ ꯃꯌꯨꯝꯅꯤ ꯑꯩꯈꯣꯏꯗꯤ꯫ ꯅꯨꯄꯤ ꯃꯌꯨꯝꯒꯤꯗꯤ ꯂꯨꯍꯣꯡꯕꯗ ꯂꯥꯡꯁꯤꯟꯒꯗꯧꯔꯤꯕ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯗꯣ ꯅꯨꯃꯤꯠ 19ꯅꯤ ꯑꯁꯤꯗ ꯀꯝꯗꯧꯅ ꯑꯦꯔꯦꯟꯖ ꯇꯧꯒꯗꯣꯏꯅꯣ?" ꯃꯁꯦꯟ ꯅꯨꯄꯥ ꯑꯗꯨꯅ ꯃꯕꯥꯏꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯇꯤꯠꯂꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯈꯔ ꯇꯞꯊꯈꯤꯁꯤ, ꯃꯊꯪ ꯆꯍꯤꯗ ꯑꯣꯏꯅ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯍꯣꯡꯂꯁꯤ"꯫ ꯃꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯇꯤꯠꯂꯤꯁꯨ ꯐꯨꯛ ꯍꯧꯒꯠꯂꯗꯨꯅ ꯍꯥꯏꯔꯤ, "ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯇꯥꯡ 30ꯗ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ? ꯕꯥꯇꯣꯟ ꯌꯦꯟꯊꯣꯛꯄ ꯍꯥꯏꯔꯣ ꯑꯩ ꯏꯁꯥꯅ ꯆꯠꯂꯒ ꯑꯣꯏꯅ ꯌꯦꯟꯊꯣꯛꯆꯒꯦ꯫ ꯅꯪꯅꯕ ꯇꯧꯒꯦꯕꯨ ꯈꯜꯂꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯡ 30ꯗ ꯂꯨꯍꯣꯡꯕ ꯌꯥꯒꯅꯤ"꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯤꯁ꯭ꯔꯥꯒꯤ ꯃꯁꯦꯟ ꯅꯨꯄꯥꯅ ꯃꯇꯝ ꯄꯨꯝꯕꯗ ꯔꯟꯖꯟꯕꯨ ꯊꯤꯅ ꯑꯐꯠꯇꯕ ꯑꯃꯒꯨꯝꯅ ꯉꯥꯡꯕꯒꯤꯗꯃꯛꯇ ꯇꯤꯠꯂꯤꯅꯁꯨ ꯆꯥꯟꯁ ꯂꯧꯔꯗꯨꯅ ꯃꯥꯒꯤ ꯃꯥꯃꯗ ꯅꯥꯀꯣꯏꯅꯅ ꯍꯥꯏꯔꯤ, "ꯅꯪꯅ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯌꯥꯎꯅꯤꯡꯗ꯭ꯔꯒꯗꯤ ꯂꯨꯍꯣꯡꯕꯗ ꯂꯥꯛꯄꯤꯗ꯭ꯔꯁꯨ ꯌꯥꯅꯤ꯫ ꯅꯪꯅ ꯂꯥꯛꯇꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯕꯕꯥꯒꯤꯗꯤ ꯀ꯭ꯔꯣꯁ ꯁꯦꯞ ꯇꯧꯗꯣꯏꯅꯤ"꯫ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯇꯤꯠꯂꯤꯒꯤ ꯂꯨꯍꯣꯡꯕ ꯇꯥꯡ 30ꯗ ꯌꯥꯅꯔꯕꯅꯤꯅ ꯌꯥꯗ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯃꯤꯁ꯭ꯔꯥ ꯃꯇꯣꯝꯗ ꯉꯥꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯤꯁ꯭ꯔꯥꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯇꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯁ꯭ꯔꯥꯁꯨ ꯍꯥꯏꯐꯝ ꯈꯪꯗꯅ ꯃꯊꯥ ꯁꯥꯗꯨꯅ ꯐꯝꯂꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯇꯤꯠꯂꯤꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯄꯥꯗ ꯀꯦꯁꯤꯟꯅꯔꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ꯫ ꯇꯤꯠꯂꯤꯒꯤ ꯃꯃꯥꯅꯁꯨ ꯃꯊꯪ ꯆꯍꯤ ꯑꯃꯨꯛ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯗ꯭ꯔꯕꯁꯨ ꯃꯇꯝ ꯆꯥꯔꯤꯉꯩ ꯇꯟꯖꯥ ꯆꯥꯔꯤꯉꯩꯁꯤꯗ ꯇꯥꯡ 30ꯗ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯁꯤ꯫ ꯃꯤꯁ꯭ꯔꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯆꯀ꯭ꯔꯤꯗ ꯈꯥꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ, ꯌꯥꯅꯤꯡꯗ ꯌꯥꯈ꯭ꯔꯦ꯫ ꯇꯤꯠꯂꯤ ꯑꯃꯗꯤ ꯔꯟꯖꯟ ꯃꯈꯣꯏ ꯑꯅꯤꯒꯤꯗꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯔꯟꯖꯟꯁꯨ ꯕꯣꯔ ꯑꯣꯏꯗꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯀꯦꯕ ꯍꯧꯈ꯭ꯔꯦ꯫ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯣꯝꯗꯁꯨ ꯃꯁꯤ ꯃꯉꯥꯏ, ꯇꯤꯠꯂꯤꯁꯨ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯃꯇꯝ ꯂꯦꯞꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯥꯗꯨꯒ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇ ꯀꯦꯔꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇ ꯗꯦꯀꯣꯔꯦꯁꯟ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯁꯨ ꯔꯟꯖꯟꯒꯤ ꯏꯃꯨꯡꯁꯨ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇ ꯗꯦꯀꯣꯔꯦꯁꯟ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯔꯟꯖꯟꯁꯨ ꯃꯗꯨꯃꯉꯥꯏ, ꯃꯍꯥꯛꯅ ꯂꯨꯍꯣꯡꯕꯗ ꯁꯦꯠꯀꯗꯕ ꯐꯤꯖꯣꯜ ꯑꯗꯨꯒꯤ ꯃꯆꯨ ꯇꯤꯠꯂꯤꯅ ꯃꯉꯣꯟꯗ ꯁꯦꯠꯂꯛꯑꯣ ꯍꯥꯏꯕ ꯃꯆꯨ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯃꯥꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯇꯨꯕ ꯍꯧꯈ꯭ꯔꯦ꯫ ꯇꯤꯠꯂꯤꯒꯤ ꯃꯄꯥꯁꯨ ꯃꯥꯅ ꯔꯟꯖꯟꯕꯨ ꯄꯥꯝꯖꯗ꯭ꯔꯕꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯑꯄꯥꯝꯕꯅꯤ ꯈꯜꯂꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕꯤꯔꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯍꯔꯥꯎꯖꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯃꯄꯥ ꯑꯣꯏꯕ ꯃꯥꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ꯫ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯗꯨꯝꯗꯥꯝꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯛꯄꯅ ꯉꯁꯤꯗꯤ ꯇꯥꯡ 19 ꯌꯧꯁꯤꯜꯂꯛꯂꯦ꯫ ꯁꯨꯞꯅꯒꯤ ꯅꯨꯃꯤꯠ ꯑꯃꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯦ꯫ ꯔꯟꯖꯟ ꯑꯃꯗꯤ ꯇꯤꯠꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯕꯒꯤ ꯅꯨꯡꯗꯥꯡ ꯑꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯐꯝꯃꯤꯟꯅꯗꯨꯅ ꯊꯥ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯊꯣꯔꯛꯂꯒ ꯎꯅꯕꯒꯤ ꯃꯍꯥꯎ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤ꯫ ꯔꯟꯖꯟꯅꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯕ ꯇꯤꯠꯂꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯤ, "ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯁꯨ ꯅꯪꯒꯤ ꯅꯋꯣꯡ ꯅꯇꯧꯗ ꯀꯔꯤꯝꯇ ꯍꯣꯡꯒꯅꯨ꯫ ꯍꯧꯖꯤꯛ ꯅꯪꯅ ꯂꯩꯔꯤꯕ ꯏꯉꯥꯎꯇ ꯉꯥꯎꯖꯗꯨꯅ ꯏꯂꯥꯡꯗ ꯂꯥꯡꯗꯨꯅ ꯂꯩꯔꯤꯕꯁꯦ ꯑꯁꯤꯒꯨꯝꯅ ꯑꯗꯨꯝ ꯂꯩꯌꯨꯀꯣ"꯫ ꯑꯗꯨꯕꯨ ꯇꯤꯠꯂꯤꯅꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥꯁꯤꯡꯅ ꯌꯥꯝꯅ ꯍꯣꯡꯒꯜꯂꯤꯗꯤ, ꯑꯗꯨꯅ ꯅꯪꯅ ꯍꯦꯛ ꯍꯣꯡꯂꯛꯂꯕꯗꯤ ꯅꯈꯣꯡ ꯅꯈꯨꯠ ꯊꯨꯗꯦꯛꯀꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯤ"꯫ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯃꯗꯅ ꯔꯟꯖꯟ ꯑꯃꯗꯤ ꯇꯤꯠꯂꯤ ꯅꯨꯡꯉꯥꯏꯕ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯄ ꯉꯥꯏꯃꯤꯟꯅꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯔꯟꯖꯟ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯈꯤ꯫ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯇꯤꯠꯂꯤꯒꯤ ꯐꯣꯇꯣ ꯌꯦꯡꯗꯨꯅ ꯃꯁꯥ ꯃꯇꯣꯝꯗ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯔꯟꯖꯟ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯈꯜꯂꯗꯨꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯃꯄꯥꯟꯗ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯄꯥꯟꯗ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯣꯏꯁꯤꯟꯅꯔꯝꯗꯦ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯁꯤ ꯐꯥꯎꯕꯗ ꯁꯤꯟꯕ ꯂꯥꯡꯕ ꯑꯃꯠꯇ ꯂꯣꯏꯁꯤꯟꯅꯗꯦ ꯍꯥꯏꯗꯨꯅ ꯔꯟꯖꯟꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯔꯟꯖꯟꯒꯤ ꯂꯨꯍꯣꯡꯕꯒꯤ ꯐꯨꯔꯤꯠ ꯇꯨꯔꯤꯕ ꯇꯦꯂꯔ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯅ ꯇꯨꯔꯛꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯆꯥꯕ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯔꯟꯖꯟꯗ ꯁꯦꯠꯍꯜꯂꯝꯃꯤ꯫ ꯔꯟꯖꯟꯅ ꯐꯨꯔꯤꯠ ꯑꯗꯨ ꯂꯤꯠꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯈꯔ ꯆꯥꯎꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯔꯟꯖꯟꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯉꯔꯥꯡꯁꯨ ꯅꯉꯣꯟꯗ ꯐꯨꯔꯤꯠꯁꯦ ꯆꯥꯎꯃꯜꯂꯤ ꯁꯦꯝꯗꯣꯛꯑꯣꯅ ꯄꯤꯈ꯭ꯔꯒ ꯉꯁꯤꯁꯨ ꯁꯦꯝꯕ ꯂꯣꯏꯗ꯭ꯔꯤ꯫ ꯂꯨꯍꯣꯡꯕꯗꯤ ꯉꯁꯤꯅ ꯀꯃꯥꯏ ꯇꯧꯗꯣꯔꯤ"꯫ ꯇꯦꯂꯔ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯏ, "ꯂꯨꯍꯣꯡꯕꯗꯤ ꯇꯥꯡ 30ꯅꯤ ꯍꯥꯏꯗꯥꯏꯅꯦ"꯫ ꯔꯟꯖꯟꯅꯁꯨ ꯌꯥꯝꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯤ, "ꯂꯨꯍꯣꯡꯕꯗꯤ ꯇꯥꯡ 30ꯅꯤꯅꯦ, ꯉꯁꯤ ꯅꯪꯅꯅꯕ ꯁꯦꯝꯃꯨ" ꯍꯥꯏꯗꯨꯅ ꯐꯨꯔꯤꯠꯇꯨ ꯑꯃꯨꯛ ꯄꯤꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯟꯖꯟꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯀꯦꯔꯤꯒ ꯈꯪꯅꯕ ꯁꯨꯁꯤꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯒ ꯑꯃꯨꯛ ꯊꯦꯡꯖꯤꯟꯅꯔꯝꯃꯤ꯫ ꯍꯟꯗꯛ ꯑꯃꯨꯛꯁꯨ ꯔꯟꯖꯟꯅ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯖꯟꯕꯗꯒꯤ ꯁꯨꯁꯤꯜꯁꯨ ꯏꯀꯤ ꯀꯤꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯅꯥꯀꯟꯗꯅ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯂꯨꯍꯣꯡꯒꯗꯕ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩ ꯃꯇꯝꯗ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯥ ꯄꯨꯝꯕ ꯌꯥꯏꯉꯪ ꯇꯩꯁꯤꯟꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯔꯟꯖꯟꯗ ꯇꯩꯅꯅꯕ ꯌꯥꯏꯉꯪ ꯃꯌꯥꯝ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫
Madu uraba matamdana Ranjan amu yamna shauna hairi ngarangsu haldi gi thoram pangthoi ngasisu amu pangthok toira ngahak leragadi nupi mem da chananaba tawrasi hainarani nakoina sum langduna phamdoktuna leire thabakti amata tawde Masi tarubada Ranjan gi maman hairi luhongbadi tang kunthani hayengni Ranjan amu khumlai tang kumapandi ngarangni ngasina tang kunthani Masi taruba matamda mamanadi Ranjan amonda laknariba khaladuna khupangna tharakani aada chathawra hairi Laikai nupi mayam adunasu Ranjan da palak thalakna changlai luhongba matam ngaiba ngamdraba haiduna Masi tarubada khodo shauninglaba Ranjan asu imungna changchanduna machanupi gi phone lorami aduga tang kayano haiduna yenglami Ranjana phone da tang yelinge tanja asida makhoi gi mayum decoration toriba nupa aduna soibadagi gamla amada thengba matamda gamla adu Ranjan gi hek mamang makta tarakhi Ranjan gi wakhandadi ngarang ne tang kumapan oikrabani aduga ngasi su amuk tang kumapan oirambasida yamna ngaklami Ranjan magi kada changlaktuna magi kada theliba calendar aduda tang kumapan aduda kolom ama paiduna mark tokshilami Masi matungdana Ranjana amu tholaktuna machanupi Keri da hangi ngasi se asengbugi tang kumapan la Ai wakhandadi tang kumapan chengarang luikraba male haldi gi thoram sungarang tawkhre aduga ngasi thokliba thodo wathok sing asisu hana thokhibagum hana dagi hauna aina ukrabagum tawri Masi taraba matamda machanupi Keri na hairi maduni dejabu hainaribado Karigumba thodo ama isada uruba matamda thodo adu hana sumamangda chap manana thokhre haduna amu phawrakpa matang aduni dejabu hairibado Machanupina asuk phajana hairabasi phawbada Ranjandi ngasi se asengbugi tang kumapala haduna hanjan hanglami Ranjana hanjan hanglakpaduda Keri su yamna shauningdura male khoidau isau shaunina ngasi ni ne tang kumapan hayengna tang kuntrani haduna hairi Masigi matungdana Ranjan mayumgi phirol khara machu changnanabagi damakta bazarda laklami mahangna bazarda lakpa matandasu thengnaba miyoi khudimakta ngasi je tang kayano tang kumapala kuntra ra haduna hangbadi leptri Mathangi sendana Ranjan mahaki mamanaba amadi makhura singa unaba matamda mahaki makhura aduna hairi ngasidi nangi pakhang oibagi aroiba numitni aduna nangi damakta surprise party masili numit adugi numidang waram osilakpa matamdana Ranjan gi mamanaba sing siliba party duda Ranjan busu puduna laki mamanaba mayam punna langminaduna ngasigi tang kumapan asimadi loisinkhre Mathangi ayukta Ranjan makeup tholakpaga imungdagi chenthораktuna mapanda tawriba singado yenglami ngasisu ngarangumna mahaki luhongbagi thabak singado amatta losindaramde pumchai chaiduna leinarami ngarangumna ngasisu haldi gi thoram pangthoknabagi damakta laikai gi nupi singna mangonda tainanaba haldi semduna leirami masiga loinana makhoi imung manunggi decoration tawriba nupa adunasu gamla leiriba nana aduda kakhattuna decoration tawriba adu urakhi ngarang mahakna thengnakiba thodok punama ngasisu amuk hanna tholakpa asida Ranjandi ngakpada loikre masada akibasu phawri masi matungdana Ranjan mahakna chingnariba singadu koknanabagi damakta mage kada hatu chelakhi aduga ngarang mahakna mage calendar gi tang kumapanda Ranjan ngarang kolomna yekchinduna thamkibado ngasisu yekchilibra haduna yenglawba matamdadi Ranjandi gyan mangduna wanthakre mahakna ngarang calendar gi tang kumapanda yekchinkhibado ngasidi kaimta yekchilamdre Mathangi sendana gyan mangduna wanthakraba Ranjanbu laikai mayam changduna humaibu humbane isingbu thabane gyan taraknaba seba tawduna lerami masi matungdana Ranjana gyan hek tarakpaga hatu hawgalaktuna manakta leramliba miyoising aduda ngasi je tang kayano haduna hanglai ngasi su tang kumapani khanglakpa matamdana Ranjan masa matomda khoidok sauningjari manakta lerambi machanupi Keri gi manakta chensinduna hairi ngarang di ibani wari sanaba matamda ngarang tang kumapani ngasina tang kuntra oiduni haikidaine Keri na sujamna shauning hairi ngasi su amu hairisini ngasi na tang kumapan hayeng na tang kuntrani sida kari aranba yauge tanja sida Ranjan gi mama namu kapsila aduna hairi ichano pase luhongdriba phawdi yumdagi mapan thon gumse haibani aduba Ranjan gi mapa nangna yadabadagi ichase mapanda adum thoali kocha chalurabanina haujikti lai wognare icha ngawre Ranjan su masa matumda khoidok shauningna ngasi na te tang kumapan ngarang ni tang kumapan ngarang thokhiba thodok sing punamak ningsingli haiduna Ranjan na hanna hairi adubu kanamta nari thajabiramde maram aduna Ranjan na su aroiba pambai oina manakta leramba miyoising ado pulap khomjinduna ngarang magi manakta tarakkiba gamla adu ngasi su amona soidana tarakani haduna mayamda yenghalli mayumgi decoration tawriba nupa aduna decoration tawba matamda soibadagi thengluba matamda leibak makhara tarakpa matamdana Ranjana yamna harauna hairi aina haidra gamla tarakani haina gamla tarakpache ngarang su thokrabani ngarang ni tang kumapan aduba Ranjan gi mapa Tiwari nadi gamla da soibadagi thenglurabanina gamla tarakpa haisi hauna sani mayamgi matam manghanganu haduna yamna thina tathi jaibirai
ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯟꯖꯟꯒꯤ ꯃꯃꯥ ꯃꯄꯥꯅ ꯔꯟꯖꯟꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯗꯣꯛꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯝꯃꯤ ꯗꯣꯛꯇꯔ ꯑꯃꯗꯤ ꯔꯟꯖꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯗꯣꯛꯇꯔꯅ ꯍꯪꯂꯛꯏ ꯉꯁꯤꯅ ꯇꯥꯡ 19 ꯑꯣꯏꯇꯥꯔꯗꯤ ꯉꯔꯥꯡꯅ ꯇꯥꯡ ꯀꯌꯥꯅꯣ ꯔꯟꯖꯟꯅ ꯌꯥꯝꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅ ꯈꯨꯝꯂꯛꯏ ꯉꯔꯥꯡꯁꯨ ꯇꯥꯡ 19ꯅꯤ ꯉꯍꯥꯟꯁꯨ ꯇꯥꯡ 19ꯅꯤ ꯇꯥꯡ 19 ꯑꯣꯏꯔꯛꯂꯤꯁꯦ ꯊꯪꯅ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯔꯦ ꯉꯁꯤꯒ ꯄꯥꯎꯈꯨꯝ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗꯅ ꯔꯟꯖꯟꯒꯤ ꯃꯃꯥꯗꯤ ꯀꯞꯄ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯂꯨꯍꯣꯡꯉꯝꯗꯥꯏꯁꯤꯗ ꯏꯆꯥ ꯉꯥꯎꯔꯦ ꯍꯥꯏꯅ ꯇꯟꯖꯥ ꯑꯁꯤꯗ ꯇꯤꯠꯂꯤꯅꯁꯨ ꯔꯟꯖꯟꯒꯤ ꯃꯃꯥꯟꯅꯕ ꯀꯤꯁꯟꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯀꯦꯔꯤꯅ ꯍꯥꯏꯔꯛꯄꯗꯗꯤ ꯔꯟꯖꯟꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯤ ꯍꯥꯏ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯍꯪꯂꯛꯏ ꯀꯤꯁꯟꯅꯗꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ ꯔꯟꯖꯟꯒꯤ ꯃꯁꯥ ꯆꯦꯛ ꯇꯧꯁꯦ ꯍꯥꯏꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯨꯕꯅꯤ ꯃꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗꯅ ꯇꯤꯠꯂꯤꯅꯁꯨ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯑꯩꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯀꯦ ꯍꯥꯏꯔꯛꯏ ꯇꯟꯖꯥ ꯑꯁꯤꯗ ꯗꯥꯛꯇꯔꯒꯤ ꯀꯥꯗꯒꯤ ꯔꯟꯖꯟꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯛꯈꯤ ꯀꯤꯁꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯅ ꯔꯟꯖꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯔꯟꯖꯟꯒꯤ ꯁꯥꯎꯔꯤꯕꯗꯨ ꯐꯥꯊꯔꯗꯨꯅ ꯋꯥꯔꯤ ꯇꯞꯅ ꯁꯥꯟꯅꯔꯝꯃꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯔꯟꯖꯟꯒꯤ ꯃꯈꯨꯔꯥꯅ ꯍꯥꯏꯔꯤ ꯑꯗꯣ ꯅꯪꯒꯤ ꯋꯥꯈꯜꯗ ꯇꯥꯡ 19ꯁꯦ ꯍꯟꯖꯟ ꯑꯗꯨꯝ ꯑꯣꯏ ꯂꯩꯔꯦꯅ ꯈꯜꯂꯤꯗꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣꯕ ꯇꯥꯡ 19ꯗ ꯑꯗꯨꯝ ꯍꯟꯖꯟ ꯑꯣꯏꯔꯤꯁꯦ ꯔꯟꯖꯟꯅꯁꯨ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅ ꯈꯨꯝꯂꯛꯏ ꯃꯗꯨꯕꯨ ꯈꯪꯂꯗꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯋꯥꯖꯔꯨꯅꯤ ꯑꯩꯁꯨ ꯈꯪꯗꯦ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯇꯥꯡ 19 ꯑꯗꯨꯝ ꯑꯣꯏꯔꯤꯁꯦ ꯇꯥꯡ 30 ꯁꯨꯡꯌꯧ ꯌꯧꯔꯛꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅೋ ꯇꯟꯖꯥ ꯑꯁꯤꯗ ꯔꯟꯖꯟꯒꯤ ꯃꯈꯨꯔꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯆꯥ ꯊꯛꯐꯝ ꯍꯣꯇꯦꯜ ꯃꯄꯨꯗꯨꯗꯤ ꯃꯔꯨꯒ ꯀꯣꯛ ꯂꯩꯔꯝꯃꯦꯅ ꯃꯔꯨ ꯀꯣꯛꯏꯁꯤꯅ ꯀꯩꯒꯤ ꯑꯣꯏꯖꯥꯅꯣ ꯔꯟꯖꯟꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯍꯣꯇꯦꯜ ꯃꯄꯨꯗꯨꯗ ꯌꯦꯡꯊꯣꯛꯂꯤ ꯍꯣꯇꯦꯜ ꯃꯄꯨꯗꯨꯅꯗꯤ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯍꯣꯇꯦꯜ ꯃꯄꯨꯗꯨꯅ ꯍꯥꯏꯔꯤ ꯏꯁꯣꯔꯗ ꯑꯩꯅ ꯏꯁꯨ ꯅꯨꯄꯥ ꯑꯃ ꯄꯤꯕꯤꯌꯨ ꯏꯁꯨ ꯅꯨꯄꯥꯕꯨ ꯐꯪꯖꯔꯕꯗꯤ ꯂꯨ ꯀꯣꯛꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯖꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯏꯁꯨ ꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ ꯏꯁꯨ ꯅꯨꯄꯥ ꯐꯪꯂꯕꯅꯤꯅ ꯑꯩꯁꯨ ꯂꯨ ꯀꯣꯛꯊꯣꯛꯑꯕꯅꯤ ꯃꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯟꯖꯟꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯦ ꯃꯍꯥꯛꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯁꯪꯒꯣꯝ ꯍꯩꯔꯗꯨꯅ ꯃꯥꯕꯨ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯇꯧꯍꯟꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯐꯪꯂꯕꯗꯤ ꯑꯐꯕ ꯊꯕꯛ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯖꯈꯤꯕꯗꯣ ꯃꯁꯤ ꯄꯨꯝꯅꯃꯛ ꯈꯪꯂꯛꯄ ꯃꯇꯝꯗꯅ ꯔꯟꯖꯟꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯇꯥꯡ 19ꯗ ꯍꯟꯖꯟ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯗꯣ ꯀꯝꯗꯧꯅ ꯏꯂꯥꯏ ꯂꯥꯏꯅ ꯇꯥꯡ 30 ꯑꯣꯏꯍꯟꯒꯅꯤ ꯈꯪꯂꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗ ꯍꯔꯥꯎꯅ ꯄꯥꯎ ꯇꯝꯂꯤ ꯔꯟꯖꯟꯒꯤ ꯋꯥꯈꯟꯗꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯡ 30 ꯂꯥꯛꯂꯒꯅꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯐꯕ ꯊꯕꯛ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤꯅꯣ ꯀꯔꯤ ꯑꯐꯕ ꯊꯕꯛꯄꯨꯅꯣ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯐꯕ ꯊꯕꯛꯅꯤ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯨꯅ ꯏꯁꯣꯔꯅ ꯄꯦꯟꯕꯤꯒꯗꯧꯔꯤꯕ꯭ꯔꯥ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯟꯖꯟꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯀꯤꯁꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯗ ꯃꯍꯥꯛꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯇꯥꯡ 19ꯗ ꯑꯗꯨꯝ ꯄꯟꯗꯨꯅ ꯂꯩꯔꯤꯕꯅꯣ ꯇꯥꯡ 30 ꯂꯥꯛꯇ꯭ꯔꯤꯕꯒꯤ ꯃꯔꯝ ꯃꯈꯣꯏ ꯑꯅꯤꯗ ꯃꯃꯨꯠ ꯇꯥꯅ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯑꯗꯨꯕꯨ ꯀꯤꯁꯟꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯨꯔꯒ ꯑꯩꯗꯤ ꯀꯣꯛꯄꯨ ꯉꯥꯎꯕ ꯍꯦꯜꯂꯛꯑꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯔꯟꯖꯟꯒꯤ ꯃꯈꯨꯔꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯏꯁꯣꯔꯗ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯒꯅꯤ ꯍꯥꯏꯈꯤꯕꯗꯣ ꯅꯪꯅ ꯑꯐꯕꯊꯕꯛ ꯑꯃ ꯇꯧꯗꯕꯒꯤꯔꯣ ꯇꯥꯡ 19ꯗ ꯑꯗꯨꯝ ꯂꯩꯔꯤꯁꯦ ꯅꯪꯒꯤ ꯇꯥꯡ 30 ꯂꯥꯛꯇ꯭ꯔꯤꯕꯁꯦ ꯔꯟꯖꯟꯅꯁꯨ ꯃꯥꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯨꯔꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯥꯏꯗ ꯅꯪꯅ ꯋꯥꯁꯛꯑꯝꯕꯗꯣ ꯃꯗꯨ ꯇꯧꯊꯣꯛꯎꯔꯣ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯟꯖꯥ ꯑꯁꯤꯗ ꯇꯤꯠꯂꯤꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯔꯟꯖꯟꯅ ꯂꯩꯔꯤꯕ ꯃꯅꯥ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯍꯪꯂꯛꯏ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪꯕꯣ ꯔꯟꯖꯟꯒꯤ ꯃꯈꯨꯔꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗꯤ ꯒ꯭ꯌꯥꯟꯒ ꯑꯃꯠꯇ ꯇꯥꯗꯦꯗ ꯇꯥꯡ 19ꯗ ꯑꯗꯨꯝ ꯑꯣꯏ ꯂꯩꯔꯦ ꯍꯥꯏ ꯀꯔꯤ ꯇꯧꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯤꯠꯂꯤꯅ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯔꯟꯖꯟꯗ ꯍꯪꯂꯛꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯗꯥꯛꯇꯔ ꯆꯠꯂꯨꯔꯤꯗꯨꯕꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯔꯟꯖꯟꯅ ꯈꯨꯝꯂꯛꯏ ꯀꯩꯁꯨ ꯇꯧꯗꯦ ꯅꯪ ꯆꯠꯂꯣ ꯑꯩꯅ ꯑꯗꯨꯝ ꯐꯅꯅꯕ ꯁꯤꯜꯂꯒꯦ ꯇꯤꯠꯂꯤꯅ ꯑꯃꯨꯛ ꯀꯞꯂꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅꯗꯤ ꯍꯌꯦꯡ ꯂꯨꯍꯣꯡꯕꯒꯤ ꯀꯦꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯍꯨꯟꯗꯣꯛꯑꯝꯃꯒ ꯅꯪꯒꯤꯗꯃꯛꯇ ꯂꯥꯛꯏ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯒ ꯅꯪꯅꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯆꯠꯂꯣ ꯍꯥꯏꯔꯤ ꯅꯪꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ರೆ ꯌꯥꯝꯅ ꯍꯣꯡꯉꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯀꯞꯄ ꯍꯧꯈ꯭ꯔꯦ ꯇꯤꯠꯂꯤꯅ ꯀꯞꯂꯤꯕꯗꯨ ꯎꯕꯗ ꯔꯟꯖꯟꯅ ꯑꯃꯨꯛ ꯇꯤꯠꯂꯤꯕꯨ ꯅꯤꯡꯊꯤꯅ ꯐꯝꯍꯜꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯥꯅ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄ ꯈꯨꯗꯤꯡꯒꯤ ꯇꯥꯡ 19ꯗ ꯑꯗꯨꯝ ꯑꯣꯏꯗꯨꯅꯇ ꯂꯩꯔꯝꯃꯤ ꯇꯥꯡ 30 ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯦ ꯃꯁꯤ ꯇꯥꯔꯨꯕꯗꯅ ꯇꯤꯠꯂꯤꯅꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯍꯧꯒꯠꯂꯛꯏ ꯅꯪꯅ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕ ꯄꯥꯝꯗꯕꯒꯤꯅꯤ ꯂꯨꯍꯣꯡꯉꯝꯗꯥꯏ ꯅꯣꯡꯃ ꯈꯛꯇꯪ ꯉꯥꯏꯔꯕꯁꯤꯗ ꯅꯪꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯗꯨꯅ ꯂꯨꯍꯣꯡꯕ ꯇꯣꯛꯅꯕ ꯁꯤꯜꯂꯤꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯔꯟꯖꯟꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯂꯥꯏꯗ ꯑꯩꯅ ꯊꯕꯛꯄꯨ ꯐꯪꯂꯕꯗꯤ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯒꯅꯤ ꯍꯥꯏꯔꯨꯏ ꯃꯗꯨꯒꯤ ꯑꯐꯕ ꯊꯕꯛꯇꯣ ꯇꯧꯔꯨꯗꯕꯒꯤꯅꯤ ꯑꯩꯅ ꯇꯥꯡ 19ꯗ ꯑꯗꯨم ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯇꯥꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯇꯤꯠꯂꯤꯗꯤ ꯃꯥꯕꯨ ꯂꯨꯍꯣꯡꯕ ꯄꯥꯝꯗꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯁꯧꯗ ꯂꯥꯡꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯇꯤꯠꯂꯤꯒꯤ ꯃꯅꯥꯎꯅꯨꯄꯤꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯅꯪꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯇꯧꯒꯅꯤ ꯍꯥꯏꯔꯝꯂꯤꯕ ꯑꯐꯕ ꯊꯕꯛꯇꯣ ꯀꯔꯤꯅೋ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯔꯤꯕꯒꯦ ꯔꯟꯖꯟꯅ ꯑꯃꯨꯛ ꯏꯉꯥꯎ ꯉꯥꯎꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯑꯐꯕ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯍꯥꯏꯈꯤꯗꯦ ꯁꯨꯞꯅꯒꯤ ꯑꯐꯕ ꯊꯕꯛ ꯑꯃꯇꯪ ꯇꯧꯅꯤ ꯍꯥꯏꯈꯤꯕꯅꯤ ꯃꯁꯤ ꯇꯥꯔꯨꯕꯗꯅ ꯑꯃꯨꯛ ꯇꯤꯠꯂꯤꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯏꯗ ꯕꯣꯔ ꯅꯤꯕ ꯐꯥꯎ ꯍꯩꯇꯦ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕ ꯅꯨꯄꯥꯅꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯇꯤꯠꯂꯤꯒꯤ ꯃꯆꯟꯅꯨꯄꯤꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯀꯔꯤ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯇꯥꯔꯤꯕꯒꯦ ꯔꯟꯖꯟꯒꯤ ꯃꯃꯥꯟꯅꯕ ꯀꯤꯁꯟꯅ ꯍꯥꯏꯔꯛꯏ ꯔꯟꯖꯟ ꯍꯣꯇꯦꯜ ꯃꯄꯨꯒꯤ ꯑꯗꯨꯃꯥꯏꯅ ꯅꯪꯁꯨ ꯅꯔꯨ ꯀꯣꯛꯊꯣꯛꯑꯣꯗꯅ ꯇꯤꯠꯂꯤꯅ ꯑꯩꯗꯤ ꯃꯔꯨ ꯀꯣꯛꯄ ꯅꯨꯄꯥꯗ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯃꯈꯨꯠꯑꯣ ꯃꯈꯣꯡꯑꯣ ꯑꯃꯨꯛ ꯊꯤꯟꯗꯨꯅ ꯏꯁꯧ ꯇꯧꯔꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯔꯤ ꯈꯟꯅꯕ ꯌꯥꯕ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯁꯟꯕꯤ ꯁꯟꯅꯥꯎꯗ ꯃꯕꯨꯛ ꯄꯦꯟꯕ ꯃꯈꯩ ꯑꯊꯨꯝ ꯑꯍꯥꯎ ꯄꯤꯖꯕ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯊꯕꯛꯅꯤ ꯍꯥꯏꯅꯔꯦ
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯗꯨꯅ ꯔꯟꯖꯟꯅ ꯄꯨꯔꯛꯂꯤꯕ ꯑꯊꯨꯝ ꯑꯍꯥꯎ ꯑꯗꯨ ꯁꯟꯕꯤ ꯑꯃꯗ ꯄꯤꯖꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯗꯨ ꯀꯣꯛꯅꯅꯕ ꯈꯨꯔꯨꯝꯖꯔꯤ ꯃꯁꯤ ꯍꯦꯛ ꯂꯣꯏꯔꯛꯄ ꯃꯇꯝꯗꯅ ꯑꯃꯨꯛ ꯇꯤꯠꯂꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯔꯟꯖꯟꯗ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯄꯥꯝꯕ ꯇꯧꯔꯕꯅꯤꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯅꯧꯕ ꯗ꯭ꯔꯃꯥ ꯑꯃ ꯇꯧꯔꯛꯑꯅꯨ ꯑꯅꯧꯕ ꯗ꯭ꯔꯃꯥ ꯑꯃ ꯍꯦꯛ ꯇꯧꯔꯛꯑꯕ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀ ꯌꯦꯡꯉꯨ ꯍꯥꯏꯅ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯗꯣꯝꯕꯤꯁꯤꯡꯗꯨꯅ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯔꯟꯖꯟꯒꯤ ꯃꯈꯨꯔꯥ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯀꯤꯁꯟꯅ ꯔꯟꯖꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯏꯁꯣꯔꯗ ꯍꯥꯏꯈꯤꯕ ꯄꯨꯝꯅꯃꯛꯁꯨ ꯇꯧꯕ ꯂꯣꯏꯔꯕꯅꯤನ ꯍꯌꯦꯡꯗꯤ ꯇꯥꯡ 30 ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯪꯒꯤꯗꯃꯛꯇ ꯀꯩꯅꯣꯝꯃ ꯁꯤꯜꯂꯤ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯔꯟꯖꯟꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯜꯂꯤꯕ ꯄꯥꯔꯇꯤꯗꯨ ꯌꯥꯎꯔꯨꯔꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯜꯂꯤꯕꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯑꯩꯒꯤꯗꯃꯛꯇ ꯁꯔꯄ꯭ꯔꯥꯏꯖ ꯕꯦꯆꯦꯂꯔ ꯄꯥꯔꯇꯤ ꯑꯃ ꯁꯤꯜꯂꯤꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯃꯁꯤ ꯇꯥꯔꯨꯕꯗꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯗꯨꯅ ꯍꯪꯂꯛꯏ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯉꯁꯥꯏ ꯃꯈꯩ ꯔꯟꯖꯟꯅ ꯃꯈꯣꯏꯗ ꯃꯥꯒꯤꯗꯤ ꯇꯥꯡ 19 ꯍꯟꯖꯟ ꯍꯟꯖꯟ ꯑꯗꯨꯝ ꯑꯣꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯑꯔꯦꯝꯕ ꯇꯥꯔꯦ ꯔꯥꯃꯥꯌꯟ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯁꯤꯇꯥ ꯀꯅꯥꯅꯣ ꯍꯪꯂꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯐꯤꯕꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯔꯟꯖꯟ ꯃꯁꯥ ꯃꯊꯟꯇ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅ ꯃꯈꯣꯏꯗꯧ ꯊꯤꯠꯅ ꯁꯥꯎꯖꯕ ꯅꯠꯇꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ ꯉꯁꯤꯒꯤ ꯇꯥꯡ 19 ꯑꯁꯤꯁꯨ ꯅꯨꯃꯤꯠ ꯔꯟꯖꯟꯅ ꯑꯃꯨꯛ ꯑꯌꯨꯛ ꯉꯟꯇꯥ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯁꯨ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯡ 19 ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯉꯁꯤꯗꯤ ꯔꯟꯖꯟ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯐꯤ ꯃꯔꯣꯜ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯂꯥꯏꯁꯪꯗ ꯂꯩꯔꯤꯕ ꯃꯨꯅꯤ ꯔꯤꯁꯤ ꯕ꯭ꯔꯥꯍꯃꯟ ꯕꯩꯁꯅꯣꯞ ꯄꯨꯝꯅꯃꯛꯇ ꯃꯊꯃꯣꯏ ꯁꯦꯡꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯀꯠꯆꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯟꯖꯟꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯁꯨ ꯉꯁꯤꯁꯨ ꯑꯃꯨꯛ ꯇꯥꯡ 19 ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯔꯟꯖꯟ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯃꯜꯂꯗꯨꯅ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯡ 19 ꯑꯣꯏꯔꯝꯃꯦ ꯔꯟꯖꯟ ꯃꯍꯥꯛꯅ ꯏꯁꯣꯔꯗ ꯇꯧꯒꯅꯤ ꯍꯥꯏꯈꯤꯕ ꯑꯐꯕ ꯊꯕꯛꯇꯣ ꯀꯔꯤꯅꯣ ꯊꯤꯕ ꯂꯦꯞꯇ꯭ꯔꯤ ꯅꯣꯡꯃꯅ ꯑꯃꯨꯛ ꯂꯥꯏꯁꯪꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯎꯆꯦꯛ ꯋꯥꯌꯥ ꯄꯨꯝꯅꯃꯛꯇ ꯊꯃꯣꯏ ꯁꯦꯡꯅ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯑꯗꯨꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯂꯥꯡꯂꯤ ꯑꯗꯨꯒ ꯅꯣꯡꯃꯅ ꯑꯃꯨꯛ ꯂꯥꯏꯁꯪ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯆꯥꯛꯅꯤ ꯐꯤꯅꯤꯕ ꯁꯦꯠꯄ ꯆꯥꯕ ꯃꯅꯤꯡ ꯊꯨꯡꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯤ ꯑꯗꯨꯒ ꯅꯣꯡꯃ ꯑꯃꯅ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯝꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯗꯨꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯅ ꯑꯐꯕ ꯊꯕꯛ ꯇꯧꯗꯨꯅꯁꯨ ꯏꯁꯣꯔꯅ ꯄꯦꯟꯕꯤꯕ ꯍꯥꯏꯕꯗꯣ ꯃꯗꯨꯃꯗꯤ ꯑꯣꯏꯗ꯭ꯔꯤꯕ ꯃꯥꯜꯂꯦ ꯔꯟꯖꯟ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯇꯥꯡ 19ꯗ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯦꯛ ꯍꯧꯒꯠꯂꯛꯄ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯜꯗꯤꯒꯤ ꯊꯧꯔꯝꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯃꯌꯥꯝ ꯆꯪꯗꯅ ꯃꯆꯨ ꯁꯤꯟ ꯊꯨꯡꯕ ꯃꯈꯩ ꯇꯩꯔꯤ ꯃꯥꯅ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯇꯥꯡ 19ꯗꯒꯤ ꯂꯥꯟꯊꯣꯛꯄ ꯉꯝꯂꯛꯇ꯭ꯔꯕꯅꯤꯅ ꯔꯟꯖꯟꯁꯨ ꯅꯣꯡꯃꯗꯤ ꯁꯥꯎꯕ ꯍꯦꯟꯃꯟꯕꯗꯒꯤ ꯑꯉꯥꯎꯕꯗꯧꯅ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯇꯨꯔꯤꯕ ꯐꯨꯔꯤꯠ ꯑꯃꯗꯤ ꯂꯨꯍꯣꯡꯕꯗ ꯃꯍꯥꯛꯅ ꯎꯞꯀꯗꯧꯔꯤꯕ ꯀꯣꯌꯦꯠ ꯑꯗꯨ ꯎꯞꯇꯨꯅ ꯂꯝꯖꯥꯎ ꯁꯣꯔꯣꯛ ꯁꯤꯟꯕ ꯊꯨꯡꯕ ꯃꯈꯩ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗꯅ ꯋꯥꯖꯔꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥ ꯑꯃꯗꯤ ꯇꯤꯠꯂꯤ ꯐꯥꯎꯕ ꯌꯥꯎꯅ ꯃꯥꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅ ꯔꯟꯖꯟꯅ ꯂꯥꯏꯁꯪꯗ ꯂꯥꯏ ꯈꯨꯔꯝꯕ ꯂꯥꯛꯄ ꯃꯁꯥ ꯃꯎ ꯁꯤꯟꯕ ꯊꯨꯡꯕ ꯃꯈꯩ ꯎꯠ ꯉꯥꯛꯇ ꯇꯩꯕ ꯃꯨꯅꯤ ꯔꯤꯁꯤꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯃꯈꯣꯏꯕꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯤ ꯃꯈꯣꯏꯕꯨ ꯃꯄꯨꯛꯅꯤꯡ ꯄꯦꯜꯍꯟꯗꯨꯅ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯁꯛꯅꯅꯕ ꯄꯨꯝꯅꯃꯛ ꯍꯣꯠꯅꯗꯨꯅꯁꯨ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯐꯣꯜ ꯎꯔꯛꯇ꯭ꯔꯕꯗ ꯔꯟꯖꯟ ꯅꯣꯡꯃꯅ ꯑꯃꯨꯛ ꯃꯔꯨ ꯀꯣꯛꯊꯣꯛꯂꯦ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥꯅ ꯑꯃꯨꯛ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯁꯤꯁꯨ ꯑꯃꯨꯛ ꯇꯥꯡ 19 ꯑꯣꯏꯔꯝꯃꯤ ꯃꯥꯗꯤ ꯃꯔꯨꯁꯨ ꯀꯣꯛꯑꯝꯗ꯭ꯔꯦ ꯔꯟꯖꯟꯅ ꯇꯥꯡ 19ꯒꯤ ꯑꯍꯤꯡ ꯁꯨꯡꯇꯨꯝ ꯇꯨꯝꯗꯕ ꯃꯈꯩ ꯇꯥꯡ 30 ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯍꯥꯛꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯉꯁꯤꯁꯨ ꯑꯗꯨꯝ ꯇꯥꯡ 19 ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅ ꯔꯟꯖꯟ ꯌꯥꯝꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯉꯁꯤꯁꯨ ꯇꯥꯡ 19 ꯑꯣꯏꯔꯝꯕꯁꯤꯗ ꯃꯥꯅ ꯍꯦꯛ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯎꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯂꯪꯈꯥꯏꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯄꯥ ꯃꯆꯥꯁꯨ ꯑꯃꯅ ꯑꯃꯗ ꯑꯀꯟꯕ ꯈꯣꯟꯖꯦꯜ ꯑꯀꯟꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯟꯖꯟꯒꯤ ꯃꯆꯟꯅꯨꯄꯤ ꯀꯦꯔꯤ ꯑꯃꯗꯤ ꯃꯥꯒ ꯈꯪꯅꯖꯕ ꯕꯣꯏꯐ꯭ꯔꯦꯟ ꯁꯨꯁꯤꯜ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯌꯨꯝꯒꯤ ꯃꯊꯛꯇ ꯀꯅꯥꯁꯨ ꯎꯍꯟꯗꯕꯤꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯍꯥꯟꯅꯗꯒꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯔꯤꯕ ꯔꯟꯖꯟꯅ ꯀꯥꯈꯠꯂꯛꯄꯒ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯕ ꯑꯗꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯔꯟꯖꯟꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯀꯦꯔꯤ ꯑꯃꯗꯤ ꯁꯨꯁꯤꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯃꯆꯟꯅꯨꯄꯤꯅ ꯍꯥꯏꯖꯕꯒ ꯑꯃꯠꯇ ꯇꯥꯗꯕ ꯃꯈꯩ ꯔꯟꯖꯟꯅ ꯁꯨꯁꯤꯜꯒꯤ ꯃꯉꯛꯁꯝ ꯄꯥꯏꯗꯨꯅ ꯁꯨꯁꯤꯜꯕꯨ ꯀꯥꯎꯕ ꯐꯨꯕ ꯍꯧꯔꯛꯈꯤ ꯀꯦꯔꯤꯁꯨ ꯁꯨꯁꯤꯜ ꯑꯃꯗꯤ ꯔꯟꯖꯟꯒꯤ ꯃꯔꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯔꯟꯖꯟꯕꯨ ꯈꯥꯝꯅꯗꯨꯅ ꯍꯥꯏꯔꯤ ꯃꯥꯕꯨ ꯐꯨꯒꯅꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯪꯒꯤ ꯅꯁꯦꯟꯅꯨꯄꯥ ꯑꯣꯏꯒꯗꯣꯏꯅꯤ ꯃꯁꯤ ꯇꯥꯔꯨꯕꯗꯅ ꯔꯟꯖꯟꯅ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯉꯁꯤꯗꯤ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯩ ꯂꯧꯕ ꯆꯠꯈꯤ ꯔꯟꯖꯟꯁꯨ ꯃꯅꯥꯛꯇ ꯆꯩ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯊꯛꯇ ꯇꯥꯔꯝꯕ ꯆꯦꯛ ꯑꯃ ꯄꯥꯏꯗꯨꯅ ꯁꯨꯁꯤꯜꯕꯨ ꯊꯣꯝꯗꯠꯂꯒꯤ ꯃꯇꯥꯎ ꯁꯨꯁꯤꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯈꯤ ꯀꯦꯔꯤꯅꯁꯨ ꯈꯥꯝꯕ ꯌꯥꯕ ꯈꯥꯝꯖꯔꯤ ꯑꯗꯨꯕꯨ ꯁꯨꯁꯤꯜꯗꯤ ꯔꯟꯖꯟꯒꯤ ꯑꯁꯥꯎꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯤꯖꯕꯅ ꯍꯦꯟꯃꯟꯕꯗꯒꯤ ꯇꯦꯔꯦꯁꯇꯒꯤ ꯃꯈꯥꯗ ꯑꯣꯏꯅ ꯆꯣꯡꯊꯈꯤ ꯔꯟꯖꯟꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯁꯨꯁꯤꯜ ꯀꯝꯗꯧꯔꯤꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯁꯨꯁꯤꯜꯗꯤ ꯃꯔꯥꯏꯕꯛ ꯐꯕꯗꯒꯤ ꯆꯔꯨ ꯏꯀꯨ ꯑꯃꯒꯤ ꯃꯊꯛꯇ ꯇꯥꯁꯟꯗꯅ ꯁꯤꯕꯃꯛꯇꯤ ꯁꯤꯍꯧꯗ꯭ꯔꯦ ꯔꯟꯖꯟꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯎꯕ ꯐꯛꯇ꯭ꯔꯤ ꯑꯗꯨꯅ ꯃꯆꯟꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯗꯨꯅ ꯍꯥꯏꯔꯤ ꯑꯃꯁꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯍꯤꯡꯕ ꯐꯥꯎꯗꯤ ꯍꯤꯡꯉꯤ ꯉꯁꯤꯗꯤ ꯔꯟꯖꯟꯅ ꯂꯝꯕꯤꯗ ꯎꯕ ꯑꯎꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯄꯪꯁꯥꯎꯗ ꯁꯥꯎꯔꯝꯃꯤ ꯏꯁꯧꯗ ꯄꯪꯂꯥꯡꯗ ꯂꯥꯡꯉꯤ ꯉꯁꯤꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ
ꯔꯟꯖꯟ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯀꯤꯁꯟ ꯃꯈꯨꯔꯥ ꯑꯃꯗꯤ ꯇꯤꯠꯂꯤ ꯃꯆꯤꯟ ꯃꯅꯥꯎꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯍꯥꯛꯀꯤ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯣ ꯍꯟꯅ ꯍꯥꯏꯈ꯭ꯔꯕꯁꯨ ꯃꯈꯣꯏꯗꯤ ꯀꯥꯎꯈ꯭ꯔꯕꯅꯤꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯀꯣꯛꯇꯒꯤ ꯍꯧꯅ ꯔꯟꯖꯟꯅ ꯋꯥꯔꯤ ꯂꯤꯔꯗꯨꯅ ꯃꯈꯣꯏꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯥꯛꯂꯕꯅꯤನ ꯔꯟꯖꯟ ꯋꯥ ꯏꯍꯥꯏ ꯍꯥꯏꯅꯤꯡꯗꯕꯒꯨꯝ ꯇꯤꯠꯂꯤꯅ ꯍꯪꯂꯛꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨꯗ ꯋꯥ ꯐꯖꯅ ꯈꯨꯝꯂꯝꯗꯦ ꯇꯤꯠꯂꯤꯗ ꯍꯥꯏꯔꯛꯏ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯩꯅ ꯊꯣꯛꯄ ꯁꯣꯜꯕ ꯇꯧꯔꯒꯦ ꯉꯁꯤꯗꯤ ꯅꯪ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯑꯗꯨꯕꯨ ꯇꯤꯠꯂꯤꯅꯗꯤ ꯃꯉꯣꯟꯗ ꯋꯥ ꯐꯖꯅ ꯍꯥꯏꯗꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯔꯟꯖꯟꯗ ꯑꯃꯨꯛ ꯅꯤꯡꯉꯥꯏ ꯇꯧꯁꯤꯜꯂꯛꯏ ꯔꯟꯖꯟꯁꯨ ꯇꯤꯠꯂꯤꯅ ꯁꯥꯎꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯇꯤꯠꯂꯤꯕꯨ ꯊꯦꯝꯂꯝꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤ ꯉꯁꯤꯗꯤ ꯔꯟꯖꯟ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗ꯭ꯔꯦ ꯃꯉꯣꯟꯗ ꯂꯥꯏꯗ ꯁꯪꯒꯣꯝ ꯀꯠꯂꯒ ꯏꯁꯣꯔꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯖꯧ ꯍꯥꯏꯔꯛꯈꯤꯕ ꯄꯟꯗꯤꯠ ꯑꯗꯨ ꯑꯣꯏꯅ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯄꯟꯗꯤꯠ ꯑꯗꯨꯒ ꯍꯦꯛ ꯊꯦꯡꯅꯕ ꯃꯇꯝꯗ ꯔꯟꯖꯟꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯁꯛ ꯇꯥꯛꯂꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯆꯧꯕ ꯗꯁꯥ ꯑꯃ ꯇꯥꯔꯦ ꯍꯥꯏꯔꯤ ꯄꯟꯗꯤꯠ ꯑꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯀꯔꯤ ꯗꯁꯥ ꯇꯥꯔꯕꯒꯦ ꯔꯟꯖꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯅ ꯏꯁꯣꯔꯗ ꯑꯩꯅ ꯄꯥꯝꯖꯔꯤꯕꯗꯨ ꯊꯨꯡꯅꯕꯗꯤ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯒꯅꯤ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯕꯨ ꯊꯕꯛ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯄꯟꯗꯤꯠꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯅꯪꯅ ꯑꯐꯕ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯔꯨꯔꯤꯕꯗꯨ ꯀꯔꯤ ꯑꯐꯕ ꯊꯕꯛꯅꯣ ꯔꯟꯖꯟꯅ ꯑꯃꯨꯛ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯄꯟꯗꯤꯠꯖꯤ ꯅꯪꯅ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯌꯨ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯏꯁꯣꯔꯗ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯈꯛꯇꯪ ꯍꯥꯏꯔꯨꯏ ꯀꯔꯤ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯃꯈꯩ ꯂꯣꯏꯅ ꯇꯧꯔꯕꯅꯤ ꯁꯟꯕꯤ ꯁꯟꯅꯥꯎ ꯕ꯭ꯔꯥꯍ꯭ꯃꯟ ꯕꯩꯁꯅꯣꯞ ꯆꯥꯛꯅꯤ ꯐꯤꯅꯤ ꯄꯨꯝꯅꯃꯛ ꯄꯤꯖꯗꯕ ꯂꯩꯇ꯭ꯔꯦ ꯂꯥꯏꯁꯪ ꯈꯨꯗꯤꯡꯁꯨ ꯆꯠꯇꯨꯅ ꯂꯥꯏ ꯈꯣꯏꯔꯝꯂꯨꯔꯦ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯔꯨꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤ ꯀꯣꯛꯇ꯭ꯔꯤ ꯃꯁꯤ ꯀꯣꯛꯅꯅꯕ ꯀꯔꯤ ꯎꯄꯥꯏ ꯇꯧꯒꯅꯤ ꯄꯟꯗꯤꯠꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯐꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯅ ꯑꯐꯕ ꯊꯕꯛ ꯐꯅ ꯇꯧꯕ ꯇꯥꯔꯕꯁꯨ ꯅꯪꯅ ꯅꯁꯥ ꯈꯪꯅ ꯅꯠꯇ꯭ꯔꯒꯅ ꯅꯁꯥ ꯈꯪꯖꯗꯅ ꯅꯪꯅ ꯇꯧꯔꯨꯔꯤꯕ ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯃꯅ ꯃꯤ ꯑꯇꯣꯞꯄ ꯑꯃꯒꯤ ꯊꯃꯣꯏ ꯀꯥꯏꯍꯟꯕ ꯃꯤ ꯑꯃꯗ ꯑꯋꯥꯕ ꯊꯣꯛꯍꯟꯈꯤꯕ ꯇꯥꯔꯕꯗꯤ ꯃꯤ ꯑꯗꯨꯅ ꯅꯉꯣꯟꯗ ꯂꯩꯔꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯅ ꯇꯧꯖꯔꯤꯕ ꯑꯐꯕ ꯊꯕꯛ ꯑꯗꯨꯒꯤ ꯐꯜ ꯅꯉꯣꯟꯗ ꯐꯪꯗꯕ ꯑꯣꯏꯔꯝꯒꯅꯤ ꯄꯟꯗꯤꯠꯅ ꯄꯤꯔꯛꯄ ꯄꯥꯎꯇꯥꯛ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯔꯟꯖꯟ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯁꯥ ꯃꯎ ꯇꯔꯨ ꯇꯅꯥꯟꯅ ꯏꯔꯨꯖꯊꯣꯛꯇꯨꯅ ꯐꯤꯔꯣꯜ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯎꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯂꯩꯁꯤ ꯂꯩꯇꯣꯟꯕ ꯋꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯣꯂꯨꯛꯄꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯎꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇꯁꯨ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯄ꯭ꯔꯅꯥꯝ ꯇꯧꯔꯤ ꯕꯦꯕꯥꯔ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯥ ꯍꯦꯟꯅ ꯕꯦꯕꯥꯔ ꯇꯧꯔꯤꯕ ꯃꯈꯩ ꯀꯥ ꯍꯦꯟꯅ ꯅꯣꯂꯨꯛꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅꯗꯤ ꯃꯍꯥꯛꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯔꯟꯖꯟꯒꯤ ꯃꯇꯧ ꯌꯦꯡꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯔꯟꯖꯟ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯌꯥꯎꯅꯅꯕ ꯃꯁꯛ ꯂꯣꯠꯇꯨꯅ ꯂꯥꯛꯂꯤꯕ ꯁꯨꯁꯤꯜꯒ ꯑꯃꯨꯛ ꯊꯦꯡꯒꯥꯏꯅꯔꯝꯃꯤ ꯁꯨꯁꯤꯜ ꯎꯕꯃꯛꯇꯗ ꯉꯁꯤꯗꯤ ꯔꯟꯖꯟꯅ ꯑꯁꯥꯎꯕ ꯑꯃꯠꯇ ꯎꯠꯇꯕ ꯃꯈꯩ ꯁꯨꯁꯤꯜꯗ ꯅꯤꯡꯊꯤꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯩꯅ ꯅꯉꯣꯟꯗ ꯂꯥꯟꯈꯤꯕ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡꯗ ꯅꯪꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯔꯣ ꯑꯗꯨꯒꯅꯦ ꯏꯆꯟꯅꯨꯄꯤꯁꯦ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯅꯈꯣꯏ ꯑꯅꯤꯅ ꯇꯨꯃꯤꯟꯅ ꯇꯦꯔꯦꯁ ꯃꯊꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯃꯤ ꯌꯥꯝ ꯆꯪꯉꯛꯄꯅꯤ ꯈꯒ ꯆꯦꯛꯁꯤꯟꯅ ꯋꯥꯔꯤ ꯁꯥꯟꯅꯧ ꯃꯁꯤ ꯇꯥꯔꯨꯕꯗꯅ ꯁꯨꯁꯤꯜꯗꯤ ꯉꯛꯄ ꯑꯃꯗꯤ ꯀꯤꯖꯕꯁꯨ ꯐꯥꯎꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯔꯟꯖꯟꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯤꯕꯤ ꯂꯩꯀꯥꯏꯒꯤ ꯃꯅꯦ ꯃꯆꯜꯁꯤꯡ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯌꯥꯝꯅ ꯅꯣꯂꯨꯛꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯈꯣꯏꯗꯁꯨ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯋꯥꯍꯩꯗꯒꯤ ꯃꯈꯣꯏꯗ ꯂꯥꯟꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯕꯁꯨ ꯃꯥꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯔꯗꯨꯅ ꯍꯥꯏꯖꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯉꯁꯤꯁꯨ ꯔꯟꯖꯟ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯕꯖꯥꯔꯗ ꯂꯥꯛꯂꯝꯃꯤ ꯉꯁꯤꯗꯤ ꯕꯖꯥꯔꯗ ꯂꯥꯛꯄ ꯃꯇꯝꯗ ꯊꯦꯡꯅꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯔꯟꯖꯟꯅ ꯃꯈꯨꯠ ꯂꯣꯟꯅꯔꯗꯨꯅ ꯍꯥꯏꯖꯔꯤ ꯑꯩꯅ ꯂꯥꯟꯈꯤꯕ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯀꯤꯁꯟꯗꯁꯨ ꯍꯥꯏꯔꯤ ꯑꯩꯅ ꯈꯪꯅ ꯅꯠꯇ꯭ꯔꯒꯅ ꯈꯪꯗꯕ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯋꯥ ꯍꯥꯏꯗꯣꯛꯈꯤꯕ ꯃꯇꯝꯗ ꯅꯈꯣꯏ ꯑꯅꯤꯗ ꯅꯨꯡꯉꯥꯏꯈꯤꯗꯕ ꯅꯈꯣꯏ ꯑꯅꯤꯗ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯔꯗꯨꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯔꯟꯖꯟꯅ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯃꯈꯨꯔꯥꯗ ꯍꯪꯂꯛꯏ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯍꯟꯈꯤꯗꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯄꯤꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥ ꯑꯣꯏꯔꯝꯒꯅꯤ ꯔꯟꯖꯟꯒꯤ ꯃꯈꯨꯔꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯃꯤ ꯂꯣꯏꯅ ꯈꯪꯅꯔꯕ ꯋꯥꯅꯤꯗ ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯍꯟꯈꯤꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯄꯤꯈꯤꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯔꯒꯗꯤ ꯅꯪꯒꯤ ꯅꯀꯨꯕꯣꯛ ꯑꯣꯏꯒꯗꯧꯔꯤꯕ ꯇꯤꯠꯂꯤꯒꯤ ꯃꯄꯥ ꯃꯤꯁ꯭ꯔꯥꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯟꯖꯟ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯃꯈꯨꯔꯥꯁꯤꯡꯒ ꯂꯣꯏꯅꯅ ꯇꯤꯠꯂꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯇꯤꯠꯂꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯀ ꯐꯝꯃꯤꯟꯅꯗꯨꯅ ꯃꯉꯣꯟꯗ ꯇꯥꯔꯤꯕ ꯗꯁꯥꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯪꯖꯈꯤꯕꯒꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯒꯤꯗꯤ ꯇꯥꯡ 19ꯗ ꯑꯗꯨꯝ ꯑꯣꯏꯗꯨꯅꯇ ꯂꯩꯔꯦ ꯇꯥꯡ 30 ꯁꯨꯡꯂꯥꯛ ꯍꯦꯛ ꯂꯥꯛꯇ꯭ꯔꯦ ꯃꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯔꯟꯖꯟ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕ ꯐꯥꯎꯕ ꯋꯥꯍꯪ ꯍꯪꯅꯔꯛꯂꯤ ꯔꯟꯖꯟꯒꯤ ꯃꯇꯧ ꯑꯁꯤꯗ ꯆꯥꯟꯁ ꯂꯧꯔꯗꯨꯅ ꯃꯤꯁ꯭ꯔꯥꯒꯤ ꯃꯁꯦꯟ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅꯗꯤ ꯍꯥꯟꯅ ꯔꯟꯖꯟ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯦ ꯃꯊꯣꯡ ꯍꯨꯛꯇꯕ ꯑꯉꯥꯡꯅꯤ ꯃꯥꯒ ꯇꯤꯠꯂꯤꯒ ꯂꯨꯍꯣꯡꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯥꯏꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯔꯟꯖꯟ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯤꯁ꯭ꯔꯥꯒꯤ ꯃꯁꯦꯟ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯁꯦꯟ ꯅꯨꯄꯥꯗꯨꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯔꯗꯨꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯋꯥꯍꯩꯗꯒꯤ ꯅꯉꯣꯟꯗ ꯂꯥꯟꯈꯤꯕ ꯅꯉꯣꯟꯗ ꯅꯨꯡꯉꯥꯏꯈꯤꯗꯕ ꯌꯥꯎꯔꯕꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯔꯟꯖꯟꯅ ꯃꯍꯥꯛꯀꯤ ꯃꯀꯨꯕꯣꯛ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯁ꯭ꯔꯥꯗꯁꯨ ꯈꯨꯔꯨꯝꯂꯝꯃꯤ
Ngasai Ranjan ngangliba punamak tariba misranadi Ranjan da hanglai nangi laina asigi maramda nangi napadi khanglabra Ranjan na suhairei aina thengnariba samasya asigi matangda khangdaba mi kanamta leitrabani adubu khangna kanamta na thajapide ngasidi Ranjan numit chupa ama thengnaba miyoi khudimakta lale mahak pungakpi haiduna haijaduna numit ase losinki adu mathangi numitta Ranjan na makeup tholapu numitasu ngasisu amuk tang kumapan oduna leramli ngasidi Ranjan khoidok soningbada loirora male phamung phanung phaba loinaba langkhairami aduga imungdagi yamna saun mapanda thorakki imungi miyoisingna kauba ngangba amata tadaba makai Ranjan makhoi mamangda leiriba yu yon phamaduda changlaklaga yu gi bottle thangatuna thakpa hokre Ranjan quarter ama ani thakchalaba matungda ngasidi masa matomda sijarage haiduna amuk turel dagi chongthananaba turel achauba adui mathakta sariba thongja adui mataida lepladuna yu ngauri tawduna masa ihai haiba makai masa matomda haijari titli aibu ngakpiyu ai hana chalamage nangidamaktani haiduna aina karisu tawba ngamkhidre haiduna yamna ningba kaina haijari adubu turel dagi chongtharage haiduna makhada yengtharuba matamdana turel gi chawraba ising imayadu urba matamdana amuksu masa matomda akiba phawjari adubu masi fana oidunasu wakhalda lepkhraba amadi yu thakjalakpadagi pawar anauba ama laklabanina akiba amata phawdaba makai turelda chongthananaba sem sari chongtharamdaida Ganga ima aibu lokchanbiro haiduna haijari aduga chongthananaba sem saringe tanja asida mahaki hek nakan aduda masamana ifa pharaba ningwa kairba nupa amasu turelda chongthagani haiduna mahaki manakta lepsilakli Ranjandi nupa adugi mataw aduda maron mari iphai phaina laurai mafam asi selfie lofam nate selfie kapagidi aswaida lawrucho turenda tajani adubu Ranjanna wa haiba luidringeda nupa adudi Ranjanna hariba singado karisu tadrabagum hong adugi mathaktagi turen makhada chongthakre masi uruba matamdana Ranjansu yamna khoidau sauningna haijari isa aitumda sijage tobasi phau hek yeli dako Ishor nangse phatsu phatman de ko hajuna turel da chongthakhreba nupa adubu kannanabagi damakta Ranjansu turen mathaktagi amuk chongtharakhi mathangi sendana isingda chongthakhreba nupa adubu Ranjan isingdagi chingduna pukhalaklaba matungda hotel amada phamanduna Ranjanna chauna hairi isa aitumda sijage tobase nangna maram oiraga aigi plan loina makai halle masi matungda amuk Ranjanna nupa adigi manakta nena tana famnuduna hanglai kari maramgino nangna nasana tomta sijanaba thorang toridi nupa adunasu khonjen nikladuna kapli tawraduna hairai aigidi lambi sinataba atopa lambi amatta leitre Ranjanna so hairai nangna thengnariba awabado aisu khangi awaba punama mingonda haidolabasu karisu kanadaba isa itomda natrabadi minasu mateng pangba yadaba awpham lafam khangdaba nanthokpham leitaba ifa phajinduna leiba punsi mahingdo kamdawi haiba aisu khangi masi matungda amuk Ranjanna nupa aduda cha glass ama piraduna hanglai nangi namingde kari kawi nupa aduna khumlai Hamid Ansari aidi mafam masida lerakpa chahi tare amu sure adubu aigi imung manung sagai natai punamakti athapa khungang amada lei Ranjanna hairi nangna mafam masida nasana tomda sijakiba tholabadi khungangda lehoriba nangi imung manung amadi sagai natai na kari khangadawri makhoi gi damakta karisu khandrabra nangbo Hamid Ansari gi mathwai nungaitaba ningba kairabagi sakpham adu urba matamdana Ranjansu yamna nungaijadana Hamid Ansari da hanglai kari maram gi damaktano nangna nasana tomda sijarage haiba phirebase lawruriba Ansari na khumlai India da leiba miyoi ayambana nasi thengnariba samasya adumakni aingondasu thengnariba Ranjanna hairi oh nangsu nupina yabidabagi nasana tomda sijarage khalibra Ansari na hairi madugi natte sarkar gi thabak phangdabagini sarkar gi thabak palakpa matamda Ranjansu khoidok sauningna hairi sarkar gi thabak phangnaba honabada aikhoi loinmak siba soidrabani asumna ngahak wari watai sanaduna phaminaraba matungda Ranjansu wakhal ama laklamale Ansari da hanglai nangonda karigumba sarkar gi thaba ama aina pirabadi nang amuhana nasana tomda sijakhigadra Ansari na hairai sarkar gi thabak phanglabadi kaidobai sijadoino Ranjandi haraubada loikre mi amagi mapunsi kallabadi afaba thabak haibado soidana oirani aduna afaba thaba ama tawrabadi mahaki tang kontra soidana makil laklagani khallubada Ranjandi haraubada loikre mathangi sendana Ranjan amadi Ansari makhoi anima Bhagwan Das ke manakta laklami Ranjan uba matamda Bhagwan Das na hairai nang thabak tawdurena paisa pithopa laklibra Ranjan hairai kadai de paisa noda paisa adudi numit nini humni leraga pirakke adubu ngasi aina laklibasidi aiga punna lakminariba aigi imanaba Ansari gi thaba ama pibiyu haiduna laklibani Bhagwan Das na so hairai soidana makki pigani tawbatabu thabak tawge hai taradi kari changi paisa kamdawna pigani haibadudi nangsu khangabanina nanga oina fajana hainaro masi tarba maktada Ansari na hairai aidi paisa piraga thabakti tawningde paisa piragadi thabak tawroi Bhagwan Das na khumlai paisa pidrabadi aina tawriba risk yamna chawa thabak singse kamdawna tawgani risk kayam chawi kayam khudong thingai oba thabak no haiba Ranjansu loina khangbani mangonda oina hangu
ꯔꯟꯖꯟꯅꯁꯨ ꯍꯥꯏꯔꯛꯏ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯖꯩ ꯑꯟꯁꯥꯔꯤꯗ ꯑꯩꯅ ꯋꯥꯔꯤ ꯐꯖꯅ ꯁꯥꯒꯦ ꯚꯒꯋꯥꯟ ꯗꯥꯁꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯅꯈꯣꯏꯒꯤꯗꯤ ꯑꯃꯨꯛꯇꯪ ꯄꯩꯁꯥ ꯄꯨꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯃ ꯁꯔꯀꯥꯔꯒꯤ ꯇꯣꯂꯣꯞꯇꯒꯤ ꯑꯍꯥꯎ ꯑꯊꯨꯝ ꯑꯆꯥ ꯑꯊꯛ ꯇꯧꯗꯨꯅ ꯑꯀꯦ ꯑꯃꯒꯤ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯒꯗꯧꯔꯤꯕꯅꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛꯄꯨ ꯇꯧꯔꯕꯗꯤ ꯅꯨꯄꯤꯁꯨ ꯑꯐꯕ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯐꯪꯒꯗꯣꯏꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯒꯤꯗꯤ ꯅꯨꯡꯉꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯅꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯈꯔ ꯇꯤꯡꯊꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯑꯟꯁꯥꯔꯤꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯗ ꯄꯤꯅꯕ ꯑꯩꯒꯤ ꯄꯩꯁꯥꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯒ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯩꯅ ꯍꯤꯡꯂꯤꯉꯩꯗ ꯄꯩꯁꯥ ꯄꯤꯔꯒ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯗꯨꯗꯤ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯃꯁꯤ ꯇꯥꯔꯕ ꯃꯇꯝꯗ ꯚꯒꯋꯥꯟ ꯗꯥꯁꯅꯁꯨ ꯀꯔꯦꯝ ꯀꯊꯥꯏꯅꯕꯣꯏ ꯇꯧꯗꯨꯅ ꯅꯪ ꯈꯛꯇꯅꯤ ꯍꯩ ꯑꯐꯕ ꯅꯨꯄꯥꯗꯤ ꯅꯪꯒꯤ ꯅꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦꯅꯦ ꯍꯃꯤꯗ ꯑꯟꯁꯥꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯃꯃꯤꯡ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯚꯒꯋꯥꯟ ꯗꯥꯁ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯍꯤꯒꯠꯂꯝꯕ ꯃꯍꯥꯛꯀꯤ ꯁꯛꯐꯝ ꯈꯪꯍꯣꯡ ꯍꯣꯡꯈꯤ ꯚꯒꯋꯥꯟ ꯗꯥꯁꯅ ꯑꯃꯨꯛ ꯑꯟꯁꯥꯔꯤꯗ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯃꯇꯝ ꯈꯔ ꯂꯥꯏꯔꯤꯛ ꯇꯧꯗꯨꯅ ꯀꯣꯆꯤꯡ ꯇꯧꯔꯨꯈꯣ ꯑꯗꯨꯒ ꯆꯍꯤ ꯑꯃ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯅꯪꯒꯤ ꯊꯕꯛ ꯁꯣꯏꯗꯅ ꯄꯤꯕꯤꯒꯦ ꯑꯗꯣ ꯅꯪ ꯃꯄꯥꯟꯗ ꯉꯥꯛꯇꯪ ꯐꯝꯃꯨꯆꯣ ꯔꯟꯖꯟꯒ ꯁꯥꯟꯅꯗꯕ ꯌꯥꯗꯕ ꯋꯥꯔꯤ ꯑꯃ ꯂꯩꯔꯦ ꯑꯟꯁꯥꯔꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯚꯒꯋꯥꯟ ꯗꯥꯁꯅ ꯈꯣꯟꯖꯦꯜ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤ ꯊꯦꯡꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯣ ꯔꯟꯖꯟ ꯍꯥꯏꯔꯛꯏ ꯃꯁꯦ ꯌꯥꯝꯅ ꯐꯕ ꯅꯨꯄꯥꯅꯤ ꯌꯥꯔꯕꯗꯤ ꯒꯨꯔꯨꯖꯤꯅ ꯃꯇꯦꯡ ꯑꯃꯠꯇꯗꯤ ꯄꯥꯡꯕꯤꯌꯨ ꯃꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯚꯒꯋꯥꯟ ꯗꯥꯁꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔꯕꯗꯤ ꯆꯨꯝꯅꯒꯤ ꯂꯝꯕꯤ ꯑꯃꯈꯛꯇꯪ ꯂꯩ ꯂꯝꯕꯤ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯪꯒꯤ ꯍꯧꯖꯤꯛ ꯐꯪꯂꯤꯕ ꯊꯕꯛ ꯑꯗꯣ ꯊꯕꯛ ꯇꯧꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯊꯕꯛ ꯑꯗꯣ ꯊꯥꯗꯣꯛꯄ ꯇꯥꯔꯕꯗꯤ ꯑꯟꯁꯥꯔꯤꯗꯤ ꯃꯁꯥ ꯃꯇꯣꯝꯗ ꯊꯕꯛ ꯁꯣꯏꯗꯅ ꯐꯪꯖꯅꯤ ꯔꯟꯖꯟꯅ ꯌꯥꯝꯅ ꯉꯛꯅ ꯍꯪꯂꯛꯏ ꯀꯔꯤꯅꯣ ꯒꯨꯔꯨꯖꯤꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯚꯒꯋꯥꯟ ꯗꯥꯁꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯔꯤꯒꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯤꯑꯣꯏ 15 ꯈꯟꯕꯒꯤ ꯂꯤꯁꯠ ꯑꯗꯨꯗ 15 ꯁꯨꯕ ꯄꯣꯖꯤꯁꯟꯗ ꯂꯩꯈꯤꯕ ꯅꯨꯄꯥꯗꯣ ꯍꯃꯤꯗ ꯑꯟꯁꯥꯔꯤ ꯑꯁꯤꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯄꯩꯁꯥ ꯂꯧꯗꯨꯅ ꯂꯈꯅꯧꯗ ꯆꯠꯂꯨꯔꯤꯕꯗꯣ ꯍꯃꯤꯗ ꯑꯟꯁꯥꯔꯤꯒꯤ ꯃꯃꯤꯡ ꯂꯧꯊꯣꯛꯇꯨꯅ ꯍꯃꯤꯗ ꯑꯟꯁꯥꯔꯤꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯅꯃꯤꯡ ꯑꯣꯏꯅ ꯁꯦꯂꯦꯛꯁꯟ ꯂꯤꯁꯠ ꯑꯗꯨꯗ ꯍꯥꯞꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀ ꯀꯨꯏꯅ ꯄꯨꯟꯗꯨꯅ ꯂꯩꯒꯅꯨ ꯃꯥꯒ ꯁꯨꯝ ꯄꯨꯟꯗꯨꯅ ꯂꯩꯔꯕꯗꯤ ꯅꯪꯁꯨ ꯊꯕꯛ ꯇꯠꯄꯗ ꯅꯠꯇꯅ ꯑꯩꯅ ꯇꯧꯖꯔꯤꯕ ꯀꯔꯕꯥꯔ ꯑꯁꯤꯁꯨ ꯊꯣꯡ ꯂꯣꯟꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛꯀꯤ ꯃꯥꯡꯅꯕ ꯑꯣꯏꯒꯅꯤ ꯚꯒꯋꯥꯟ ꯗꯥꯁꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯔꯟꯖꯟ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯇꯥꯡ 30 ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯇ꯭ꯔꯤꯕꯅꯣ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯅꯨꯃꯤꯠ ꯈꯨꯗꯤꯡꯃꯛ ꯇꯥꯡ 19 ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯟꯖꯟꯅ ꯃꯥꯅ ꯑꯟꯁꯥꯔꯤꯒꯤ ꯃꯔꯝꯗ ꯈꯪꯂꯛꯄ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯃꯈꯨꯔꯥ ꯑꯃꯗꯤ ꯇꯤꯠꯂꯤꯗ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯔꯟꯖꯟꯒꯤ ꯃꯈꯨꯔꯥ ꯑꯗꯨꯅꯗꯤ ꯃꯤꯕꯨ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯁꯤꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯊꯥꯖꯗꯦ ꯃꯍꯥꯛꯇ ꯅꯠꯇꯅ ꯇꯤꯠꯂꯤꯅꯁꯨ ꯍꯥꯏꯔꯛꯏ ꯑꯩꯅꯗꯤ ꯌꯨꯝꯗ ꯍꯌꯦꯡ ꯂꯨꯍꯣꯡꯕꯒꯤ ꯀꯦꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗꯣ ꯄꯨꯝꯅꯃꯛ ꯍꯨꯟꯗꯣꯛꯑꯝꯃꯒ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯅꯪꯅꯗꯤ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯁꯤꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯔꯟꯖꯟ ꯑꯃꯗꯤ ꯇꯤꯠꯂꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯎꯪꯈꯠꯅꯔꯨꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯐꯥꯊꯔꯗꯨꯅ ꯔꯟꯖꯟꯒꯤ ꯃꯈꯨꯔꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯗꯨꯛ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯊꯕꯛ ꯑꯃ ꯐꯪꯖꯔꯦ ꯑꯗꯨꯒ ꯊꯕꯛ ꯐꯪꯂꯕ ꯃꯇꯨꯡꯗ ꯂꯨꯍꯣꯡꯒꯗꯕ ꯍꯌꯦꯡꯗ ꯉꯥꯏꯔꯕ ꯃꯇꯝꯁꯤꯗ ꯃꯁꯛꯁꯨ ꯑꯃꯨꯛꯇ ꯐꯥꯎꯕ ꯈꯪꯅꯈꯤꯗ꯭ꯔꯤꯕ ꯍꯃꯤꯗꯀꯤꯗꯃꯛꯇ ꯅꯪ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯔꯤꯕ ꯀꯔꯤꯒꯤꯅꯣ ꯔꯟꯖꯟꯅꯗꯤ ꯍꯥꯏꯔꯛꯏ ꯑꯩꯅ ꯐꯪꯂꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯄꯨꯗꯤ ꯍꯃꯤꯗ ꯑꯟꯁꯥꯔꯤꯅꯤ ꯔꯟꯖꯟꯒꯤ ꯃꯈꯨꯔꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯊꯕꯛ ꯑꯁꯤ ꯍꯃꯤꯗ ꯑꯟꯁꯥꯔꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯏꯕꯛꯇ ꯇꯝꯂꯝꯕ ꯑꯣꯏꯔꯕꯗꯤ ꯃꯥꯅ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯂꯝꯒꯅꯤ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯂꯝꯗꯕꯒꯤ ꯅꯪꯅ ꯑꯣꯏꯅ ꯐꯪꯕꯅꯤ ꯑꯗꯨꯒ ꯔꯟꯖꯟꯅꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯍꯃꯤꯗ ꯑꯟꯁꯥꯔꯤꯅ ꯊꯕꯛ ꯐꯪꯗꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯣꯡ ꯃꯊꯛꯇꯒꯤ ꯇꯨꯔꯦꯟꯗ ꯆꯣꯡꯊꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯔꯒꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯤꯠꯂꯤꯅꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯃꯤ ꯁꯤꯕ ꯁꯤꯗꯕ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯊꯕꯛꯇꯨ ꯃꯤꯉꯣꯟꯗ ꯍꯦꯛ ꯄꯤꯊꯣꯛꯈ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯔꯗꯝꯅꯤ ꯔꯟꯖꯟꯁꯨ ꯃꯊꯥ ꯁꯥꯕꯅ ꯍꯦꯟꯃꯟꯗꯅ ꯍꯥꯠꯇꯣꯛꯑꯁꯦ ꯍꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯔꯟꯖꯟ ꯑꯃꯗꯤ ꯇꯤꯠꯂꯤ ꯑꯃꯨꯛ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯎꯪꯈꯠꯅꯕ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯎꯪꯈꯠꯅꯔꯤꯕ ꯑꯗꯨ ꯈꯥꯝꯗꯣꯛꯂꯗꯨꯅ ꯔꯟꯖꯟꯒꯤ ꯃꯈꯨꯔꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯔꯟꯖꯟ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯊꯕꯛ ꯑꯁꯤ ꯐꯪꯗꯕ ꯇꯥꯔꯕꯗꯤ ꯇꯤꯠꯂꯤꯒ ꯅꯪꯒ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯃꯄꯥ ꯃꯤꯁ꯭ꯔꯥꯅ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯣꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯒ ꯇꯤꯠꯂꯤꯒ ꯂꯨꯍꯣꯡꯗꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯅꯪꯗꯤ ꯅꯁꯥ ꯅꯇꯣꯝꯇ ꯁꯤꯖꯔꯅꯤ ꯑꯗꯨꯒ ꯅꯪꯅ ꯍꯦꯛ ꯅꯁꯥ ꯅꯇꯣꯝꯇ ꯁꯤꯖꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯪꯅ ꯌꯥꯝꯅ ꯋꯥꯖꯔꯤꯕ ꯍꯃꯤꯗ ꯑꯟꯁꯥꯔꯤ ꯍꯥꯏꯔꯤꯕꯗꯣ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯊꯤꯔꯒ ꯑꯩꯈꯣꯏꯅ ꯍꯥꯠꯇꯣꯛꯀꯅꯤ ꯔꯟꯖꯟꯁꯨ ꯋꯥ ꯈꯨꯝꯐꯝ ꯂꯩꯇꯅ ꯆꯞ ꯌꯨꯡꯗꯨꯅ ꯂꯦꯞꯂꯤ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯃꯁꯥ ꯃꯇꯣꯝꯗ ꯃꯁꯥꯒꯤ ꯃꯔꯥꯏꯕꯛ ꯌꯥꯖꯗꯨꯅ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯈ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯀꯟꯒꯗꯧꯔꯤꯕꯅꯣ ꯔꯟꯖꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯃꯤꯗ ꯑꯟꯁꯥꯔꯤ ꯀꯟꯗꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯃ ꯇꯥꯡ 19ꯗ ꯑꯣꯏꯗꯨꯅ ꯂꯩꯔꯅꯤ ꯇꯥꯡ 19 ꯂꯥꯟꯊꯣꯛꯄ ꯉꯝꯃꯔꯣꯏ ꯇꯟꯖꯥ ꯑꯁꯤꯗ ꯇꯤꯠꯂꯤꯅ ꯍꯪꯂꯛꯏ ꯅꯪꯅ ꯏꯁꯣꯔꯗ ꯂꯥꯏ ꯈꯣꯏꯔꯝꯈꯤꯕꯗꯨꯗꯤ ꯃꯍꯥꯗꯦꯕꯒꯤ ꯃꯟꯗꯤꯔꯗꯅꯤ ꯑꯗꯨꯒ ꯍꯃꯤꯗ ꯑꯟꯁꯥꯔꯤꯅ ꯃꯁꯖꯤꯠꯇ ꯂꯥꯏ ꯈꯣꯏꯔꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯏ ꯃꯥꯟꯅꯗꯕꯅꯤꯅ ꯅꯪꯅ ꯑꯇꯣꯞꯄ ꯂꯥꯏ ꯑꯃꯗ ꯅꯤꯕꯗꯨꯒꯤꯗꯃꯛꯇꯗꯤ ꯍꯃꯤꯗ ꯑꯟꯁꯥꯔꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯀꯔꯤꯁꯨ ꯂꯩꯅꯗꯦ ꯃꯁꯤꯗꯤ ꯀꯔꯤꯁꯨ ꯂꯨꯕ ꯋꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯗ ꯄꯪꯍꯗ ꯍꯔꯥꯎꯖꯔꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗꯅ ꯇꯤꯠꯂꯤꯒꯤ ꯏꯄꯪꯗ ꯄꯪꯖꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯔꯟꯖꯟꯅ ꯇꯤꯠꯂꯤꯕు ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯋꯥꯈꯜꯁꯤꯁꯨ ꯑꯉꯛꯄ ꯑꯃꯅꯤ ꯅꯪꯗꯤ ꯌꯥꯝꯅ ꯁꯤꯡꯕ ꯃꯤ ꯑꯣꯏꯔꯝꯃꯦꯅꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯔꯟꯖꯟ ꯃꯌꯥꯝꯒ ꯋꯥ ꯇꯥꯟꯅꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯑꯣꯏꯔꯔꯣꯏ ꯈꯪꯂꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ
ꯇꯤꯠꯂꯤ ꯑꯃꯗꯤ ꯔꯟꯖꯟꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯔꯟꯖꯟꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯂꯥꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯟꯖꯟꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯃꯈꯨꯔꯥ ꯄꯨꯗꯨꯅ ꯍꯃꯤꯗ ꯑꯟꯁꯥꯔꯤꯅ ꯅꯨꯡꯇꯤꯒꯤ ꯇꯨꯔꯦꯟꯗ ꯆꯣꯡꯊꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯅꯨꯄꯥꯁꯤꯡꯅ ꯆꯠꯂꯤꯕ ꯑꯗꯨꯗ ꯇꯤꯠꯂꯤꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯟꯖꯟ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯊꯣꯡꯖꯥꯎ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯍꯃꯤꯗ ꯑꯟꯁꯥꯔꯤꯗꯤ ꯍꯥꯟꯅꯒꯨꯝꯅ ꯊꯣꯡꯖꯥꯎ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯀꯅꯥꯅꯁꯨ ꯉꯥꯡꯕ ꯂꯥꯎꯕ ꯇꯥꯗꯅ ꯇꯨꯔꯦꯟ ꯃꯈꯥꯗ ꯆꯣꯡꯊꯈꯤ ꯃꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯔꯟꯖꯟꯁꯨ ꯑꯟꯁꯥꯔꯤꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯡꯖꯥꯎ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯇꯨꯔꯦꯟꯗ ꯆꯣꯡꯊꯈꯤ ꯃꯁꯤ ꯎꯔꯨꯕꯗꯅ ꯇꯤꯠꯂꯤꯅ ꯔꯟꯖꯟꯒꯤ ꯃꯃꯥꯟꯅꯕ ꯀꯤꯁꯟ ꯑꯃꯗꯤ मागी मखुरा अदुदा मखोय अनिसु इसिंगदा चोंगधदुना रंजनबु कल्लो हादुना यामना पाखतचना हाइरी अदुबु मखोय अनिदि इरोयबा हैते तुरेंदा चोंगथबा ngमोय हादोरकली मसी तारुबदना तितलीना आइदि लुहोंद्रिङेदा लुखाबी ओइबा ngमजरोय आइबना चोंगथदुना कल्लगे हादुना तुरेंदा चोंगथनबा सेम सारमी अदुबु मथक्ता लेमिनरिबा सिंग अदुनादि तितलीबु तुरेंदा चोंगथदनबा कन्ना फाजली मथंगी सिंदना हानगी मतौगुमना होटेल अदुदा फमलमी अदुगा मयाम पुन्ना फमिनदुना वारी सानरमी मतंग असिदा किसना अनसारीदा हिंगलाई नुमित खुदिंगी सीदरबदी सुंगामा हेक यादब्रा मसी तारबा मतंदा ngakलबा अनसारीने हाइरई करीनो नुमित खुदिंगी सीबा हाइबदी अदुगा मु रंजनदो ओनसिनदुना यामना साउना हाइरई करी मरमगिदमक्तनो नंगना आइबु कल्लिबा रंजनसु यामना पाखचना हाइरई हमित नसाना तुमदा रियलदगी चोंगथदुना थवाई थाबगी वाखलदो थादोकलो नंगिदमक्ता करीनो अमा आइना सोदना मतेंग पांगनी हमितना निंगबा काइन हाइरई आइगी ओइनदी मसीना तब अतोपा लंबी अमता लेत्रे रंजना मु हाइरई नंगोंदा पैसागी दरकार लेबा तारबसु लुपा लाख 5-10 सोदनमकी पीबा ngमगनी आइगी नुपीना सोदना पीजनी मसी तारबदना तितलीना मु यामना साउन हाइरई हंदा मुक्ति इमागी लिक कोनगा योंथोपा ngमोय आइगोंदा पैसा हाइरकनु हादुना खुदुम बिसिंगलदुना हाइरी मखोय अनिना चिंदा पौदानरिबसे तारबा मतमदना हमिद अंसारीना यामना साउन हाइरई नखोयगी मित्ता आइसे भिखारी ओइना उरुरब्रा आई भिखारी नत्ते हाइरमगा यामना साउन हौगलई मसी उरुबा मतमदना रंजनगी मखुराना हाइरई वा हाइना ताना यादबसिदी सीगे सीजखरसनु मसी मतुंगदना अमुक हमिद अंसारी अमदी रंजनगी मखुरा चिंदा पौदानबा अमुक हौरकले अकनबा खोंजाव सिजनरकली मखोय अनिना खना चेनरिबदु खामदोलदुना रंजना हमिद अंसारीदा निंगथीजना थेमलकली हमिद भाई नंगना नसाना तुमदा सिजगनी हाइबा वाखलदो मदु तंगी थादोउ नंगी दमक्ता सोदना आइना मतेंग अमदी तौगनी हमिद अंसारीना खुमलई नंगी मतेंग आई पामदे आइंगोंदा दरकार लेते हाइरमगा मफम मुजुदगी यामना साउना चटखी मथंगी निमित्तसु हमिद अंसारी हानगुमना तुरेन मथक्तगी चोंगथकी रंजनसु हमिद अंसारीबु कन्ननबगिदमक्ता तुरेन मथक्तगी चोंगथरमी अदुगा होटेल पुन फमिनदुना अमुकसु वारी सानरमी ngasisu रंजना हमिद अंसारीबु थेंबा लेप्ट्री नसाना तुमता सिजगनी हाइबा वाखलदो थादोकलो नंगोंदा था था खुदिंगी लुपा लिसिंग 30 पीगे मदु ओइरदि नंगसु थबक तौबगा चप मानरेदना अदुबु ngasisu हमिद अंसारी नदी नंगी mateंग पामदे हारमगा यामना साउना मफम मदुदगी चटखी मथंगी निमित्तसु हमिद अंसारी तुरेन मथक्तगी चोंगथकी ngasisu अमुक रंजना कल्लबा मतुंगदा ngasina अमुक रंजना हमिद अंसारी दा हाइरी इंडिया दा थबक तौबगी महुतपुदी नंगा चानगदबा थबक अमा दुबई दा सोदनमकी पीरगे दुबई दा ओइना थबक तौरुरगेरा ngasisu हानगी मतौगुमना हमिद अंसारीना नंगी mateंग पामदे हारमगा साउन अदुम चटखी हमिद अंसारीना यामना साउना चटखिबा खुदिंगिदी रंजनगी मखुरानदी असुक फजना हाइरसिफावबा वारी सानबा यादबसिदी सीगे सीजरसनु हाइना हाइरी मथंगी निमित अमदना रंजनना मागी ममाना तौरिबा अचारोनबगी कारबार अदुगी 50% अमा हमिद अंसारीदा पीरगे नंगना नसाना तुमदा सिजगनी हाइबा वखंदो मदु थादो हाइरी ngasisu हानगी मतौगुमना हमिद अंसारीना नंगी mateंग पामदे हाइदुना साउन अदुम चटखी नुंगती निमित खुदिंगी होनबा याबा होनरबसु हमिद अंसारीनदी रंजनगी mateंग लौ हाइबा याद्री मसिमकना रंजन तौफम खंगदना मथा साबना हेमलक्तना अरोइबा पांबै ओइना रंजन अमदी महाकी ममानबा मखुरा पुन्ना लाक्तुना हमिद अंसारी की लाइफम हमिद अंसारी ने नोमुदा तौरिबा थबक खुदिमक हमिद अंसारी बु कुपसेन सेनदुना मागी मरमदा लोइनमक खंदोकली मथंगी निमित अमदना हमिद अंसारी ना मसजिदता अरोइबा ओइना ईश्वरदा खोइरम लमनबा मतुंगदा महाकी पुंसी लोइसनबगिदमक्ता तुरेन अचौबा अदु तमना लाखी अदुबु लंबीदा रंजन अमदी महाकी ममानबा सिंगना हमिद अंसारी बु फादुना पुरक्खी अदुगा अचिकपा मफम अमदा हमिद अंसारी बु मखो मुखु पुंसिंदुना थमनमी रंजना यामना इंगना तमना हमिद अंसारी दा हाइरई नंगनदी आइसे अहान बोइना थेंगनबनी हाइना खलमगनी अदुबु आइनदी नंगी मरमदा फजना खंगी नंगी नमिंग हमिद अंसारी कवी नंगी थबक फंगदबगिदमक्ता नसाना तुमदा सिजबा चटलिबनी हाइबसु आई खंगी अदुबु नंगना तुरेलदगी चोंगथबा मतमदा नंगबु कयारक हना आइना कनख्रे नंगबु कन्ननबु होनबदा आइना कयामु यामना वाखि हाइबदुदी नंगदी खंगमरोय हमिद अंसारी सु यामना मुन्ना तारमी अदुबु वादी अमता खुमलमदे
ꯔꯟꯖꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯍꯩꯔꯕ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝꯅ ꯐꯕ ꯃꯤ ꯑꯃꯅꯤ ꯏꯔꯤꯒꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯊꯕꯛ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯗ ꯊꯕꯛ ꯇꯧꯕꯗꯤ ꯁꯨꯡꯌꯥꯃꯛ ꯌꯥꯗꯕ꯭ꯔꯥ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯂꯧꯎ ꯁꯤꯡꯎꯒ ꯃꯔꯤ ꯂꯩꯅꯕ ꯏꯔꯤꯒꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯗ ꯊꯕꯛ ꯇꯧꯗ꯭ꯔꯕꯗꯤ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯤꯕꯗꯤ ꯍꯃꯤꯗ ꯑꯟꯁꯥꯔꯤꯗꯤ ꯔꯟꯖꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯌꯥꯝꯅ ꯉꯛꯅ ꯍꯪꯂꯛꯏ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯝꯗꯧꯅ ꯑꯩꯒꯤ ꯃꯔꯝꯗ ꯅꯪꯅ ꯑꯗꯨꯛ ꯀꯨꯞꯅ ꯈꯪꯂꯝꯂꯤꯕꯅꯣ ꯇꯟꯖꯥ ꯑꯁꯤꯗ ꯔꯟꯖꯟꯒꯤ ꯃꯈꯨꯔꯥꯅ ꯀꯥꯔꯟ ꯐꯨꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯗꯤ ꯃꯥꯅ ꯈꯪꯗꯕ ꯂꯩꯇꯕꯅꯤ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯂꯣꯏꯅ ꯈꯪꯕꯅꯤ ꯔꯟꯖꯟꯒꯤ ꯃꯃꯥꯟꯅꯕ ꯀꯤꯁꯟꯅ ꯑꯃꯨꯛꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯃꯤꯗ ꯑꯟꯁꯥꯔꯤ ꯅꯪꯒꯤ ꯂꯩꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯗ ꯂꯣꯏꯅꯃꯛ ꯍꯥꯏꯔꯣ ꯃꯥꯅ ꯁꯣꯏꯗꯅꯃꯛꯀꯤ ꯂꯣꯏꯅꯃꯛ ꯅꯪꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ ꯍꯃꯤꯗ ꯑꯟꯁꯥꯔꯤꯅ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯅꯤꯡꯕ ꯀꯥꯏꯕ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯏꯔꯤꯒꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯄꯣꯁ ꯑꯗꯨ ꯏꯆꯝ ꯆꯝꯕ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯔꯤꯒꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯊꯕꯛ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯑꯩꯒꯤ ꯃꯪꯂꯥꯟꯅꯤ ꯑꯩꯒꯤ ꯄꯨꯝꯅꯃꯛ ꯑꯣꯏꯔꯤꯕꯅꯤ ꯍꯃꯤꯗ ꯑꯟꯁꯥꯔꯤꯅ ꯑꯃꯨꯛꯁꯨ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯍꯤ 10 ꯍꯦꯜꯂꯛꯂꯕꯅꯤ ꯏꯁꯤꯡꯒꯤ ꯁꯃꯁ꯭ꯌꯥ ꯂꯩꯔꯤꯕ ꯏꯁꯤꯡ ꯐꯖꯅ ꯐꯪꯂꯛꯇ꯭ꯔꯤꯕꯁꯦ ꯑꯍꯥꯟꯕꯗꯗꯤ ꯏꯁꯤꯡ ꯐꯪꯂꯛꯇꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯕꯛꯁꯤꯡꯗ ꯑꯄꯟꯕ ꯑꯌꯦꯠꯄ ꯀꯌꯥ ꯑꯃ ꯄꯤꯈꯤ ꯃꯇꯝ ꯆꯥꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯗꯨꯅ ꯃꯍꯩ ꯃꯔꯣꯡ ꯃꯇꯤꯛ ꯆꯥꯅ ꯄꯨꯊꯣꯛꯄ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯧꯎ ꯁꯤꯡꯎꯒꯤ ꯏꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯈꯨꯟꯖꯥꯁꯤꯡꯅ ꯊꯛꯅ ꯆꯥꯅꯅꯕ ꯏꯁꯤꯡ ꯐꯥꯎꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯁꯤꯜꯂꯛꯈꯤꯗ꯭ꯔꯦ ꯐꯤꯕꯝ ꯂꯨꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯗꯨꯅ ꯁꯔꯀꯥꯔꯒꯤ ꯏꯔꯤꯒꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯗ ꯈꯨꯟꯖꯥꯒꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯍꯟꯅ ꯀꯌꯥꯔꯛ ꯍꯟꯅ ꯆꯦ ꯊꯥꯗꯨꯅ ꯈꯪꯍꯟꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯟꯅ ꯍꯥꯏꯖꯔꯨꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯝꯇꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯂꯩꯇꯦ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯒ ꯑꯆꯧꯕ ꯁꯍꯔ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯕꯕꯥ ꯑꯃꯗꯤ ꯑꯩꯒꯤ ꯈꯨꯡꯒꯪꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯊꯤꯟꯗꯣꯛꯄꯤꯔꯛꯈꯤ ꯑꯩꯒꯤ ꯕꯕꯥ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯆꯧꯕ ꯑꯁꯥ ꯑꯃꯁꯨ ꯊꯝꯈꯤ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯊꯝꯂꯤꯕ ꯑꯆꯧꯕ ꯑꯁꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯅꯁꯨ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗ ꯃꯌꯥꯝꯗ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯑꯆꯧꯕ ꯁꯍꯔꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯆꯣꯏꯊꯣꯛꯇꯅ ꯂꯥꯏꯔꯤꯛꯇꯕꯨ ꯇꯝꯗꯨꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯂꯥꯏꯔꯤꯛ ꯃꯄꯨꯡ ꯐꯥꯅ ꯇꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯔꯤꯒꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯗ ꯊꯕꯛ ꯇꯧꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯊꯦꯡꯅꯔꯤꯕ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯁꯃꯁ꯭ꯌꯥ ꯑꯗꯨ ꯑꯩꯅ ꯀꯣꯛꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯆꯦꯠꯄ ꯋꯥꯁꯛ ꯑꯃ ꯁꯛꯑꯝꯃꯕ ꯃꯇꯨꯡꯗ ꯁꯍꯔ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯋꯥꯁꯛ ꯑꯗꯨꯅ ꯑꯩꯒꯤ ꯊꯧꯅꯥ ꯑꯣꯏꯗꯨꯅ ꯆꯍꯤ ꯀꯌꯥ ꯂꯦꯞꯇꯅ ꯂꯥꯏꯔꯤꯛ ꯄꯥꯈꯤ ꯆꯍꯤ ꯀꯌꯥ ꯑꯦꯛꯖꯥꯝ ꯑꯁꯤꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯁꯨ ꯂꯦꯞꯈꯤꯗꯦ ꯍꯟꯗꯛꯇ ꯑꯩꯅ ꯄꯤꯈꯤꯕ ꯏꯔꯤꯒꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯦꯛꯖꯥꯝ ꯑꯗꯨꯗꯤ ꯑꯦꯛꯖꯥꯝꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ ꯃꯥꯏ ꯄꯥꯛꯀꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯕꯕꯥꯗ ꯄꯥꯎ ꯄꯤꯈꯤ ꯄꯥꯎ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗꯅ ꯑꯩꯒꯤ ꯏꯄꯥꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅ ꯈꯨꯡꯒꯪꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ ꯍꯔꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯑꯊꯨꯝ ꯑꯍꯥꯎ ꯐꯥꯎꯕ ꯌꯦꯟꯊꯣꯛꯈ꯭ꯔꯕꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯊꯕꯛ ꯇꯧꯔꯛꯇꯨꯅ ꯈꯨꯡꯒꯪꯒꯤ ꯁꯃꯁ꯭ꯌꯥ ꯄꯨꯝꯕ ꯀꯣꯛꯍꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯍꯃꯤꯗ ꯑꯟꯁꯥꯔꯤꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯗꯨꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯦꯛꯖꯥꯝꯒꯤ ꯔꯤꯖꯜ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯦꯛꯖꯥꯝ ꯃꯥꯏ ꯄꯥꯛꯇꯨꯅ ꯈꯜꯂꯛꯂꯕ ꯃꯤꯑꯣꯏ 15 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯃꯤꯡꯗꯤ ꯌꯥꯎꯔꯛꯈꯤꯗ꯭ꯔꯦ ꯃꯔꯨꯞ ꯅꯈꯣꯏꯁꯨ ꯈꯜꯂꯒ ꯌꯦꯡꯉꯨ ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯑꯩꯅ ꯈꯨꯡꯒꯪꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯨꯒꯅꯤ ꯑꯩꯒꯤ ꯃꯥꯏꯊꯤꯔꯕ ꯁꯛꯐꯝ ꯑꯁꯤ ꯀꯝꯗꯧꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ ꯎꯠꯂꯨꯒꯅꯤ ꯑꯩꯒꯤ ꯕꯕꯥ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯁꯥ ꯑꯗꯨ ꯃꯥꯡꯍꯟꯕꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯃꯥꯏꯊꯤꯔꯕ ꯁꯛꯐꯝ ꯑꯗꯨ ꯑꯩꯒꯤ ꯕꯕꯥ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡꯗ ꯎꯠꯂꯨꯕꯒꯤ ꯃꯍꯨꯠꯄꯨꯗꯤ ꯒꯪꯒꯥꯗ ꯆꯣꯡꯊꯗꯨꯅ ꯊꯋꯥꯏ ꯊꯥꯈꯤꯕ ꯑꯁꯤꯅ ꯍꯦꯟꯅ ꯐꯩ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯔꯟꯖꯟꯗꯤ ꯃꯨꯔꯇꯤꯒꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ ꯍꯃꯤꯗ ꯑꯟꯁꯥꯔꯤꯗꯤ ꯇꯁꯦꯡꯅꯃꯛꯀꯤ ꯃꯥꯏꯊꯤꯔꯕ ꯑꯦꯛꯖꯥꯝꯗ ꯃꯥꯏ ꯄꯥꯛꯇꯕ ꯀꯦꯟꯗꯤꯗꯦꯠ ꯑꯃꯗꯤ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯇꯁꯦꯡꯅ ꯃꯁꯥꯒꯤ ꯍꯣꯠꯅꯖꯃꯟ ꯑꯗꯨꯅ ꯑꯦꯛꯖꯥꯝꯗ ꯃꯥꯏ ꯄꯥꯛꯂꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯨꯕꯨ ꯔꯟꯖꯟꯅ ꯃꯥꯅ ꯊꯕꯛ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯈꯤꯕ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯃꯤꯗ ꯑꯟꯁꯥꯔꯤꯅ ꯃꯍꯥꯛꯀꯤ ꯐꯪꯐꯝ ꯊꯣꯛꯂꯕ ꯃꯥꯒꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯗꯨ ꯔꯟꯖꯟꯅ ꯃꯨꯟꯈꯤꯕꯅꯤ ꯔꯟꯖꯟꯅ ꯄꯩꯁꯥ ꯈꯔ ꯄꯤꯗꯨꯅ ꯏꯂꯥꯏ ꯂꯥꯏꯅ ꯃꯨꯜꯂꯨꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯔꯟꯖꯟꯒꯤ ꯃꯐꯝꯗꯗꯤ ꯁꯨꯞꯅꯒꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯑꯋꯥ ꯑꯅꯥ ꯊꯤꯗꯕ ꯃꯈꯩ ꯍꯣꯠꯅꯖꯔꯤꯕ ꯍꯃꯤꯗ ꯑꯟꯁꯥꯔꯤꯒꯤ ꯃꯐꯝꯗꯗꯤ ꯊꯕꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯒꯤꯁꯨ ꯍꯦꯟꯅ ꯂꯨꯔꯝꯃꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯍꯤꯡꯅꯅꯕ ꯑꯔꯣꯏꯕ ꯑꯁꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯃꯤꯗ ꯑꯟꯁꯥꯔꯤꯗꯤ ꯄꯦꯟꯖꯗꯕꯅ ꯍꯦꯟꯗꯨꯅ ꯊꯃꯣꯏ ꯀꯥꯏꯅ ꯃꯄꯤ ꯆꯦꯟꯊꯗꯨꯅ ꯀꯞꯂꯤ ꯑꯗꯨꯒ ꯍꯃꯤꯗ ꯑꯟꯁꯥꯔꯤꯒꯤ ꯅꯥꯀꯟꯗꯅ ꯃꯔꯥꯜꯅ ꯃꯄꯣꯞ ꯐꯥꯔꯕ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯔꯨꯕ ꯔꯟꯖꯟꯁꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯔꯥꯜ ꯄꯨꯝꯅꯃꯛ ꯃꯁꯥꯅ ꯌꯥꯖꯔꯕꯒꯨꯝ ꯂꯣꯟꯊꯣꯛꯇꯕ ꯅꯨꯄꯥ ꯑꯃꯒꯨꯝꯅ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯐꯝꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯟꯖꯟ ꯇꯤꯠꯂꯤꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯅꯧ ꯅꯧꯅ ꯐꯪꯖꯔꯤꯕ ꯊꯕꯛ ꯑꯗꯨ ꯊꯕꯛ ꯇꯣꯛꯑꯣꯒꯦ ꯍꯥꯏꯔꯤ ꯃꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗꯅ ꯇꯤꯠꯂꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯤ ꯍꯌꯦꯡꯅ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯊꯕꯛ ꯇꯣꯛꯑꯣꯒꯦ ꯍꯥꯏꯔꯤ ꯇꯤꯠꯂꯤꯁꯨ ꯑꯁꯥꯎꯕ ꯑꯃꯗꯤ ꯄꯦꯟꯖꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯄꯣꯠꯆꯩ ꯄꯥꯏꯗꯨꯅ ꯔꯟꯖꯟꯗ ꯊꯣꯝꯂꯤ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯃꯗꯅ ꯇꯤꯠꯂꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯅ ꯃꯇꯣꯝꯗ ꯀꯞꯇꯨꯅ ꯂꯩꯔꯤ ꯇꯤꯠꯂꯤꯁꯨ ꯈꯪꯉꯤ ꯀꯔꯤꯒꯨꯝꯕ ꯔꯟꯖꯟꯅ ꯃꯥꯒꯤ ꯊꯕꯛ ꯊꯥꯗꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯃꯥꯒꯤ ꯃꯄꯥꯅ ꯔꯟꯖꯟ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯗꯨ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯣꯏ ꯍꯥꯏꯕ
ꯃꯔꯝ ꯑꯗꯨꯅ ꯇꯤꯠꯂꯤꯅꯁꯨ ꯌꯥꯝꯅ ꯀꯞꯅ ꯔꯟꯖꯟꯗ ꯇꯠꯇꯅ ꯍꯥꯏꯖꯔꯤ ꯅꯪꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧ ꯑꯗꯨꯕꯨ ꯊꯕꯛ ꯑꯁꯤꯗꯗꯤ ꯊꯥꯗꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯀꯞꯅ ꯔꯟꯖꯟꯗ ꯍꯟꯅ ꯍꯥꯏꯖꯔꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯔꯟꯖꯟ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯔꯦꯞꯄ ꯑꯃ ꯂꯩꯔꯕꯒꯨꯝ ꯋꯥ ꯑꯃꯠꯇ ꯈꯨꯝꯗꯅ ꯃꯃꯥꯏ ꯂꯨꯞꯊꯈꯤ मागी मतौ असी उरुबा मतमदना पेंजद्रबा तिटलीना कपलदुना हाइरी अइनदी नंगिदमक्तनी इबानीगिनी हाइदुना अइने हेक ngамलेबा मखै तौरी अदुबु नंगनदी अइगिनी हाइदुना नोमता फाव करिमता खंथाबिदबा माले हाइदुना मबुकनिंग नुंगसीना कपचरी रंजनना लेपख्रबा फिरेब अदुबु होंदोकनबगिदमक्ता हौजिकसु तिटलीना हाइजबा लेपट्री नंगा अमुक्ता फाव मसक खंगनद्रिबा मियोय अदुगिदमक्ता करि मरमगिदमक्तनु नंगना अदु यामना वारुरिबदुबो अदुबु रंजनगी अचेतपा फिरेब अदु उरुबा मतमदना हंदा अमुती तिटलीना अरोइबु ओइना हाइरक्ली करिगुंबा हंदकी तांग 30 असिदा इबानीगी लुहोंबा नुमित नत्तबा तारबदी अइगी अरोइबा नुमित ओइगनी हाइदुना माकी टेबल नाकंद लेलिबा थांग अदु पुथोरक्तुना मागी खुदांग चेलिबा सिंगलीसिंग अदु लेंथनबा तौरी अदुबु रंजनना चेंसिलक्तुना तिटलीदगी थांग मुल्ली तिटली मतम पुमदा इलांगदा लांगजदुना लेजबा तारबसु महानादि तसेंगनमक्की रंजनबुदि नुंसीजबनी मरम अदुना रंजनबु चेना कोलदुना माबु थादोकपिगनु रंजन यावद्रबदी मागी पुंसिना कमदौना हिंगौगनी माबु थादोक्तुना चटखिगनु हादुना हेक लावबा मखै कपलदुना रंजनबु खामली अदुगा माइकै अमरोमदना रंजनगिदी माना अरानबा लंबी सिजिनदुना हमीद अंसारीगी फंगफम थोकपा थबक अदु महाकना लौरुबगिदमक्ता हमीद अंसारी अमदी महाकी खुंगंगी खुंजासिंग अदुना तारिबा दशा मखोइगी हिंगनबगी अमत्ता ngairaba आसादु रंजनगी फिरेब अमना आसादु अमुक हन्ना हिंगनगदौरिबनी नत्रगना अमुक हन्ना सियनगदौरिबनी अदुगा माइकै अमरोमदना माना ख्वाइदगी नुंसीजबी तिटलीना महाकपु थादोकपिगनु हाइदुना मागी फिरेबतो होंदोकपियु हाइदुना मंगोंदा कपलदुना थमोय कायना हन्ना हाइजरी माइकै अमरोमदना रंजन महाकी नुंसीबना ngaइदुना लेरी अदुगा माइकै अमरोमदना महाना अरानबा पांबै सिजनखिबा अदुगी मरालसिंग अदु कोकजननबा अमदी खुंजासिंग अदुगी हिंगननबगी आशा अदुना ngaइदुना लेरी रंजन करम्बा माइकैदबु चटकदौरी ngасidi रंजन तिटली मखोय अनि वारी सानबा लोयरबा मतुंगदा हमीद अंसारीना तुरेंदगी चोंगतफा मफम अदुदा लाखिबनी अदुबु ngасidi महाना लाकपदा थेंगबदगी हमीद अंसारीबु कन्ननबा मी कनामता लेखिद्रे थोंजाव मथक्ता लेपतुना लेरिबा रंजनना अलापद उरिबा तुरे लैराय अदुदा हमीद अंसारीगी असीबा हक्चांग मयाम चंगदुना लौखत्तुना एम्बुलेंस ता हापतुना महाकी असीबा हक्चांग पूननबु होतनरिबदो उरम्मी रंजन सु ngасidi थवा यावद्रबा हमीद अंसारीगी असीबा हक्चांग एम्बुलेंस ता हापतुना पुखिबदो मयाम मरक्ता लेपतुना येंगली अंसारीगी हक्चांग पुख्रबा मतुंगदना मी कनामता लेत्रबा मफम अदुदा अंसारीना मंगोंदा थमोय कायना लिरंबा वारीसिंग अदो निंगसिंगनुबदा रंजन ममित्तगी मपी ताबा मखै निंगमदना कपतुना लैरी रंजनना महाकी नुंसीबी तिटलीबु फंगननबगिदमक्ता पुनमक होनजखिबा ngaktani पुंसी चुप्पगी ओइना तिटलीबु थादोकनिंगद्री अदुबु हमीद अंसारीना मंगोंदा हाइखिबा निंगबा कायरबा महाकी वारी अमदी खुंगंगदा लेहौरिबा खुंजासिंग अदुना मंगोंदा थमखिबा आशा पुनमकसिंग अदुगी वारीदुना ngасidi रंजन पोथाफम अमत्ता खंगहंदना अंगावबा अमगुमना अचिकपा मफम खुदिंग कोचत चत्तुना लैरी अदुगा थंगनबा मिकुप अमदना महाकी नुंसीरबी तिटलीना थमोय कायना महाकपु थादोकपिगनु हाइदुना हंजिन हाइखिबा अदु तारी मथंगी नुमित्तना रंजन अयुक nganta हौगतुना महादेव खुरुंबा लाक्लमी महादेवगी लाइसंग ममांगदा फमलदुना रंजनना थमोय कायना हाइरी करिगुंबा अफबा थबा अमा तौबसे असुक यामना लुई खंगजरमलबदी अफबा थबा अमा तौगनी हाइदुना अइगी अपामबदो फंगननबा नंगी नफमदगी निजरमलोय रंजनना अमुकसु ममित्तगी मपी चेंथरदुना हाइरी माइकै अमरोमदना अइगी नुंसिरबी तिटली अदुगा माइकै अमरोमदना हमीद अंसारी मतांग असिदा अइगी इरालबो करिनो अइदी सुमना खक्की तिटलीबु थमोय सेंगना नुंसिजरुबा खक्तनी मसी मतुंगदना अमुक रंजनना ईश्वरदा मखुत लोनरदुना कपलदुना हाइजरी अइगी थबकसे पामजद्रे अइना पामजबदी तिटली खक्तनी ईश्वरना एंगोंदा पिबीखिबा बोर खुदिमक अमुक हन्ना लौबिरो तिटली अमदी हमीद अंसारी मखोय अनीगी मरक्तगी अमा खनबा हाइबदुदी अइ ngamjararoy khalhanbiranu हाइजरी रंजन ईश्वरदा हाइजरीबा सिंगदो तारुरबा मतमदा रंजनदा पक्ताव पिबीरखिबा पंडित अदु लाक्लगा रंजितकी कपलिबा अदु थेमजलदुना हाइरी नंगसे अंगकपा मी अमनी ईश्वरदा नंगी अपामबा थुंगनबिदे हाइदुना अमु अहानबदा ईश्वरदा मराल सीरी अदुगा नंगी अपामबा थुंगनबियु हाइदुना ईश्वरदा अमु हाइजरे ईश्वरना अमु नंगी अपामबा थुंगनबिरे अदुगा अमुकसु नंगी अपामबा थुंगलबा मतुंगदसु ईश्वरदा मराल सीरी नखोइना पुंसीदा पामलिबसे मसिबु करिनो रंजनना अमु खुमलाई असुक लुगनी खंगलमलबदी ईश्वरगी मफमदा कैमता निजरमलोय हौजिक्ति अइगी पुंसीसे लंबी लमुकनरे करंबा लंबीदा चटकदबनो खंगद्रे माना चममनरिबदु तारुरबा मतमदा पंडित अदुना अमु हाइरई मियोइबगी पुंसीदा मतम अमदा सोइदनमकी लंबी लमुकनबा अमा थोकनी लंबी अनीगी मनुंगदा करंबा लंबीदा चटकदबनो हाइबा तंजा अमा लाकनी अदुबु पुंसीगी खोंगचत अदुदा अखोइना चटकदोरिबा लंबी अदु चलमदाय मतमदा सुबनगी वहाई परेंग अमा खक्तंग निंगसिंदुना पुंसीगी लंबी अदु करंबदा चटकनी खनगदबनी
ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯅꯤꯡꯁꯤꯡꯒꯗꯕ ꯄꯨꯟꯁꯤꯒꯤ ꯋꯥꯍꯩ ꯄꯔꯦꯡ ꯑꯗꯨꯗꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯁꯨ ꯃꯤꯒꯤ ꯐꯅꯅꯕ ꯑꯐꯕ ꯊꯕꯛꯇꯤ ꯇꯧꯐꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯑꯐꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯝꯗꯥꯏ ꯃꯇꯝꯗ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕ ꯑꯐꯕ ꯊꯕꯛ ꯑꯗꯨꯒꯤ ꯑꯐꯕ ꯃꯍꯩ ꯆꯥꯒꯅꯤ ꯍꯥꯏꯕ ꯅꯁꯥꯇꯒꯤ ꯑꯣꯏꯖꯕ ꯋꯥꯈꯜ ꯈꯟꯗꯅ ꯑꯐꯕ ꯊꯕꯛ ꯑꯗꯨ ꯇꯧꯒꯗꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯄꯟꯗꯤꯠꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯩꯔꯦ ꯀꯔꯝꯕ ꯑꯐꯕ ꯊꯕꯛꯅꯣ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕꯁꯦ ꯄꯟꯗꯤꯠꯀꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯔꯨꯔꯕ ꯃꯇꯝꯗ ꯔꯟꯖꯟꯅ ꯆꯠꯐꯝ ꯈꯪꯗꯅ ꯂꯃꯨꯛꯂꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯣ ꯀꯔꯝꯕ ꯂꯝꯕꯤꯗ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯂꯕꯒꯨꯝ ꯇꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯔꯟꯖꯟ ꯃꯍꯥꯗꯦꯕꯒꯤ ꯊꯣꯡꯖꯤꯟ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯉꯁꯤꯗꯤ ꯃꯕꯨꯛꯅꯤꯡ ꯁꯦꯡꯅ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯑꯃꯠꯇ ꯈꯟꯗꯅ ꯏꯁꯣꯔꯕꯨ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯕꯨꯛꯅꯤꯡ ꯆꯪꯅ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯉꯁꯤꯁꯨ ꯍꯃꯤꯗ ꯑꯟꯁꯥꯔꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯁꯖꯤꯗꯇ ꯂꯥꯏ ꯈꯨꯔꯝꯂꯨꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯐꯝ ꯑꯣꯏꯒꯗꯧꯔꯤꯕ ꯊꯣꯡꯖꯥꯎ ꯑꯗꯨ ꯇꯝꯅ ꯂꯥꯛꯅꯅꯕ ꯊꯣꯔꯛꯈꯤ ꯑꯗꯨꯕꯨ ꯃꯥꯅ ꯃꯁꯖꯤꯗꯇꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯔꯟꯖꯟꯅ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯦ ꯔꯟꯖꯟꯅ ꯊꯃꯣꯏ ꯀꯥꯏꯅ ꯆꯠꯂꯤꯕ ꯑꯟꯁꯥꯔꯤꯕꯨ ꯈꯥꯝꯅꯗꯨꯅ ꯑꯟꯁꯥꯔꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯔꯟꯖꯟꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯉꯁꯤꯗꯤ ꯃꯥꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯂꯤꯕ ꯇꯥꯡ 30 ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯦ ꯇꯥꯡ 30 ꯑꯣꯏꯔꯝꯕꯁꯤꯗ ꯔꯟꯖꯟꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯤꯕ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯃꯗꯅ ꯔꯟꯖꯟꯅ ꯍꯔꯥꯎꯅ ꯅꯣꯛꯆꯔꯤꯕ ꯃꯥꯏꯊꯣꯡ ꯁꯛꯐꯝ ꯍꯣꯡꯈꯤ ꯃꯃꯥꯏ ꯃꯃꯤꯠ ꯏꯃꯛ ꯃꯛꯁꯤꯟꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯟꯖꯟꯅ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯅꯨꯃꯤꯠꯇ ꯔꯟꯖꯟꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯃꯤ ꯃꯌꯥꯝ ꯇꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯔꯥꯎ ꯍꯔꯥꯎꯅ ꯏꯂꯥꯡꯗ ꯂꯥꯡꯗꯨꯅ ꯂꯩꯅꯔꯝꯃꯤ ꯃꯌꯥꯝꯅ ꯍꯔꯥꯎꯖꯔꯕꯁꯨ ꯔꯟꯖꯟꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯏꯁꯨꯛ ꯁꯨꯛꯊꯗꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯔꯨꯕ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨ ꯀꯧꯊꯣꯛꯂꯤ ꯑꯗꯨꯕꯨ ꯃꯄꯥꯗꯤ ꯑꯁꯣꯝꯗ ꯃꯤ ꯂꯥꯛꯄ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤꯕꯅ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯕꯁꯨ ꯅꯃꯥꯟꯅꯕꯁꯤꯡ ꯇꯥꯟꯅꯗꯨꯅ ꯌꯥꯅꯅꯕ ꯁꯤꯜꯂꯨꯔꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯔꯛꯈꯤ ꯔꯟꯖꯟꯅ ꯃꯄꯥꯗ ꯋꯥ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯔꯟꯖꯟꯒꯤ ꯃꯈꯨꯔꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯟꯖꯟꯕꯨ ꯃꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯉꯔꯥꯡꯗꯤ ꯅꯪ ꯋꯥꯔꯤꯒ ꯁꯥꯟꯅꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯅꯪꯅ ꯅꯤꯡꯈꯤꯕꯗꯣ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯨꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯇꯧꯈ꯭ꯔꯕꯗꯤ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯊꯧꯔꯝꯁꯤꯡ ꯑꯁꯦ ꯑꯃꯠꯇ ꯀꯥꯏꯍꯟꯗꯅ ꯇꯨꯃꯤꯟꯅ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯎ ꯃꯇꯨꯡ ꯇꯥꯔꯛꯄꯗꯅ ꯀꯔꯤ ꯂꯥꯛꯄ ꯍꯥꯏꯕꯗꯨꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯌꯦꯡꯂꯁꯤ ꯑꯗꯨꯕꯨ ꯔꯟꯖꯟ ꯍꯥꯏꯔꯛꯏ ꯃꯁꯤ ꯑꯔꯥꯟꯕ ꯊꯕꯛꯅꯤ ꯃꯌꯥꯝꯗ ꯃꯤꯅꯝꯗꯨꯅ ꯑꯔꯥꯟꯕ ꯊꯕꯛꯇꯤ ꯇꯧꯅꯤꯡꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯀꯤꯁꯟꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯅꯁꯥꯒꯤ ꯀꯩꯝꯇ ꯈꯟꯗꯕ ꯇꯥꯔꯕꯁꯨ ꯇꯤꯠꯂꯤ ꯑꯃꯗꯤ ꯅꯪꯒꯤ ꯏꯃꯥꯒꯤ ꯈꯜꯂꯒ ꯋꯥ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯅ ꯂꯨꯍꯣꯡꯕ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯀꯩꯝꯇ ꯋꯥ ꯍꯥꯏꯈꯤꯅꯨ ꯔꯟꯖꯟ ꯃꯁꯥꯅ ꯄꯥꯝꯖꯗ꯭ꯔꯕꯁꯨ ꯃꯌꯥꯝꯅ ꯍꯥꯏꯃꯟꯕꯗꯒꯤ ꯌꯥꯅꯤꯡꯗ ꯃꯌꯥꯝꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯁꯤꯟꯕꯗꯤ ꯂꯦꯞꯇ꯭ꯔꯤ ꯑꯁꯣꯝꯗꯁꯨ ꯇꯤꯠꯂꯤꯗꯤ ꯑꯅꯧꯕ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯄꯔꯥ ꯑꯃ ꯍꯧꯒꯗꯧꯔꯤꯕꯅꯤ ꯈꯜꯂꯗꯨꯅ ꯔꯟꯖꯟꯒꯤꯗꯃꯛꯇ ꯀꯦꯕ ꯌꯥꯕ ꯃꯈꯩ ꯀꯦꯔꯤ ꯇꯤꯠꯂꯤꯒꯤ ꯃꯄꯥꯅꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯔꯤ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯔꯟꯖꯟꯁꯨ ꯃꯥꯒꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯥꯛꯅꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ ꯍꯔꯥꯎ ꯇꯌꯥꯝꯕ ꯗꯨꯝꯗꯥꯝꯒ ꯂꯣꯏꯅꯅ ꯃꯌꯥꯝꯒꯤ ꯖꯒꯣꯏ ꯏꯁꯩꯒ ꯂꯣꯏꯅꯅ ꯔꯟꯖꯟꯁꯨ ꯇꯤꯠꯂꯤꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯔꯟꯖꯟꯗꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯏ ꯃꯃꯤꯠ ꯁꯨꯛꯊꯔꯗꯨꯅ ꯃꯔꯥꯜ ꯂꯩꯔꯕ ꯃꯤ ꯑꯃꯒꯨꯝꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯆꯤꯡ ꯂꯦꯝꯅ ꯍꯔꯥꯎ ꯇꯌꯥꯝꯕꯒ ꯂꯣꯏꯅꯅ ꯔꯟꯖꯟꯅ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯇꯤꯠꯂꯤꯗꯤ ꯍꯔꯥꯎꯖꯔꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇꯅ ꯔꯟꯖꯟꯕꯨ ꯃꯤꯠꯐꯝ ꯍꯣꯡꯗꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯇꯤꯠꯂꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩꯁꯨ ꯔꯟꯖꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯥꯛꯂꯤꯕꯗꯣ ꯃꯈꯣꯏꯕꯨ ꯑꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯅ ꯔꯟꯖꯟ ꯂꯥꯛꯄ ꯎꯕꯗ ꯔꯟꯖꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯖꯒꯣꯏ ꯁꯥꯔꯤ ꯏꯁꯩ ꯁꯛꯂꯤ ꯔꯟꯖꯟꯁꯨ ꯖꯒꯣꯏ ꯁꯥꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯂꯥꯡꯂꯤꯕ ꯃꯌꯥꯝꯅ ꯍꯔꯥꯎꯅꯔꯤꯕ ꯑꯗꯨ ꯎꯔꯨꯔꯒ ꯔꯟꯖꯟꯗꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕ ꯑꯁꯨꯝ ꯍꯦꯜꯂꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯔꯟꯖꯟꯁꯨ ꯑꯐ ꯐꯠꯇ ꯑꯃꯠꯇ ꯈꯟꯊꯔꯨꯗꯕ ꯃꯈꯩ ꯈꯣꯟꯖꯦꯜ ꯍꯧꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎꯔꯗꯨꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯄꯪꯆꯣꯡꯗ ꯆꯣꯡꯗꯨꯅ ꯄꯪꯂꯥꯎꯗ ꯂꯥꯎꯔꯤ ꯃꯀꯣꯛꯇ ꯌꯦꯠꯂꯤꯕ ꯀꯣꯌꯦꯠ ꯐꯥꯎꯕ ꯂꯧꯊꯣꯛꯇꯨꯅ ꯂꯪꯊꯣꯛꯈꯤ ꯔꯟꯖꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯨꯍꯣꯡꯐꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯅ ꯔꯟꯖꯟꯗ ꯌꯦꯡꯅꯔꯛꯈꯤ ꯔꯟꯖꯟꯁꯨ ꯑꯁꯥꯎꯕ ꯐꯥꯊꯔꯕ ꯃꯇꯨꯡꯗ ꯇꯤꯠꯂꯤꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯏꯪꯅ ꯇꯞꯅ ꯆꯪꯂꯛꯈꯤ ꯔꯟꯖꯟꯅ ꯇꯤꯠꯂꯤꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯃꯔꯥꯜ ꯂꯩꯔꯕ ꯑꯃꯒꯨꯝꯅ ꯂꯦꯞꯇꯨꯅ ꯃꯈꯨꯠ ꯂꯣꯟꯅꯔꯗꯨꯅ ꯍꯥꯏꯔꯤ ꯉꯁꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯑꯩꯗꯤ ꯉꯝꯖꯔꯔꯣꯏ ꯃꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗꯅ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕꯤ ꯔꯟꯖꯟꯒꯤ ꯃꯃꯥꯗꯤ ꯋꯥꯟꯊꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯏꯃꯨꯡ ꯑꯅꯤꯒꯤ ꯑꯍꯜ ꯂꯃꯟ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯔꯟꯖꯟꯅ ꯃꯍꯥꯛꯀꯤ ꯊꯕꯛꯇꯣ ꯑꯇꯣꯞꯄ ꯃꯤ ꯑꯃꯗ ꯄꯤꯊꯣꯛꯈ꯭ꯔꯦ ताꯕ ꯃꯇꯝꯗ ꯔꯟꯖꯟꯒꯤ ꯃꯄꯥꯅ ꯐꯝꯂꯝꯕꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯍꯧꯒꯠꯇꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯁꯩꯌꯦꯡ ꯄꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯌꯥꯝꯅ ꯁꯥꯎꯅ ꯏꯟꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯊꯕꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯂꯧꯔꯨꯆꯣ ꯔꯟꯖꯟꯅꯗꯤ ꯊꯕꯛꯇꯣ ꯂꯧꯔꯨꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯤ ꯔꯟꯖꯟꯒꯤ ꯃꯄꯥ ꯇꯤꯋꯥꯔꯤꯅꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯔꯤ ꯅꯁꯥꯒꯤ ꯏꯖꯠꯀꯤꯗꯃꯛꯇ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯕꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯏꯖꯠꯀꯤꯗꯃꯛꯇ ꯀꯔꯤꯝꯇ ꯈꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯇꯟꯖꯥ ꯑꯁꯤꯗ ꯇꯤꯠꯂꯤꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯗꯨꯅ ꯍꯪꯂꯛꯏ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯒꯦ ꯇꯤꯋꯥꯔꯤꯅ ꯍꯥꯏꯔꯛꯏ ꯑꯄꯪꯕ ꯒꯙꯥ ꯑꯁꯤꯗ ꯑꯣꯏꯅ ꯍꯪꯉꯣ ꯇꯟꯖꯥ ꯑꯁꯤꯗ ꯔꯟꯖꯟꯒꯤ ꯃꯃꯥꯅꯁꯨ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯂꯗꯨꯅ ꯇꯦꯡꯊꯥꯔꯤ ꯑꯩꯅ ꯏꯀꯥꯏ ꯏꯀꯤ ꯄꯨꯝꯅꯃꯛ ꯍꯨꯟꯗꯣꯛꯇꯨꯅ ꯑꯆꯥꯔ ꯌꯣꯟꯕꯒꯤ ꯀꯔꯕꯥꯔ ꯇꯧꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯖꯠꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯅꯕ ꯄꯨꯈꯠꯆꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯖꯠ ꯄꯨꯝꯅꯃꯛ ꯅꯪꯅ ꯂꯩꯈꯥ ꯇꯥꯍꯜꯂꯦ
ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯥꯔꯕ ꯃꯇꯝꯗꯅ ꯂꯥꯡꯇꯛꯅꯔꯕ ꯇꯤꯇꯂꯤꯅ ꯍꯪꯂꯛꯏ, ꯔꯟꯖꯟ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯔꯟꯖꯟꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯅ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯃꯤꯁ꯭ꯔꯥꯒꯤ ꯃꯁꯦ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯃꯥꯅꯕꯨ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯒꯅꯤ? ꯃꯥꯅ ꯐꯪꯖꯔꯤꯕ ꯊꯕꯛꯇꯣ ꯑꯟꯁꯥꯔꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯗ ꯄꯤꯊꯣꯛꯈ꯭ꯔꯦ ꯍꯥꯏ꯫ ꯔꯟꯖꯟꯅꯁꯨ ꯇꯤꯇꯂꯤ ꯁꯥꯎꯗꯅꯕ ꯍꯥꯏꯔꯛꯏ, ꯑꯩꯅ ꯐꯪꯈꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯐꯪꯐꯝ ꯊꯣꯛꯄ ꯃꯄꯨꯗꯤ ꯑꯟꯁꯥꯔꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯖꯔꯤꯕꯁꯤꯡ ꯑꯗꯨ ꯇꯤꯇꯂꯤꯅꯗꯤ ꯇꯥꯔꯝꯗꯦ꯫ ꯊꯕꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯂꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯔꯟꯖꯟꯗ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯤ꯫ ꯇꯤꯇꯂꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯔꯟꯖꯟꯁꯨ ꯌꯥꯝꯅ ꯄꯦꯟꯖꯗꯅ ꯍꯥꯏꯔꯛꯏ, ꯊꯕꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯂꯧꯔꯨꯕ ꯌꯥꯔꯔꯣꯏ, ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯃꯤꯅꯝꯗꯨꯅ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕꯁꯨ ꯄꯥꯝꯗꯦ, ꯏꯁꯥꯅ ꯂꯥꯜꯂꯦ ꯈꯪꯂꯕ ꯊꯕꯛ ꯑꯗꯨꯁꯨ ꯂꯥꯜꯂꯦ ꯈꯪꯅ ꯈꯪꯅ ꯇꯧꯕ ꯄꯥꯝꯈꯤꯗꯦ, ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩꯅ ꯆꯨꯝꯃꯦ ꯈꯟꯖꯕ ꯊꯕꯛ ꯑꯗꯣ ꯃꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯇꯧꯔꯨꯕ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯕ ꯃꯇꯝꯗꯅ ꯇꯤꯇꯂꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯔꯗꯨꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯂꯤ, ꯅꯪꯒꯤ ꯋꯥꯈꯜꯗ ꯅꯪꯅ ꯑꯆꯨꯝꯕꯅꯤ ꯈꯟꯕ ꯊꯕꯛꯇꯣ ꯃꯗꯨ ꯈꯛꯇ ꯇꯧꯔꯤ, ꯑꯗꯨꯒ ꯑꯩꯅꯗꯤ ꯅꯪꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥ ꯏꯄꯥꯗ ꯐꯥꯎꯕ ꯑꯣꯏꯗꯕ ꯉꯥꯡꯂꯤ, ꯃꯈꯣꯏꯒꯤ ꯃꯤꯐꯨ ꯃꯤꯆꯩ ꯇꯥꯔꯤ, ꯅꯪꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯐꯥꯎꯕ ꯆꯠꯂꯨꯔꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯇꯤꯇꯂꯤꯅ ꯌꯥꯝꯅ ꯄꯦꯟꯖꯗꯅ ꯍꯪꯂꯛꯂꯤ, ꯅꯪꯒꯤꯅꯦꯕꯨ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯇꯧꯗꯕ ꯊꯕꯛ ꯀꯔꯤꯕꯨ ꯂꯩꯔꯤꯕꯒꯦ? ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯇꯤꯇꯂꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤꯗꯃꯛꯇꯅꯤ, ꯅꯪꯗꯕꯨ ꯊꯕꯛ ꯇꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯏꯃꯥꯒꯤ ꯁꯅꯥ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯄꯨꯊꯣꯔꯛꯇꯨꯅ ꯕꯟꯗꯥꯟ ꯊꯝꯂꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯊꯕꯛꯀꯤ ꯄꯩꯁꯥ ꯄꯤꯈꯤꯕꯅꯤ, ꯅꯪꯅ ꯊꯕꯛ ꯇꯧꯔꯒ ꯏꯕꯥꯅꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ, ꯑꯗꯨꯒꯗꯤ ꯅꯪꯅ ꯑꯗꯨꯛ ꯋꯥꯅ ꯐꯪꯈꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯏꯂꯥꯏ ꯂꯥꯏꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯅꯈꯤꯗ꯭ꯔꯤꯕ ꯃꯁꯛ ꯈꯪꯅꯗꯕ ꯃꯤ ꯑꯃꯗ ꯄꯤꯊꯣꯛꯈ꯭ꯔꯕ꯫ ꯔꯟꯖꯟ ꯇꯤꯇꯂꯤꯒꯤ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯅ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯤꯇꯂꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯇꯤꯇꯂꯤꯅ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯄꯥꯝꯗꯕ ꯇꯥꯔꯕꯗꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯕꯤꯔꯝꯕ ꯌꯥꯗꯕ꯭ꯔꯥ? ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯁꯨꯝꯅ ꯑꯩꯗ ꯅꯠꯇꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯕ ꯏꯀꯥꯏꯕ ꯄꯤꯕꯒꯤ ꯃꯍꯨꯠꯇ꯫ ꯇꯤꯇꯂꯤ ꯄꯦꯟꯖꯗꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯑꯃꯨꯛꯁꯨ ꯇꯦꯡꯊꯥꯔꯗꯨꯅ ꯀꯞꯂꯤ꯫ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤꯒꯤꯗꯃꯛꯇ ꯐꯖꯕ ꯐꯤꯔꯣꯜ ꯀꯌꯥ ꯁꯦꯠꯇꯨꯅ ꯑꯀꯦ ꯑꯃꯧ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ, ꯑꯗꯨꯒꯗꯤ ꯅꯪꯅ ꯏꯂꯥꯏ ꯂꯥꯏꯅ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯑꯣꯏꯍꯜꯂꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯂꯤꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯃꯤꯁ꯭ꯔꯥꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯥꯅꯨꯄꯤꯕꯨ ꯀꯞꯍꯟꯕꯒꯤꯗꯃꯛꯇ ꯅꯨꯄꯥ ꯃꯌꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯂꯃꯟ ꯈꯨꯝꯗꯅꯗꯤ ꯇꯣꯛꯂꯣꯏ, ꯃꯐꯝ ꯑꯁꯤꯗ ꯉꯁꯤꯒꯤꯗꯤ ꯂꯨꯍꯣꯡꯕ ꯑꯃꯠꯇ ꯂꯩꯔꯔꯣꯏ, ꯄꯨꯝꯅꯃꯛ ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯇꯥꯟꯊꯣꯔꯛꯂꯤ꯫ ꯃꯁꯤꯅꯁꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯃꯤꯁ꯭ꯔꯥꯅ ꯔꯟꯖꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯤ, ꯃꯊꯣꯡ ꯍꯨꯛꯇꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕꯗꯤ ꯅꯪꯁꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯪꯉꯤ, ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤꯅ ꯄꯥꯝꯖꯩ ꯍꯥꯏꯕꯒꯤꯗꯃꯛꯇ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯒꯅꯦ ꯅꯪꯁꯦ ꯃꯊꯣꯡ ꯍꯨꯛꯇꯕꯒꯤ ꯃꯊꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯉꯁꯤꯗ ꯈꯪꯉꯤ, ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ, ꯈꯔ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯇꯥꯟꯊꯣꯛꯂꯤ꯫ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯔꯟꯖꯟꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯊꯕꯛꯇꯣ ꯍꯃꯤꯗ ꯑꯟꯁꯥꯔꯤꯗ ꯄꯤꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯃꯔꯝꯗ ꯀꯅꯥꯝꯇ ꯐꯥꯎꯕ ꯍꯪꯈꯤꯗꯦ, ꯀꯔꯤꯝꯇ ꯐꯥꯎꯕ ꯈꯟꯊꯕꯤꯈꯤꯗꯦ꯫ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯑꯍꯜ ꯅꯍꯥ ꯈꯨꯗꯤꯡꯃꯛꯅ ꯔꯟꯖꯟ ꯑꯃꯨꯛ ꯄꯪꯕ ꯃꯤ ꯂꯩꯇꯦ, ꯊꯕꯛꯇꯣ ꯌꯥꯝꯅ ꯋꯥꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯗꯨꯅ ꯐꯪꯍꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯔꯟꯖꯟꯕꯨ ꯄꯪꯃꯜꯂꯤ ꯍꯥꯏꯗꯨꯅ ꯆꯩꯔꯤ꯫ ꯃꯤꯒꯤ ꯑꯋꯥꯕ ꯇꯥꯕ ꯃꯇꯝꯗ ꯑꯈꯪ ꯑꯍꯩ ꯁꯥꯗꯨꯅ ꯉꯥꯡꯖꯅꯤꯡꯕ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯃꯁꯥꯒꯤꯗꯤ ꯍꯥꯟꯅ ꯌꯦꯡꯒꯦꯗꯤ ꯍꯥꯏꯗꯅ ꯃꯤꯒꯤ ꯌꯦꯡꯕꯤꯗꯨꯅ ꯂꯩꯔꯦ, ꯀꯔꯝꯕ ꯃꯤꯅꯣ, ꯃꯥ ꯑꯃꯨꯛ ꯄꯪꯕ ꯃꯤꯕꯨ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯔꯟꯖꯟꯕꯨ ꯇꯊꯤ ꯇꯊꯤ ꯆꯩꯕꯤꯔꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯉꯩ ꯃꯔꯛ ꯑꯗꯨꯗ ꯚꯒꯋꯥꯟ ꯗꯥꯁꯁꯨ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯔꯟꯖꯟꯗ ꯑꯍꯩ ꯑꯄꯥ ꯁꯥꯗꯨꯅ ꯉꯥꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯤ, ꯅꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯀꯔꯝꯕ ꯑꯁꯤꯡꯕ ꯃꯤꯅ ꯔꯟꯖꯟꯗ ꯆꯩꯒꯗꯕ ꯋꯥꯠꯂꯤꯕꯒꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯟꯅ ꯍꯟꯅ ꯍꯪꯂꯤ꯫ ꯃꯤꯁ꯭ꯔꯥꯅ ꯍꯪꯂꯛꯏ, ꯅꯪꯅ ꯀꯅꯥꯅꯣ? ꯚꯒꯋꯥꯟ ꯗꯥꯁꯅ ꯍꯥꯏꯔꯛꯏ, ꯃꯤꯑꯣꯏꯕ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯤꯕ ꯔꯟꯖꯟꯕꯨ ꯊꯕꯛ ꯍꯥꯞꯄꯤꯈꯤꯕ ꯅꯨꯄꯥꯗꯨ ꯑꯩꯅꯤ꯫ ꯔꯟꯖꯟꯒꯤ ꯃꯃꯥꯅ ꯁꯥꯎꯅ ꯂꯥꯎꯔꯛꯏ, ꯅꯪꯅ ꯍꯥꯞꯈꯤꯕ ꯊꯕꯛꯇꯨꯅꯤ ꯃꯍꯥꯛꯅ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯑꯝꯃꯦ ꯍꯥꯏꯔꯤꯁꯦ꯫ ꯚꯒꯋꯥꯟ ꯗꯥꯁꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯂꯥꯛꯂꯤꯕꯁꯦ, ꯅꯪꯅ ꯍꯃꯤꯗ ꯑꯟꯁꯥꯔꯤꯗ ꯊꯕꯛ ꯄꯤꯊꯣꯛꯄꯗꯨꯅ ꯅꯪꯗ ꯅꯠꯇꯅ ꯑꯩꯉꯣꯟꯗꯁꯨ ꯃꯌꯥꯝ ꯑꯃ ꯁꯣꯛꯍꯟꯈ꯭ꯔꯕꯅꯤ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯁꯛꯈꯪꯗꯕ ꯃꯤ ꯑꯃ ꯁꯤꯒꯦꯔꯥ ꯍꯤꯡꯒꯦꯔꯥ ꯅꯪꯉꯣꯟꯗ ꯀꯔꯤ ꯗꯔꯀꯥꯔꯕꯨ ꯇꯥꯕꯒꯦ, ꯃꯥꯒꯤ ꯁꯤꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯁꯤꯖꯈꯤꯁꯅꯨ, ꯅꯪꯒꯤꯗꯤ ꯊꯕꯛ ꯐꯪꯉꯦ, ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯅꯨꯄꯤꯗꯨꯁꯨ ꯂꯨꯍꯣꯡꯒꯗꯕꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ, ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯅꯪꯅ ꯃꯤꯒꯤ ꯈꯟꯕꯤꯗꯨꯅ ꯅꯪꯅ ꯋꯥꯅ ꯐꯪꯖꯕ ꯊꯕꯛꯇꯣ ꯀꯔꯤꯒꯤ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯂꯤ? ꯔꯟꯖꯟꯅ ꯈꯨꯝꯂꯛꯏ, ꯄꯨꯟꯁꯤꯗ ꯊꯕꯛ ꯐꯪꯅꯕ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯂꯧꯔꯒ ꯂꯨꯍꯣꯡꯕꯗꯤ ꯑꯩ ꯉꯝꯃꯣꯏ꯫ ꯚꯒꯋꯥꯟ ꯗꯥꯁꯅ ꯍꯥꯏꯔꯛꯏ, ꯃꯥ ꯁꯤꯒꯦꯔꯥ ꯁꯤꯔꯣꯏꯔꯥ ꯅꯪꯉꯣꯟꯗ ꯀꯔꯤꯕꯨ ꯗꯔꯀꯥꯔ ꯇꯥꯔꯤꯕꯒꯦ? ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯚꯒꯋꯥꯟ ꯗꯥꯁꯅ ꯃꯤꯁ꯭ꯔꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯤ, ꯃꯁꯥꯃꯛ ꯆꯔꯥ ꯍꯦꯜꯂꯒ ꯆꯥꯗꯕꯅ ꯈꯧꯒꯪꯅꯔꯕ ꯃꯤꯑꯣꯏ ꯑꯃꯗ ꯃꯥꯅ ꯆꯥꯒꯗꯕ ꯁꯔꯨꯛꯇꯣ ꯄꯤꯊꯣꯛꯑꯦ ꯍꯥꯏꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯑꯁꯤꯕꯣ? ꯃꯤꯁ꯭ꯔꯥꯅꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯃꯛꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯉꯁꯥꯏꯗꯒꯤ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯦ, ꯅꯪꯅꯁꯨ ꯑꯄꯪꯕꯁꯤꯗ ꯚꯥꯞ ꯇꯥꯅꯅꯕ ꯋꯥ ꯍꯥꯏꯌꯨ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯚꯒꯋꯥꯟ ꯗꯥꯁꯅ ꯃꯤꯁ꯭ꯔꯥꯒꯤ ꯃꯁꯦ ꯅꯨꯄꯥ ꯑꯗꯨꯗ ꯍꯪꯂꯤ, ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯂꯥꯛ ꯀꯌꯥ ꯑꯃꯅ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯐꯪꯅꯅꯕ ꯍꯣꯠꯅꯔꯤ, ꯃꯁꯤꯗ ꯀꯔꯤꯕꯨ ꯑꯔꯥꯟꯕ ꯂꯩꯒꯦ? ꯃꯁꯦꯟ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯍꯥꯏꯔꯛꯏ, ꯃꯗꯨꯗ ꯀꯔꯤꯕꯨ ꯑꯂꯥꯟꯕ ꯂꯩꯒꯦ, ꯃꯤ ꯂꯣꯏꯅꯃꯛ ꯇꯧꯅꯕ ꯊꯕꯛꯅꯤ꯫ ꯚꯒꯋꯥꯟ ꯗꯥꯁꯅ ꯑꯃꯨꯛ ꯃꯌꯥꯝ ꯇꯥꯅꯅꯕ ꯍꯥꯏꯔꯛꯏ, ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯕꯛ ꯐꯪꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯁꯥ ꯃꯇꯣꯝꯗ ꯁꯤꯖꯔꯤ, ꯃꯈꯣꯏꯅ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤꯗꯃꯛꯇ ꯗꯥꯏꯇꯕꯨ ꯂꯧꯐꯝ ꯊꯣꯛꯄ꯭ꯔꯅꯦ?
ꯈꯨꯡꯒꯪ ꯑꯃꯗ ꯏꯁꯤꯡ ꯐꯪꯗ꯭ꯔꯦ, ꯂꯧꯎ ꯁꯤꯡꯎꯅꯕꯗꯤ ꯂꯥꯏꯔꯗꯅ ꯊꯛꯅꯅꯕ ꯏꯁꯤꯡ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯔꯨꯖꯕ ꯇꯣꯛꯀꯗꯧꯔꯤꯕ꯭ꯔꯥ, ꯏꯁꯤꯡ ꯊꯛꯄ ꯇꯣꯛꯀꯗꯧꯔꯤꯕ꯭ꯔꯥ? ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯃꯗ ꯏꯀꯪ ꯊꯣꯛꯑꯦ, ꯑꯋꯥ ꯑꯅꯥ ꯇꯥꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯛꯄ ꯃꯇꯝꯗꯅ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯀꯗꯧꯔꯤꯕ꯭ꯔꯥ? ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯊꯥꯗꯣꯛꯐꯝ ꯊꯣꯛꯇꯦ, ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯠꯊꯣꯛꯐꯝ ꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯔꯤ꯫ ꯚꯒꯋꯥꯟ ꯗꯥꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯌꯥꯝꯅ ꯌꯥꯅꯔꯤꯕ ꯋꯥꯐꯝ, ꯃꯌꯥꯝꯒꯤ ꯑꯃꯠꯇ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯔꯟꯖꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯁꯨ ꯅꯈꯣꯏꯅ ꯈꯔ ꯈꯜꯍꯜꯂꯨ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯚꯒꯋꯥꯟ ꯗꯥꯁꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ, ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯇꯣꯝꯗ ꯄꯣꯛꯆꯕ ꯏꯆꯥ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯉꯥꯛꯂꯨꯆꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯀꯗꯧꯔꯤꯕ꯭ꯔꯥ? ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯥꯝꯃꯨꯅ ꯅꯨꯡꯁꯤꯅ ꯊꯝꯖꯔꯤꯕ ꯏꯆꯥ ꯑꯗꯨꯅ ꯉꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯍꯥꯏꯕꯗꯨꯕꯨ ꯀꯔꯝꯕ ꯁꯃꯥꯖꯅꯣ? ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯑꯗꯨꯅ ꯉꯥꯛꯂꯨꯒꯗꯧꯔꯤꯕ ꯁꯃꯥꯖ ꯑꯗꯣ ꯉꯁꯤꯒꯤ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯕ ꯌꯦꯡꯅꯗ꯭ꯔꯕ ꯃꯁꯥ ꯃꯁꯥꯒꯤꯗ ꯈꯟꯅꯕ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯕꯨꯔꯥ? ꯉꯁꯤꯒꯤ ꯃꯁꯥꯒꯤꯗ ꯈꯟꯅꯔꯕ ꯁꯃꯥꯖ ꯑꯁꯤꯗ ꯔꯟꯖꯟ, ꯅꯪ ꯅꯇꯣꯝꯗꯅꯤ ꯅꯁꯥꯇꯒꯤ ꯈꯟꯗꯕ ꯃꯤ ꯑꯇꯣꯞꯄꯒꯤ ꯑꯋꯥꯕ ꯎꯕꯤꯔꯤꯕ, ꯃꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ? ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯚꯒꯋꯥꯟ ꯗꯥꯁꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅ ꯔꯟꯖꯟꯗ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ, ꯃꯤꯒꯤ ꯑꯋꯥꯕ ꯎꯕꯤꯕ, ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯅꯒꯨꯟ ꯑꯗꯨꯅꯅꯤ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗ꯭ꯔꯤꯕ꯫ ꯚꯒꯋꯥꯟ ꯗꯥꯁꯅ ꯑꯃꯨꯛꯁꯨ ꯃꯊꯃꯣꯏ ꯄꯦꯟꯖꯅ ꯃꯈꯥ ꯇꯥꯔꯛꯂꯤ, ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯈꯣꯏꯅ ꯄꯥꯝꯖꯕ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯀꯌా ꯑꯃ ꯇꯧꯍꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯍꯔꯥꯎꯈꯤꯕ, ꯑꯩꯅ ꯅꯨꯡꯉꯥꯏꯖꯈꯤꯕ ꯃꯗꯨ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯜꯂꯕꯁꯨ ꯅꯪꯅ ꯉꯁꯤ ꯅꯪꯅ ꯐꯪꯖꯔꯤꯕ ꯊꯕꯛ ꯑꯗꯣ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯄ ꯃꯇꯝꯗ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯍꯔꯥꯎꯔꯤꯕ ꯑꯁꯤꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯜꯂꯤ꯫ ꯅꯪꯅ ꯐꯪꯖꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯠꯊꯣꯛꯇꯨꯅ ꯍꯥꯃꯤꯠꯀꯤ ꯃꯊ꯭ꯋꯥꯏ ꯈꯛꯇ ꯅꯠꯇꯦ ꯅꯪꯅ ꯀꯟꯕꯤꯈꯤꯕꯗꯣ, ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕ ꯑꯃꯗ ꯄꯣꯛꯄ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯒꯨꯟ ꯂꯩꯔꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨꯅꯤ ꯃꯥꯡꯈꯤꯒꯗꯕꯗꯒꯤ ꯅꯪꯅ ꯀꯟꯕꯤꯔꯤꯕ꯫ ꯚꯒꯋꯥꯟ ꯗꯥꯁꯅ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅ ꯔꯟꯖꯟꯗ ꯍꯥꯏꯔꯤ, ꯄꯨꯟꯁꯤꯗ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯊꯕꯛꯅꯤ꯫ ꯑꯆꯧ ꯑꯁꯥꯡ ꯀꯌꯥ, ꯃꯒꯨꯟ ꯂꯩꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯕ ꯉꯝꯈꯤꯕ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯚꯒꯋꯥꯟ ꯗꯥꯁꯅ ꯉꯁꯥꯏ ꯃꯈꯩ ꯔꯟꯖꯟꯗ ꯑꯈꯪ ꯑꯍꯩ ꯁꯥꯗꯨꯅ ꯃꯁꯥꯇꯒꯤ ꯈꯜꯂꯗꯨꯅ ꯉꯥꯡꯆꯔꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯏꯀꯥꯏꯕ ꯄꯤꯔꯗꯨꯅ ꯍꯥꯏꯔꯤ, ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯤꯑꯣꯏꯕ ꯑꯃꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯕ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯉꯝꯕ ꯊꯕꯛꯇꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨꯗꯤ ꯆꯩꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ, ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯕꯤꯌꯨ꯫ ꯋꯥꯍꯩ ꯄꯔꯦꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯚꯒꯋꯥꯟ ꯗꯥꯁꯅ ꯃꯥꯅ ꯍꯥꯏꯈꯤꯕ ꯃꯇꯝꯗ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯚꯒꯋꯥꯟ ꯗꯥꯁꯅ ꯇꯤꯠꯂꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯗꯨꯅ ꯇꯤꯠꯂꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯤ, ꯏꯕꯦꯝꯃ, ꯅꯪꯒꯤ ꯑꯣꯏꯅꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯊꯤꯕ, ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯃ ꯊꯤꯕ ꯍꯥꯏꯕꯁꯦ ꯏꯂꯥꯏ ꯂꯥꯏꯅ, ꯑꯗꯨꯕꯨ ꯅꯪꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ, ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯍꯥꯏꯕꯗꯨꯗꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯪꯗꯒꯤ ꯍꯦꯟꯅ ꯂꯥꯛꯂꯣꯏ꯫ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯚꯒꯋꯥꯟ ꯗꯥꯁ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯚꯒꯋꯥꯟ ꯗꯥꯁꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕ ꯋꯥꯐꯝ ꯉꯥꯛꯇ ꯑꯣꯏꯔꯕ ꯇꯥꯔꯕꯁꯨ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯒꯤ ꯃꯤꯠꯌꯦꯡ ꯑꯁꯤꯗꯤ ꯈꯨꯗꯛꯇ ꯍꯦꯛꯇ ꯍꯣꯡꯗꯣꯛꯀꯗꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯇꯤꯠꯂꯤꯁꯨ ꯔꯟꯖꯟꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯅꯤꯡꯂꯕꯁꯨ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯔꯟꯖꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯅꯕ ꯃꯥꯒꯤ ꯃꯐꯝꯗ ꯄꯥꯡꯒꯜ ꯊꯧꯅꯥꯗꯤ ꯂꯩꯈꯤꯗꯦ꯫ ꯇꯤꯠꯂꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗꯅ ꯔꯟꯖꯟꯁꯨ ꯃꯃꯥꯏ ꯂꯨꯛꯊꯔꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯜꯂꯕ ꯑꯃꯒꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯔꯟꯖꯟ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯔꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ, ꯉꯁꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯃꯌꯥꯝꯗ ꯁꯣꯏꯈꯤꯕ, ꯂꯥꯟꯈꯤꯕ, ꯅꯨꯡꯉꯥꯏꯍꯟꯈꯤꯗꯕ ꯃꯌꯥꯝ ꯑꯃꯗꯤ ꯌꯥꯎꯔꯦ, ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯃꯤ ꯑꯃꯒꯤ ꯃꯄꯨꯟꯁꯤ ꯃꯥꯡꯍꯜꯂꯕ ꯃꯇꯨꯡꯗ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯕꯗꯣ ꯑꯩꯗꯤ ꯉꯝꯖꯗꯦ, ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯒ ꯔꯟꯖꯟ ꯀꯞꯅ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯁ꯭ꯔꯥꯒꯤ ꯃꯁꯦꯟ ꯅꯨꯄꯥꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎꯔꯛꯏ, ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯏꯂꯥꯏ ꯂꯥꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯥꯡ ꯇꯧꯕ ꯃꯇꯝꯗ ꯆꯪꯈꯤꯕ ꯄꯩꯁꯥ ꯅꯨꯡꯁꯥ, ꯁꯤꯟꯕ ꯂꯥꯡꯕꯗ ꯆꯪꯂꯤꯕ ꯃꯌꯥꯝ ꯑꯁꯦ ꯃꯁꯤꯒꯤꯅ ꯀꯝꯗꯧꯕ ꯇꯥꯔꯤꯕ? ꯃꯁꯦꯟ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯔꯟꯖꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯗꯨꯅ ꯍꯥꯏꯔꯤ, ꯉꯁꯤꯗꯤ ꯂꯨꯍꯣꯡꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯇꯤꯠꯂꯤꯒꯤ ꯃꯄꯥ ꯃꯤꯁ꯭ꯔꯥꯁꯨ ꯔꯟꯖꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯂꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯆꯠꯈꯤꯕ ꯌꯥꯔꯣꯏ, ꯂꯨꯍꯣꯡꯗ꯭ꯔꯕꯗꯤ ꯅꯪ ꯍꯟꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯉꯁꯤ ꯏꯆꯥꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯗꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯈꯤꯕ ꯇꯥꯔꯕꯗꯤ ꯅꯪꯕꯨ ꯍꯦꯛ ꯊꯦꯡꯅꯕ ꯃꯐꯝꯗ ꯅꯈꯣꯡ ꯅꯈꯨꯠ ꯊꯨꯗꯦꯛꯑꯒ ꯒꯪꯒꯥ ꯇꯨꯔꯦꯟꯗ ꯂꯪꯊꯒꯅꯤ꯫ ꯃꯄꯥꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗꯅ ꯇꯤꯠꯂꯤꯗꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯀꯤꯖꯗꯨꯅ ꯂꯩꯔꯝꯕ ꯄꯨꯝꯅꯃꯛ ꯀꯣꯛꯂꯗꯨꯅ ꯔꯟꯖꯟ ꯑꯃꯗꯤ ꯇꯤꯠꯂꯤ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯀꯝꯗꯧꯏ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯋꯥꯔꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯡꯗ ꯂꯥꯏꯛ, ꯀꯃꯦꯟꯠ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯈꯤꯕꯁꯤꯡꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫